Chief Minister amana maralgi matungina jail da changki aduga mahaki nupina magi mahut silhawi imung manung chalairambi mahakna sarkar chalairakpa horakhi aduga CM na ningthaugumna hinglamba punchi mahing adudagi jail gi punchi gi mahing da amuk hinggadawri jail manung da lairingai da Chief Minister na wachak ama sakhi wachak aduna kamdawdawri lengchen beksima mangang pakhangna taramok chari ngasi amuk mayam gi damakta anuba film ama puduna lakchari ngasi pujaratliba film asi mamingdi Dasvi haibadi class 10 Film asigi ahanba senda Chief Minister Gangaram Chowdhury magi Instagram live thaduna Prithivigi luchingba kayada fitness ki challenge tawri adubu English haitabnina mahakna English ngangna bu khonabada onthokna wana di thokre tanja sida Gangaram gi personal secretary Tandan Laklami aduga hairai party gi miyoi kharana mahakpu unaba lakli Gangaram na hairai ai isa nungaite haraga makhoi thadoko ai moiga unaba pamdre adubu Gangaram na leiriba mafam aduda party gi miyoi sing adusu yausilakhi maram aduna unadaba yadabagi unarami adubu makhoi sing aduga Gangaram bu unaba matamdadi Gangaram na harau harau taram na makhoi bu kaushili makhoi masel unaba matamda kari maram gi damakta Tandan na paw haira ibano hairaktrabasu adum changla u haiduna leba miyoi sing adugi mabukning harau narba wa hairi Gangaram Lairik Heijadrabasu mi gi thamoi pelhanaba laisi leitonba wa haiduna mi gi mabukning sumhatpa ngamba leader amani lakleba party gi nupa aduna hairai aina shopping mall ama sajagani haiduna lokshin kiba lamadu haujikti land revenue department gi officer sing laklaga mafam aduda school oina saragani hairi Gangaram na kari su kantharuba tawduna hairai school saraga kari kanaduno angang khudimak Tandan gumna officer ohelage haribra Gangaram na amuk Tandan da hanglai Tandan nangdi lairik kadai phawa tamhawi Tandan na hairai sir ID IAS officer ni aikhoi batch ki aina topper ni Gangaram na amuk chawthokchana hairai topper na aigi secretary oiduna leiribasini aigi order illibasini aduna mafam ajuda mall ama oina sagadabani karigumba school sarurabadi lairik haiba thabak phangdaba migi masing hengalaknabani mathangi sindana Gangaram na court ta chalamdaida mahaki icham chamjabi mingonda wa akanba phawba haiba ngamjadabi magi nupi Bimla Devi na mapurobegi mangol oina nabagi damakta lai khurumjari aduga yamna lolukna yamna tapna mahaki mapurobada hangjarai ngasidi imungda chak chagadra Gangaram na hairai mapanda aigi ming panduna aigi mangol gi damakta law khongliba mayam si tarabra masini miyam gi ijat haibado aduga nangna sida engonda wa haiba phawa matamda nakhol thoktri nangse aini yum asida icham chamna purakhiba natte nangse aigi nupini magi nupi gi icham chamjaba mataw asida Gangaram na yamna nungsina bimo haina kauduna hairai nangse leiba asigi Chief Minister oiriba aigi nupini aduna wa haiba matamda khonjel hauna confident laina haiba tammo hairamaga Gangaram mapanda mahakpu ngaiduna leiriba mahaki supporter singa unaba chakhi masigi matungda Gangaram na mapanda mahakpu ngaiduna leirimliba miyoi sing aduga ngaihak unaduna makoibu khurumlamlaba matungda Gangaram Tandan galona court ta laklami makhoi ani na court ta lakpa matamda Tandan na video ma uladuna hairai sir mafam masida anauba officer ama lae officer aduna aikhoi gi workers singu tana aduna phure Gangaram na hanna phawa yengdana hairai adugumba thabakto aikhoi worker singda hojik tawhanba yaba natte aduna officer adu khudakta transfer tawkho mathangi sindana TV ga pawda reporter singna hairedi Chief Minister na oja ki recruitment process ta paisa chai oidaba thabak tawduna matik chadaba candidate miyam ma khalli haiduna miyam na maral sirakpa gi damakta Chief Minister bu court ta ngasi puthokadawri oja khanbagi recruitment process ta matik chaba candidate singi mahutta paisa chai haibagi damakta miyam na mahapu saunari lamjau sorok da thoktuna protest tawbagi sakpham adusu uri mayam punna amatta oina Chief Minister bu dandi piyu haiduna dharna tawnari aduga amuksu reporter singna hangli leiba amagi Chief Minister oiriba aduga state asigi miyam nasu khwaidagi hena nungsinariba miyam gi leader Chief Minister amabu court na dandi piba ngamgadawribra Chief Minister na court ki complex osilapa matamdana reporter mayam amu omsilakhi Gangaram na reporter sing aduda hairi aidi karisu lankide aduga amu English ta aidi India ki judicial system da thajabalai full cooperation pigani haiduna hairi adubu mahaki English haitaba mataw aduda reporter sing amu mahaki English adubu karemna duna ngangna biri Chief Minister na court manung changlakpa matamdasu yamna chawthokchana masada karisu nachungbu phawduna mukhaiduna changlakhi mahaki matawadu urubadana just adunadi Chief Minister ki mawong matawadu sauningliba adudi ipong phongna urami masigi matungdana court ki just aduna Chief Minister bu judicial custody da lainanaba order thokhi order asigi matung ina Gangaram gi supporter singadi saubada loikre aduga reporter singdi haraubada loikre Chief Minister Gangaram gi mamingbu Ganga Rabon haiduna onthoktuna kobiri asomdana Chief Minister gi nupi Bimla Devi di mahaki imungda leiribi manai masal singalonena makhoi gi san machinjak thaduna icham chamba punchi mahing amada hingduna leiri
Tanja asida Gangaramna call toroktuna magi nupida yamna nungsina hairei bimo matam khradi aigi singhasana si chenaramu haujikti nangna chief minister oirabani masi matungdana Gangaramna police ki gari mathakta kakhatki jail da chananabgidamakta aduga Gangaram ki political party Harit Pradesh ki party office tana Bimla Devi bu Gangaram Chaudhry na phamalamba chawkri du da phamanduna mayamna mahapu taramna okli chief minister ama oina leader ama oina party gi makok thongba luchingba state ki masak nairaba miyoi singa Bimla gi makhong soktuna khurumba matamda Bimla Devi da hanaga manadaba masada nungaijaba penjaba ama phauri asomdana Gangaramna jail yorokpa matamda magi damakta matung induna mahakaloina na jail tamna lakliba supporter singa duda mayamda makhut wangna thangatuna mayamda bor piram laba matungda jail gi thongjau achauba anidu launa hangdo haladuna masa mu phaladuna karishu khantharuba tawduna jail manungda changki mathangi sindana chief minister Bimla Devi gi wasak loba matamdana mahakti mayam mangda wa amukta phabongang tribanina wasak loba matamda maron mari ikhoi khoibadongna ilat latlan hairi mahaki matau adudana mafam aduda telliba miyoisingi maithongda leiba asidi loiredana haiba wakhalon amagi mami tadaba sunate asomdana jail manungda mafam adugi jailerna Gangaram Chaudhry bu mahaki quarter da pusilaklami aduga mahaki phamung mahaki ka adubu Gangaram Chaudhry na leinanabagi damakta akannaba room ama oina semdoklami masigi matungdana jailerna yamna harauna Gangaram Chaudhry da TV remote ani pirai Gangaramna hanglai TV di ama khatang lei aduga remote na ani shuri basi karigino jailer aduna harai ahanba remote sina TV gi remote ni aduga ani shiba remote asina sarkar chalainaba remote ni haiduna remote manungdi yawriba mobile adu ulakhi jailer aduna mahaki damakta silamliba thaurangsing adu urubadana penjaraba Gangaram Chaudhry na hairi tasengnamakki topper oiba yaba miyoi ama hairakadi nang khaktani mathangi sindana Gangaram Chaudhry jail manung walking chain duna lerami tanja chida jail manung da leiba ganti kawa inem nemba nupa amasulaklami aduga Gangaram Chaudhry da masak maming takladuna wari saba horakhi cycle huralubagi damakta mahaksu jail da leiribani hairakhi Gangaram Chaudhry na hanglai cycle huralubagi bu jail da leinarabrane ganti na yamna chawthokchana hairai cycle lishing mariga chawnga ga humpu taruk huralubagini masigi matungdana amuk gantina jail aduda leiba nupa amaga amuk masakhana halami nupa adugi maming prem kawi Gangaramna hangi nangna amuk jail da kari maramgi leirino prem na Gangaram Chaudhry da akiba miyeng amaga loinani yengladuna hairai awangba jati gi nupi ama aina nungsijaroi maram aduna nupi adugi imung manungna aibu aranba case amada jail da namduna thamkhibani Gangaramna amuk hanglai karamba jati gi nupi none premna masada akiba ga loinani hairai Chaudhry sahab nakhoi gi sagai gi nupi machani Gangaramna harai nangbu jail da thambiribado nangi naraiba pharabani karigumba nangna jail asidagi hek thokhiba matamda nang sigani haibasidi nasana su khangjaba natra masigi matungdana jail aduda leiriba nupa imandar kauba amaga amuk unahalami ganti na harai imandar haiba nupa asidi civil engineer ni mingonda kajadaba lanjadaba officer amani adubu mahaki mamanaba singna imandar gi mingda project mayam ama lauthaduna paisa mayam ama chakhi adubu mamaidadi dandedi imandar na phanghawi Chaudhry na so hairai nangi mingda lauthakhiba project mayam adugi aingonda percentage mayam ama su lakhibani ai kaudri imandar na hairai nangse atai atoppa leader singa manade paisa charabadi chadrabadi chade haduna dong heta haidoi mathangi sindana reporter amana chief minister Bimla Devi assembly da tumduna leithoe kamaina lebak jalaidono haiduna yamna thina ngangli paw se tarubadana Gangaram Chaudhry na magi nupibu thina ngangliba reporter adubu phudatlu choaduna gunda thaki kuihaude gunda ama laktuna reporter adubu mamai da kinna thindalami masigi matungdana Gangaramna video call tawduna mahaki nupi Bimla bu mayam mamangda wa ngangba matamda kamdowna ngangani kamdowna basan pigani haibadu wa ngangbada haithoi singthoiraba Gangaramna takpiri masiga loinana Bimla Devi su tapna mayam mamang thoktuna wa ngangba matamda mi kiba horaktrai assembly da khonjel thokna wa ngangba horakle matam amada Bimla Devi da thajaba thamkhidaba party gi member sing adusu haujikti tapna Bimla Devi bu thajaba ngamlakhi mangonda sarkar sibu chalaiba ngamlagani haibagi asa urakhi masigi matungdana Bimla Devi su mahaki inau phangliba chief minister gi post masiga loinaba power adubu tapna masak khangba horakhi haujikti Bimla Devi su chief minister gi chowkri aduda yamna khoidajana family mathangi sinda jailerna mahaki kara tumliba Chaudhry bu hawdokpa laklami aduga masada ikikiba amadi pakhatpaga loinana ikoi koina hairai Chaudhry sahab Jyoti hariba IPS officer adu masak khangbra Gangaramna hairai aidi masak khangde jailer aduna mo hairai Jyoti mafam masida anauba superintendent oina laklagani Jyoti di aina pau tabada yamna sathiba mana thabak toba matamda aigi mini yengdaba mini hainai
Gangaramna hairei adu oiragana Jyoti da kokchalaga fajana wari sanau aiga pullaga thabak tobana mangonda kari tongjaba kari kanaba phangani haibdu mangonda fajana bap tahalu aikoina leiriba leba asi khwaidagi angakpa lebakni leba asida leiriba sarkargi officer sing asina thabak taudanabagi damakta sarkardagi tolop charibani aduga thabak taunanabagi damaktana micham praja singdagi cha thaknanaba paisa lauribani jailer aduna amuk khumlai Jyoti haibi nupi dudi paisa chadabi mi ki dabi nupi ni hainei Gangaramna amu hairai adu oiragana transfer thadokraga loire Tanja sida jailer adusu superintendent lakpa matam yaure haiduna hatu Gangaramda matam chana thopira o hairamaga chenki Mathangi sindana Jyoti na jail da leriva staff sing amadi prisoner sing adu punna kauthokuna assembly ama tarami aduga masa matonda masak takcherami mahaki maming Jyoti Deswal kawi mafam asigi anuba superintendent ni masi matungda jail da leriva prisoner amadi jail gi guard sing aduna madam di ekhoiga jati manai haduna harau na Jyoti ga naksinna khonarakhi adubu masi punamaki ona tenabada Jyoti na jat manabagi mingda mangonda naksinna khonarakliba guard sing adu mafam adudagi tanthokuna mapandu ena guard lepucho haduna order tauki Jyoti na khoidau soningduna leiringe tanja sida Gangaram su mamami taba loiraga tande mande tawduna mayam marakta lai Jyoti na stage mathaktagi nangna kadobagi asu yamna thinga laklibano haduna lautharakhi Gangaram na su yamna likhatna khumlai nupi macha nangsu aigi khutagi award khara amadi phanglamagani Jyoti na amu khumlai chahi manga aina thabak tawpa matamda aingonde award pi gi ba mi gi masing onthokna yamkhre aduna aidi kanamta bu ningchingdre aingonde award pi khi aduna masa mathomda chawthokchaba miyoi sing adu khaktanani aingonde award pi khi aduna ningsingba masiga loinana Jyoti na mahaki ahanba join toba numit asida prisoner singna mess hall da chariba cha adu mahaksu chagani haduna lauthokhi Mathangi sindana Jyoti mess hall da chak chaduna lerami jailer aduna di yamna pakhatchana Jyoti da naksinna na bokhona bagolena cha henjang hawbra haduna hangli adubu tanja asida Gangaram Chaudhary nadi mess hall da chak chabadu hainadraduna chak sing adu langkhairaduna hairi asigumlaba chak henjang asidi aikoi imungda leiba hui hodongna phawba charoi tanja asida Jyoti laklaga hairi miyoi khudimakna chak henjang asi chap manana charibani nang kari problem leibage Gangaramna amuk yamna shauna khumlai sarkar chalairiba aini aigi ithakta wa ka hena nganglaklabadi nganglakiba miyoi adu mafam asidagi khudakta transfer tawba ngamgani Jyoti su akiba leramdei aduna Chaudhary da onkhatuna khumlai nangdi film gi dialogue yamna ngangina aduga masi matungdana amuk Jyoti na jailer aduda Gangaram Chaudhary gi file record puduna la haiki masi matungda Jyoti na Gangaram gi file yenglaba matungda jailer sing aduda hairi Gangaram na jail da lerakpa matam asi tha amadi khara helaklabani adubu nongmata fawba mess hall da chak chakhi haduna sign amata toramde haukiba tha ama asi Gangaram chara henbagi khongjang changsilibra natragana nakhoi myam maraktagi kanana Gangaram gi damakta mapandagi chak henjang pusilakpano jailer amadi atai staff sing tumin leinarami masi matungdana amuk Jyoti na hairi Gangaram di jail da hatu lakpana maram oduna sign tawba kormla malai haduna sign tawaduna register adu insilakhi Gangaram nasu register adu da sign torami Gangaram gi sign asi line manga chinglaba matungda aroiba line adu gi mathakta dot amanami magi signature adu uruba matamdana Jyoti na karemna boy kei boy tawraduna hairi nangi signature asidi yamna phawba signature ni aibu jail asida transfer toropagi ai transfer order gi che adu dasu nangi signature asi aina ukhre ningsing bayabadi Gangaram na court ta lakpagi lambi du da tandan da mahakna makhoi gi worker sing da phui hairiba officer ma transfer tawkhiba adu jail da inau na laklibi Jyoti Deswal oirami masi gi matungda amuk Jyoti Deswal na mayam tananaba Gangaram da hanglai nangbu class kya phawba tamja hobage Gangaram mamai nong khatpa ngamdraduna yamna tapna hairi class 8 fail Jyoti na su singnarage matagum Gangaram da hairi mayam tananaba khara hawna hairau aishu kemta tadre Singnaba yadaba Gangaram nasu yamna makhol hawna laurai class 8 fail masigi matungda amuk Jyoti na jailer aduda hanglai class 8 fail oiba miyoi singna jail manungda tawba yaba thabak kari leiribage Gangaram su onkhatuna khumlai aidi kaigi thabak tawdeba adubu mahaki wa adu Jyoti na kaisu taramde maram aduna jailer aduna hairi class 8 fail oiba miyoi singa tawba yaba thabak hairagadi jail da leiriba miyoi singi phi suba phi chamba lam tu wai sengba cha henjang thongba da mateng pangba masiga loinana Latrin phawba sengbai thabak tawba yai Gangaram na amuk yamna shaun hairi nupi macha aise kanano haiba kawganu haujiksu leiba asigi singhasan aigi makhada leiribani aigi watabu ngaiduna leiribani Jyoti na hairi nangdi singhasan yamna pambani na nangsu ngasidagi jail manung asida chauki sabagi thabak tawba horo
ꯃꯁꯤꯒꯤ ꯃꯇꯨꯡꯗꯅ ꯖꯦꯜ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯎ ꯁꯨꯐꯝ ꯃꯐꯝ ꯑꯗꯨꯗ ꯖꯣꯇꯤꯅ ꯒꯪꯒꯥꯔꯥꯝꯕꯨ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯉꯁꯤꯗꯒꯤ ꯃꯐꯝ ꯑꯁꯤꯗ ꯊꯕꯛ ꯁꯨꯒꯗꯕꯅꯤ ꯊꯕꯛ ꯂꯩꯊꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯂꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ ꯑꯁꯣꯝꯗꯅ ꯕꯤꯃꯂꯥ ꯗꯦꯕꯤꯗꯤ CM ꯑꯣꯏꯕꯒꯤ ꯃꯊꯧ ꯆꯞ ꯆꯥꯅ ꯇꯧꯕ ꯍꯧꯈ꯭ꯔꯦ ꯇꯟꯗꯟ ꯀꯧꯗꯨꯅ ꯃꯈꯣꯏꯒꯤ ꯄꯥꯔꯇꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯄꯩꯁꯥ ꯆꯥꯔꯤꯕꯗꯨ ꯈꯪꯗꯣꯛꯅꯕ ꯄꯥꯔꯇꯤ ꯃꯦꯝꯕꯔꯁꯤꯡꯒꯤ ꯐꯥꯏꯜ ꯑꯗꯨ ꯄꯨꯗꯨꯅ ꯂꯥꯛꯎ ꯍꯥꯏꯗꯨꯅ ꯑꯣꯔꯗꯔ ꯇꯧꯔꯤ ꯃꯤꯉꯣꯟꯗ ꯋꯥ ꯀꯥ ꯍꯦꯟꯅ ꯉꯥꯡꯕ ꯉꯝꯖꯔꯝꯗꯕ ꯃꯤꯉꯣꯟꯗ ꯑꯊꯤꯕ ꯋꯥ ꯍꯥꯏꯕ ꯍꯩꯖꯔꯝꯗꯕꯤ ꯕꯤꯃꯂꯥ ꯗꯦꯕꯤ ꯉꯁꯤꯗꯤ ꯃꯥꯕꯨ ꯁꯦꯕꯥ ꯇꯧꯔꯤꯕꯤ ꯅꯨꯄꯤꯗꯨꯅ ꯁꯣꯏꯕꯒꯤꯗꯃꯛꯇ ꯃꯆꯤꯟ ꯊꯤꯗꯨꯅ ꯅꯨꯄꯤꯗꯨꯕꯨ ꯑꯊꯤꯕ ꯃꯑꯣꯡꯗ ꯆꯩꯕ ꯍꯧꯔꯛꯈꯤ ꯕꯤꯃꯂꯥ ꯗꯦꯕꯤꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯃꯇꯝꯗꯗꯤ ꯃꯍꯥꯛꯅ ꯁꯥꯎꯅ ꯃꯤꯉꯣꯟꯗ ꯑꯀꯟꯕ ꯋꯥ ꯍꯥꯏꯔꯨꯔꯦ ꯍꯥꯏꯕꯁꯤ ꯈꯪꯂꯛꯄ ꯃꯇꯝꯗ ꯃꯁꯥ ꯐꯥꯎꯕ ꯉꯛꯆꯔꯤ ꯃꯍꯥꯛꯀꯤ ꯃꯇꯧ ꯑꯗꯨꯗ ꯇꯟꯗꯟꯅ ꯃꯦꯗꯥꯝꯗꯤ ꯄꯨꯔꯥ ꯄꯣꯂꯤꯇꯤꯁꯤꯌꯥꯟ ꯑꯣꯟꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯊꯥꯒꯠꯂꯤ ꯑꯁꯣꯝꯗꯅ ꯒꯪꯒꯥꯔꯥꯝ ꯆꯧꯙꯔꯤꯗꯤ ꯖꯦꯂꯔꯒꯤ ꯀ꯭ꯋꯥꯇꯔꯗ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯕꯗꯒꯤ ꯖꯣꯇꯤꯅ ꯊꯤꯡꯕꯗꯒꯤ ꯒꯪꯒꯥꯔꯥꯝꯁꯨ ꯑꯇꯩ ꯄ꯭ꯔꯤꯖꯅꯔꯁꯤꯡꯅ ꯂꯩꯔꯤꯕ ꯖꯦꯜ ꯃꯅꯨꯡꯗ ꯂꯩꯕ ꯇꯥꯔꯝꯃꯤ ꯒꯪꯒꯥꯔꯥꯝꯅ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯍꯌꯦꯡꯃꯛ ꯕꯤꯃꯂꯥ ꯑꯩꯕꯨ ꯎꯅꯕ ꯂꯥꯛꯑꯣ ꯍꯥꯏꯈꯣ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯕꯤꯃꯂꯥ ꯗꯦꯕꯤꯅ ꯒꯪꯒꯥꯔꯥꯝꯒ ꯎꯅꯕ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯃꯥꯗꯤ ꯄꯨꯔꯥ ꯃꯁꯛ ꯍꯣꯡꯗꯨꯅ ꯂꯩꯔꯝꯂꯦ ꯑꯅꯧꯕ ꯗ꯭ꯔꯦꯁ ꯑꯅꯧꯕ ꯁ꯭ꯇꯥꯏꯜꯒ ꯂꯣꯏꯅꯅ ꯄꯨꯔꯥ ꯍꯥꯏ ꯐꯥꯏꯒꯤ ꯅꯨꯄꯤ ꯃꯣꯗꯔꯟ ꯅꯨꯄꯤ ꯑꯃꯒꯨꯝꯅ ꯂꯥꯛꯂꯝꯃꯤ ꯒꯪꯒꯥꯔꯥꯝꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯍꯣꯡꯂꯛꯂꯤꯕ ꯃꯇꯧ ꯑꯗꯨꯗ ꯉꯛꯄꯨ ꯉꯛꯂꯨꯔꯦ ꯒꯪꯒꯥꯔꯥꯝꯅ ꯕꯤꯃꯂꯥꯗ ꯍꯪꯂꯛꯏ ꯑꯩꯅ ꯍꯥꯏꯕ ꯌꯥꯗꯕꯤ ꯑꯩꯒꯤ ꯑꯣꯔꯗꯔ ꯏꯟꯗꯕꯤ ꯃꯤꯁꯤꯡ ꯑꯁꯤ ꯀꯔꯤ ꯇꯧꯕ ꯇꯥꯏ ꯕꯤꯃꯂꯥ ꯗꯦꯕꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯃꯦꯗꯤꯌꯥ ꯔꯤꯄꯣꯔꯇꯔꯁꯤꯡꯅ ꯅꯪꯅ ꯇꯧꯕ ꯊꯕꯛ ꯅꯪꯕꯨ ꯌꯦꯡꯁꯤꯟꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯅꯨꯄꯤ ꯃꯆꯥ ꯑꯃꯗ ꯅꯪꯅ ꯉꯝꯃꯦ ꯍꯥꯏꯗꯨꯅ ꯑꯀꯟꯕ ꯑꯦꯛꯁꯟ ꯂꯧꯈꯠꯂꯣꯏꯗꯕꯅꯤ ꯒꯪꯒꯥꯔꯥꯝꯅ ꯍꯥꯏꯔꯛꯏ ꯁꯨꯄ꯭ꯔꯤꯟꯇꯦꯟꯗꯦꯟꯠ ꯑꯁꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯊꯣꯛꯈꯣ ꯕꯤꯃꯂꯥ ꯗꯦꯕꯤꯅ ꯌꯥꯝꯅ ꯍꯩꯅ ꯁꯤꯡꯅ ꯈꯨꯝꯂꯛꯏ ꯑꯩꯅꯕꯨꯗꯤ ꯇꯧꯊꯣꯛꯄ ꯉꯝꯃꯤ ꯑꯗꯨꯕꯨ ꯃꯤꯅ ꯀꯔꯤ ꯍꯥꯏꯅꯈꯤꯅꯤ ꯃꯔꯝꯗꯤ ꯖꯣꯇꯤ ꯃꯐꯝ ꯑꯁꯤꯗ ꯅꯪꯒꯤ ꯑꯣꯔꯗꯔ ꯃꯇꯨꯡꯏꯟꯅ ꯇ꯭ꯔꯥꯟꯁꯐꯔ ꯂꯥꯛꯈꯤꯕꯅꯤ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯃꯍꯥꯛꯄꯨ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯊꯣꯛꯂꯨꯕ ꯇꯥꯔꯕꯗꯤ ꯄꯥꯔꯇꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯒꯪꯒꯥꯔꯥꯝ ꯆꯧꯙꯔꯤꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯂꯩꯔꯤꯕꯤ ꯑꯩꯅ ꯒꯪꯒꯥꯔꯥꯝ ꯃꯁꯥꯃꯛꯅ ꯍꯦꯛ ꯇꯧꯔꯝꯕ ꯑꯣꯔꯗꯔ ꯑꯗꯨ ꯐꯥꯎꯕ ꯀꯦꯟꯁꯦꯜ ꯇꯧꯏ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯃꯃꯥꯡꯗ ꯖꯦꯜꯗ ꯂꯩꯔꯤꯕ ꯑꯩꯒꯤ ꯅꯨꯄꯥꯕꯨ ꯏꯀꯥꯏꯕ ꯄꯤꯕ ꯉꯝꯖꯔꯣꯏ ꯒꯪꯒꯥꯔꯥꯝ ꯆꯧꯙꯔꯤꯁꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯍꯣꯡꯂꯛꯂꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯂꯝꯗꯦ ꯃꯔꯝ ꯑꯗꯨꯅ ꯕꯤꯃꯂꯥ ꯗꯦꯕꯤꯗ ꯅꯨꯡꯁꯤꯅ ꯍꯥꯏꯔꯛꯏ ꯕꯤꯃꯣ ꯅꯪꯁꯨ ꯍꯧꯖꯤꯛꯇꯤ ꯔꯥꯖꯅꯤꯇꯤ ꯐꯖꯅ ꯍꯩꯔꯦꯅꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯕꯤꯃꯂꯥ ꯗꯦꯕꯤꯅ ꯄꯥꯔꯇꯤꯒꯤ ꯃꯤꯇꯤꯡ ꯂꯩꯍꯧꯏ ꯑꯩꯁꯨ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯒꯪꯒꯥꯔꯥꯝꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ ꯑꯗꯨꯒ ꯈꯨꯔꯨꯝꯕꯒꯤ ꯄꯣꯖ ꯇꯧꯗꯨꯅ ꯐꯣꯇꯣ ꯑꯃ ꯀꯥꯞꯍꯜꯂꯝꯃꯤ ꯃꯌꯥꯝ ꯃꯃꯥꯡꯗ ꯎꯠꯅꯅꯕꯒꯤꯗꯃꯛꯇ ꯕꯤꯃꯂꯥ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗꯅ ꯒꯪꯒꯥꯔꯥꯝ ꯃꯁꯥ ꯃꯇꯣꯝꯇ ꯍꯥꯏꯖꯍꯧꯔꯤ ꯑꯣꯟꯊꯣꯛꯅꯁꯨ ꯁꯥꯊꯤꯈ꯭ꯔꯦꯗ ꯅꯨꯄꯤ ꯍꯥꯏꯕꯁꯦ ꯒꯪꯒꯥꯔꯥꯝꯁꯨ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯉꯣꯟꯗ ꯁꯄꯣꯔꯠ ꯑꯃꯠꯇ ꯐꯪꯂꯔꯣꯏ ꯈꯪꯂꯦ ꯃꯔꯝ ꯑꯗꯨꯅ ꯅꯥꯁꯤꯟꯅꯕ ꯁꯥꯗꯨꯅ ꯖꯦꯜꯗꯒꯤ ꯊꯣꯛꯈꯤꯅꯅꯕ ꯑꯦꯛꯇꯤꯡ ꯇꯧꯁꯤꯟꯅꯔꯝꯃꯤ ꯒꯪꯒꯥꯔꯥꯝꯕꯨ ꯆꯦꯛ ꯇꯧꯔꯤꯕ ꯗꯥꯛꯇꯔ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯒꯪꯒꯥꯔꯥꯝ ꯁꯥꯍꯕ ꯅꯪꯅ ꯅꯥꯔꯤꯕ ꯃꯐꯝꯗꯨ ꯀꯗꯥꯏꯗꯅꯣ ꯍꯥꯏꯔꯛꯑꯣ ꯍꯥꯏꯔꯤ ꯒꯪꯒꯥꯔꯥꯝꯁꯨ ꯃꯕꯨꯛꯇ ꯅꯥꯏ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎ ꯈꯣꯡꯗꯨꯅ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯅ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯅꯥꯀꯟꯗꯅ ꯖꯣꯇꯤꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧ ꯑꯗꯨꯕꯨ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯃꯃꯤꯠ ꯀꯨꯞꯇꯕ ꯃꯈꯩ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯗꯣꯛꯇꯔ ꯑꯗꯨꯗꯤ ꯋꯥ ꯍꯥꯏꯐꯝꯒ ꯑꯃꯠꯇ ꯈꯪꯈꯤꯗ꯭ꯔꯦ ꯒꯪꯒꯥꯔꯥꯝ ꯆꯧꯙꯔꯤꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯄꯨꯛ ꯑꯅꯥꯕ ꯑꯁꯤ ꯐꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯕꯨ 5-star ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯍꯧꯖꯤꯛꯃꯛ ꯔꯤꯐꯔ ꯇꯧꯔꯣ ꯗꯣꯛꯇꯔꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯄꯨꯛꯇꯤ ꯀꯔꯤꯁꯨ ꯇꯧꯗꯦ ꯃꯊꯪꯗꯗꯤ ꯄꯨꯛ ꯅꯥꯔꯦ ꯍꯥꯏꯕꯒꯤ ꯃꯍꯨꯠꯇ ꯂꯤꯚꯔ ꯁꯣꯛꯑꯦ ꯍꯥꯏꯗꯨꯅ ꯂꯤꯚꯔꯗ ꯅꯥꯕ ꯁꯥꯁꯤꯟꯅꯧ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯪꯕꯨ ꯈꯨꯗꯛꯇ ꯅꯪꯅ ꯆꯠꯅꯤꯡꯕ ꯅꯪꯅ ꯂꯩꯅꯤꯡꯕ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯔꯤꯐꯔ ꯇꯧꯕꯤꯒꯦ ꯍꯥꯏꯔꯝꯃꯒ ꯗꯥꯛꯇꯔ ꯑꯗꯨꯁꯨ ꯆꯠꯈ꯭ꯔꯦ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯒꯪꯒꯥꯔꯥꯝ ꯆꯧꯙꯔꯤ ꯆꯧꯀ꯭ꯔꯤ ꯁꯥꯅꯕ ꯂꯥꯛꯂꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯒꯟꯇꯤ ꯃꯈꯣꯏ ꯑꯅꯤꯗꯤ ꯐꯝꯗꯣꯛꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅ ꯂꯩꯔꯝꯃꯤ ꯒꯟꯇꯤꯅ ꯍꯥꯏꯔꯤ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏ 8ꯅ ꯊꯕꯛ ꯁꯨꯕ ꯃꯇꯝꯗ ꯅꯣꯡꯃꯗ ꯄꯨꯡ 9 ꯊꯕꯛ ꯁꯨꯔꯕꯗꯤ ꯅꯨꯃꯤꯠ 25ꯅꯤꯗ ꯆꯧꯀꯤ 2,500 ꯈꯔ ꯍꯦꯟꯕ ꯁꯥꯕ ꯉꯝꯒꯅꯤ ꯍꯥꯏꯗꯨꯅ ꯃꯀꯣꯛꯇ ꯑꯪꯀ ꯍꯣꯠꯂꯗꯨꯅ ꯒꯪꯒꯥꯔꯥꯝ ꯆꯧꯙꯔꯤꯗ ꯋꯥꯔꯤ ꯁꯥꯔꯛꯂꯤ ꯇꯟꯖꯥ ꯑꯁꯤꯗ ꯃꯈꯣꯏꯅ ꯊꯕꯛ ꯁꯨꯔꯤꯕ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯃꯤꯑꯣꯏ ꯈꯔ ꯂꯥꯏꯔꯤꯛ ꯄꯨꯗꯨꯅ ꯆꯠꯂꯤꯕ ꯑꯗꯨ ꯎꯔꯝꯃꯤ ꯃꯈꯣꯏ ꯎꯔꯨꯕ ꯃꯇꯝꯗ ꯒꯪꯒꯥꯔꯥꯝꯅ ꯍꯪꯂꯛꯏ ꯃꯈꯣꯏꯅ ꯆꯠꯂꯤꯕꯁꯤꯗꯤ ꯀꯗꯥꯏꯗꯅꯣ ꯃꯈꯣꯏꯗꯤ ꯅꯨꯡꯇꯤꯒꯤ ꯊꯕꯛ ꯑꯃꯠꯇ ꯌꯥꯎꯗꯦ ꯒꯟꯇꯤꯅ ꯍꯥꯏꯔꯛꯏ ꯆꯧꯙꯔꯤ ꯁꯥꯍꯕ ꯃꯈꯣꯏꯗꯤ ꯁꯥꯇ꯭ꯔ ꯉꯥꯛꯇꯅꯤ ꯃꯈꯣꯏꯗꯤ ꯑꯦꯛꯖꯥꯝ ꯊꯥꯅꯅꯕ ꯂꯥꯏꯔꯤꯛ ꯄꯥꯔꯤ ꯑꯗꯨꯅ ꯃꯈꯣꯏꯗꯤ ꯊꯕꯛ ꯁꯨꯕ ꯌꯥꯎꯍꯟꯗꯦ ꯇꯟꯖꯥ ꯑꯁꯤꯗ ꯖꯣꯇꯤꯁꯨ ꯃꯈꯣꯏꯒꯤ ꯊꯕꯛ ꯁꯨꯐꯝ ꯑꯗꯨꯗ ꯒꯪꯒꯥꯔꯥꯝ ꯆꯧꯙꯔꯤꯅ ꯊꯕꯛ ꯇꯧꯔꯤꯕ꯭ꯔꯥ ꯇꯧꯗꯕ꯭ꯔꯥ ꯆꯦꯛ ꯇꯧꯕ ꯂꯥꯛꯂꯝꯃꯤ ꯒꯪꯒꯥꯔꯥꯝ ꯆꯧꯙꯔꯤꯁꯨ ꯅꯨꯡꯉꯥꯏꯅ ꯐꯝꯇꯣꯛꯂꯝꯕꯗꯒꯤ ꯍꯥꯊꯨ ꯍꯧꯒꯠꯇꯨꯅ ꯃꯅꯥꯛꯇ ꯂꯩꯔꯝꯕ ꯎꯕꯥꯛ ꯈꯔ パイꯗꯨꯅ ꯆꯧꯀ꯭ꯔꯤ ꯁꯥꯅꯅꯕ ꯊꯕꯛ ꯇꯧꯁꯤꯟꯅꯕ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ ꯖꯣꯇꯤꯁꯨ ꯋꯥ ꯑꯃꯠꯇ ꯍꯥꯏꯔꯝꯗꯅ ꯆꯠꯈ꯭ꯔꯦ ꯑꯗꯨꯒ ꯖꯣꯇꯤꯒ ꯂꯥꯛꯃꯤꯟꯅꯔꯤꯕ ꯖꯦꯂꯔ ꯑꯗꯨꯅꯗꯤ ꯆꯧꯙꯔꯤ ꯁꯥꯍꯕꯅ ꯆꯧꯀ꯭ꯔꯤ ꯁꯥꯕꯒꯤ ꯊꯕꯛ ꯇꯧꯁꯤꯟꯅꯔꯤꯕ ꯑꯗꯨ ꯂꯣꯟꯅ ꯐꯣꯇꯣ ꯑꯃ ꯀꯥꯞꯂꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗꯅ ꯀꯨꯏꯍꯧꯗꯦ ꯆꯧꯙꯔꯤ ꯁꯥꯍꯕꯅ ꯖꯦꯜ ꯃꯅꯨꯡꯗ ꯆꯧꯀ꯭ꯔꯤ ꯁꯥꯕꯒꯤ ꯐꯣꯇꯣ ꯑꯗꯨ ꯏꯟꯇꯔꯅꯦꯠꯇ ꯚꯥꯏꯔꯦꯜ ꯆꯠꯂꯛꯈꯤ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯃꯤꯝꯁ ꯁꯦꯝꯗꯨꯅ ꯒꯪꯒꯥꯔꯥꯝ ꯆꯧꯙꯔꯤꯕꯨ ꯂꯛꯅꯕ ꯍꯧꯔꯛꯈꯤ ꯃꯌꯥꯝꯒꯤ ꯅꯣꯛꯅꯐꯝ ꯍꯥꯏꯕꯗꯨ ꯒꯪꯒꯥꯔꯥꯝ ꯆꯧꯙꯔꯤ ꯑꯣꯏꯔꯦ ꯃꯁꯤꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯒꯪꯒꯥꯔꯥꯝ ꯆꯧꯙꯔꯤꯒꯤ ꯍꯦꯛ ꯅꯨꯄꯤꯃꯛꯅ ꯐꯥꯎꯕ ꯃꯍꯥꯛꯀꯤ ꯐꯣꯇꯣ ꯑꯃꯗꯤ ꯃꯥꯒꯤ ꯃꯤꯝꯁꯁꯤꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗꯅ ꯏꯁꯤ ꯁꯤꯅ ꯅꯣꯛꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗꯅ ꯒꯪꯒꯥꯔꯥꯝꯁꯨ ꯃꯥꯕꯨ ꯎꯕ ꯃꯇꯝꯗ ꯖꯦꯜꯗ ꯂꯩꯔꯤꯕ ꯁ꯭ꯇꯥꯐꯁꯤꯡꯅ ꯄꯪꯅꯣꯛꯇ ꯅꯣꯛꯅꯔꯤꯕꯗꯣ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯕ ꯃꯃꯩꯗꯗꯤ ꯃꯍꯥꯛꯅ ꯐꯣꯟ ꯃꯨꯟꯗꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯃꯥꯒꯤ ꯚꯥꯏꯔꯦꯜ ꯆꯠꯄ ꯐꯣꯇꯣ ꯑꯃꯗꯤ ꯃꯤꯝꯁꯤꯡ ꯑꯗꯨ ꯎꯕꯗꯒꯤ ꯅꯣꯛꯅꯔꯤꯕꯅꯤ ꯍꯥꯏꯕ ꯈꯪꯂꯛꯈꯤ
Mathangi sindana Gangaram Chaudhrina Manau nupada phone toroktuna hairei nangsu aigi mimsing adu ubada yamna penedi no omani adubu nangna no ingeda aigi bail gi application adu di kamdau khraba Manau nupa aduna su mahakna ngamnana bu khonari hairi adubu Gangaram nadi kharat funa tokchalu hajuna takshilakli Mathangi sindana Gangaram Chaudhry gi Manau nupa aduna Gangaram Chaudhry gi case pariba judge adu gi manakta laklami aduga judge adu da hairei Switzerland, Cayman Islands, amadi Mauritius hairiba lamsing asida nangi namingda account ama hangbige aduga nangna hapo haiba paisasu nangi account asu da hapige karamba mafam pami khallo judge ajuna su Manau nupa adu gi wahai sing adu munna taraba matungda mahangna apamba lam ama khalami Mathangi sindana Gangaram Chaudhry gi court hearing numit aduda judge aduna Gangaram gi bail adu deny torakhi bail pirakhide Gangaram Chaudhry gi Manau nupa adudi yamna sound court manungdagi tholakhi adubu tanja asida judge adugi assistant tholai aduga Gangaram Chaudhry gi Manau nupa adubu khamnaduna envelope ama pirami aduga hairei envelope asi manungda nangna judge ki mamingda hangkiba account adu su yawbani aduga bank mari lenaba che changsu loinamak yawrabani masigumna bathaba asi matung mana amuk hanna tawganu amuk hanna tarupa tarabadi judge saabna nangbu nayamba Gangaram Chaudhry gi ka hek thangnaba jail adu nangi ka ohengani hairei Mathangi sindana Gangaram Chaudhryna magi nupida fajadaba wa haiki hajuna phuthakhiba reporter aduna yamna chawthokchana hairei Gangaram Chaudhry gi bail gi application adu judge na khudakta dismiss tawkhre paw se taruba matamda Gangaram di sawbada loikre maram aduna mahaki asawbu matawdu ubadana jailer na Gangaram bu themjiladuna hairi nangdi leba asigi khwaidagi maming leraba miyamna masak khangba leader amani maram aduna nangi bail di soidana maki nongma natraga nong phangani bail phangdringe gi matam asidi isorna nangi parikha lauribani haina khandoo jailer aduna parikha palakpada Gangaram gi wakhalda angakpa idea ama lakhi Mathangi sindana Gangaram Chaudhry yamna mukharaduna Jyoti gi office ta laklami mahaki matawdu urubadana Jyoti na hanglai ngasidi yamna mukhaiduna changlai amuk hanna ngasisu aibu hatke natragana aibu transfer tawgi haduna damka tawba laklibra Gangaram na hairei adugumba amata leite matam kuinadagi aina mangjarakpa manglanama mangphauna hannabagi damakta mafam asida laklibani Jyoti na hairei karino ne nangi manglan hairibabo paisa haira leire sakti haira leire aduga state asigi singhasan su nangna chalairibani Gangaram na hairei matam amada aigi imana aibu larik laisu haiba machanupa ama oheningki adubu aidi rajniti tawba imungdagi tholakpanina aina inkhalaklange matam adudadi lairik tamnanaba matam laikide adubu hojikti afaba judge amadi nangna maram oiduna aigi matam freedom mayam ama leire maram aduna aisu jail manungsidagi class 10 gi exam thage mahakna haidoraklibasi tarabu matamda Jyoti di ngakpada loikre angakpaga loinana yenkhalakli aduga amuksu khantharaba matamdana masa matungna nokningba fauri Jyoti na nokningba phatharaduna hairei thabak tawningdabagidamakta lairik tamgi hasinaganu tasengna lairik tamningbu oramlabadi jail manungda natrabasu lairik ngahana tamnamba yai adubu Gangaram nadi lairik tamba haibasi mahake phangpham thokpa adhigarni right to education lei haiduna sikhang khangduna laikre Jyoti na amuk nokladuna hairei Chaudhry sahab nangna hairiba English wahai adugi artha adubu nang khangjarabra Gangaram na hairei artha khangde adubu wahai pareng asina aibu lairik tambagi hak piri haibadi aisu khangi Jyoti su Gangaram na lairik pabagi mingda tawrakaduriba kumhai sing adu yengningluraba male Gangaram na chawkri saba yawbagi mahutta lairik paba chatnanaba ayaba pirakhi Jyoti na khanbaga tawbaga Gangaram di thabak suba yawraroi lairik paba chatlagani khalubada yamna harauri jagoi busari Mathangi sindana Gangaram Chaudhry anauba wakhal amaga loinana masa mau phalladuna jail gi library duda changlakhi aduga librarian aduda class 10 gi lairik kadaida lei haduna hanglakhi aduga librarian adunadi masi library ni langanu haduna ingi tarakhi adubu Gangaram na onkhatuna khumlai masigumlaba library kaya ama sangabagi damakta aina ribbon kakhrabani aduna engonda nakhutna saga ulakanu librarian adunasu marolena khumlai ribbon katang ka ambagi mahutta matam khara library da changduna lairik pabiram labadi fagadabani adubu Gangaram na class 10 gi lairik leifam ta ula o hierarchy masigi matungdana librarian aduna class 10 gi lairik hindi lairik putoktuna Gangaram da pirami aduga class 10 gi exam da lakadoriba syllabus sing adusu Gangaram da mamutana takpirami mahaki matawasi da Gangaram na ngakladuna hanglai nangdi lairik laisu yamna haiba mali jail da laitringeda kai thabak torambage librarian aduna hairei lairik haibana kaisu kanadre puk thannana bu khanaba matamda aisu matamamada librarian oirami adubu library da laireba mamal atangba lairik sing adu aina xerox tawduna yonthoklami paisa khara tananaba adubu laibak thibadagi aina toriba thaba aduna maram oiraga nongma ai jail da changakpa takhi asomdana Bimla Devi di nungaibada loikre professional photographer kaya ama kauduna mahaki photo kaya namli murti saduna photo poster achaw achaw kaya ama namthoktuna tongan tongan ba sahargi mafam kaya da thietnanabagi damakta
ꯃꯥꯒꯤ ꯃꯇꯧ ꯑꯁꯤꯗ ꯇꯟꯗꯟꯅ ꯍꯥꯏꯔꯛꯏ, "ꯃꯦꯗꯥꯝ, ꯍꯥꯟꯅ ꯊꯕꯛ ꯈꯔ ꯇꯧꯔꯒ ꯄꯣꯁꯇꯔ ꯑꯃꯗꯤ ꯃꯨꯔꯇꯤꯁꯤꯡ ꯑꯁꯤ ꯈꯤꯜꯂꯗꯤ ꯈꯔ ꯐꯒꯗꯕꯅꯤ." ꯕꯤꯝꯂꯥ ꯗꯦꯕꯤꯁꯨ ꯃꯥꯒꯤ ꯃꯊꯛꯇ ꯋꯥ ꯉꯥꯡꯉꯛꯏ ꯍꯥꯏꯗꯨꯅ ꯎꯠꯂꯒꯦ ꯃꯇꯥꯒꯨꯝ IAS ꯇꯣꯄꯔ ꯑꯣꯏꯔꯤꯕ ꯇꯟꯗꯟꯕꯨ ꯃꯍꯥꯛꯀꯤ ꯆꯥ ꯑꯃꯨꯛ ꯄꯨꯔꯛꯍꯜꯂꯤ, ꯆꯤꯅꯤ ꯑꯃꯨꯛ ꯄꯨꯔꯛꯍꯜꯂꯤ, ꯄꯥꯈꯣꯟ ꯁꯤꯖꯅꯤꯡꯕ ꯃꯑꯣꯡꯗ ꯁꯤꯖꯤꯟꯅꯗꯨꯅ ꯂꯩꯔꯤ꯫ ꯇꯟꯖꯥ ꯑꯁꯤꯗ ꯒꯪꯒꯥꯔꯥꯝꯒꯤ ꯃꯅꯥꯎꯅꯨꯄꯥ ꯌꯥꯝꯅ ꯁꯥꯎꯅ ꯆꯪꯂꯛꯏ ꯑꯗꯨꯒ ꯕꯤꯝꯂꯥꯗ ꯍꯥꯏꯔꯛꯏ, "ꯏꯇꯩꯃ, ꯑꯩꯈꯣꯏ ꯇꯥꯃꯣꯁꯤ ꯉꯥꯎꯔꯕ꯭ꯔꯥ ꯀꯩꯅꯣ? ꯖꯦꯜꯗꯒꯤ ꯑꯦꯛꯖꯥꯝ ꯊꯥꯅꯤ ꯍꯥꯏꯔꯤꯁꯤ ꯄꯥꯎ ꯇꯥꯔꯕ꯭ꯔꯥ?" ꯕꯤꯝꯂꯥꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯥꯕꯨ ꯁꯄꯣꯔꯠ ꯇꯧꯕꯒꯤ ꯃꯍꯨꯠꯇ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯋꯥꯈꯜ ꯐꯠꯇꯕ ꯑꯃ ꯑꯣꯏꯅ ꯈꯜꯂꯛꯈꯤ꯫ ꯃꯥꯒꯤ ꯅꯨꯄꯥꯅ ꯑꯦꯛꯖꯥꯝ ꯊꯥꯒꯗꯧꯔꯤꯕ ꯑꯁꯤ ꯒꯪꯒꯥꯔꯥꯝꯒꯤ ꯀꯔꯝꯕ ꯑꯅꯧꯕ ꯕꯣꯠꯀꯤ ꯑꯦꯖꯦꯟꯗꯥꯅꯣ ꯍꯥꯏꯅ ꯌꯥꯝꯅ ꯆꯤꯡꯅꯅ ꯋꯥꯈꯜꯗ ꯈꯜꯂꯤ꯫ ꯑꯁꯣꯝꯗꯅ ꯒꯪꯒꯥꯔꯥꯝꯗꯤ ꯂꯥꯏꯔꯤꯛ ꯄꯥꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯄꯥꯁꯤꯟꯅꯔꯒ ꯇꯨꯝꯊꯗꯨꯅ ꯂꯩꯊꯣꯛꯈ꯭ꯔꯦ꯫ ꯃꯃꯪꯗꯒꯗꯤ ꯃꯥꯕꯨ ꯁꯦꯟꯅꯗꯨꯅꯇ ꯂꯩꯔꯤꯕ ꯖꯣꯇꯤꯅ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯂꯥꯎꯗꯨꯅ ꯃꯥꯕꯨ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯄꯒꯤ ꯃꯃꯪꯒ ꯃꯪꯖꯔꯤ꯫ ꯑꯗꯨꯕꯨ ꯑꯁꯦꯡꯕꯗꯗꯤ ꯃꯍꯥꯛꯅ ꯇꯨꯝꯗꯨꯅ ꯂꯩꯊꯣꯛꯂꯤꯕ ꯑꯗꯨꯗ ꯌꯥꯝꯅ ꯁꯥꯎꯅ ꯂꯥꯛꯂꯒ ꯖꯣꯇꯤꯅ ꯃꯍꯥꯛꯄꯨ ꯍꯧꯗꯣꯛꯄꯅꯤ꯫ ꯖꯣꯇꯤꯒꯤ ꯑꯁꯥꯎꯕ ꯃꯇꯧ ꯑꯗꯨ ꯎꯕꯗꯅ ꯒꯪꯒꯥꯔꯥꯝꯅ ꯍꯥꯏꯔꯛꯏ, "ꯃꯦꯗꯥꯝ, ꯅꯪꯒꯤ ꯂꯥꯏꯔꯤꯛꯁꯤꯗꯤ ꯌꯥꯝꯅ ꯀꯥꯟꯅꯩ, ꯇꯨꯝꯅꯕꯒꯤ ꯒꯨꯂꯤꯒ ꯆꯞ ꯃꯥꯟꯅꯩ, ꯍꯦꯛ ꯐꯥꯛꯇꯣꯛꯄꯒ ꯇꯨꯝꯃꯤ." ꯑꯗꯨꯕꯨ ꯖꯣꯇꯤꯅ ꯌꯥꯝꯅ ꯁꯥꯎꯅ ꯆꯩꯔꯗꯨꯅ ꯍꯥꯏꯔꯛꯏ, "ꯅꯪꯅ ꯇꯨꯝꯅꯅꯕꯒꯤꯗꯃꯛꯇ ꯊꯕꯛꯇꯒꯤ ꯁꯨꯇꯤ ꯊꯥꯈꯤꯕ ꯅꯠꯇꯦ꯫ ꯇꯁꯦꯡꯅ ꯂꯥꯏꯔꯤꯛ ꯄꯥꯒꯦ ꯍꯥꯏꯔꯒꯗꯤ ꯅꯨꯡꯇꯤꯒꯤ ꯂꯥꯏꯔꯤꯛ ꯄꯥꯎ, ꯅꯠꯇ꯭ꯔꯒꯅ ꯍꯌꯦꯡꯗꯒꯤ ꯍꯧꯅ ꯊꯕꯛ ꯁꯨꯕ ꯑꯃꯨꯛ ꯂꯥꯛꯀꯗꯕꯅꯤ." ꯃꯁꯤꯒꯤ ꯃꯇꯨꯡꯗꯅ ꯖꯣꯇꯤꯅ ꯖꯦꯂꯔ ꯑꯗꯨꯗ ꯑꯃꯨꯛ ꯋꯥ ꯁꯤꯟꯅꯔꯤ꯫ ꯒꯪꯒꯥꯔꯥꯝ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯌꯥꯝꯅ ꯀꯨꯞꯊꯅ ꯁꯦꯟꯅꯧ, ꯌꯥꯝꯅ ꯀꯗꯔ ꯀꯟꯕ ꯅꯨꯄꯥꯅꯤ, ꯃꯥꯅ ꯑꯦꯛꯖꯥꯝ ꯊꯥꯒꯦ ꯍꯥꯏꯖꯤꯟꯅꯔꯤꯕꯁꯤ ꯊꯕꯛ ꯇꯧꯅꯤꯡꯗꯕꯒꯤꯅꯤ꯫ ꯖꯣꯇꯤꯅ ꯃꯉꯣꯟꯗ ꯆꯩꯔꯝꯕ ꯑꯗꯨꯅꯔ ꯀꯔꯤꯅꯣ ꯉꯁꯤꯗꯤ ꯒꯪꯒꯥꯔꯥꯝ ꯇꯨꯝꯊꯕ ꯌꯥꯗꯅ ꯃꯍꯥꯛꯀꯤ ꯀꯥꯈꯨ ꯑꯗꯨꯗ ꯌꯥꯝꯅ ꯋꯥꯅ ꯈꯥꯡꯂꯝꯃꯤ꯫ ꯇꯨꯝꯕ ꯌꯥꯃꯟꯗꯕꯗꯒꯤ ꯒꯪꯒꯥꯔꯥꯝꯁꯨ ꯍꯧꯒꯠꯂꯛꯇꯨꯅ ꯃꯍꯥꯛꯅ ꯂꯥꯏꯕ꯭ꯔꯦꯔꯤꯗꯒꯤ ꯄꯨꯔꯛꯄ ꯍꯤꯁꯇ꯭ꯔꯤꯒꯤ ꯂꯥꯏꯔꯤꯛ ꯈꯔ ꯄꯥꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯤꯁꯇ꯭ꯔꯤ ꯄꯥꯔꯛꯄ ꯃꯇꯝꯗ ꯍꯤꯁꯇ꯭ꯔꯤꯗ ꯌꯥꯎꯔꯝꯕ ꯋꯥꯍꯩ ꯄꯔꯦꯡ ꯑꯃ ꯃꯥꯒꯤ ꯋꯥꯈꯜꯗ ꯆꯨꯗꯨꯅ ꯂꯩꯈꯤ꯫ ꯋꯥꯍꯩ ꯄꯔꯦꯡ ꯑꯗꯨꯗꯤ, "ꯏꯇꯤꯍꯥꯁ ꯄꯥꯗꯕ ꯃꯤꯅ ꯃꯃꯥꯡꯊꯛꯇ ꯊꯣꯛꯈꯤꯕ ꯑꯁꯣꯏꯕ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛꯁꯤꯡ ꯃꯈꯣꯏꯗ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯏ." ꯍꯥꯏꯕꯗꯤ ꯍꯧꯈꯤꯕꯗ ꯊꯦꯡꯅꯈꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡꯗꯒꯤ ꯀꯔꯤꯒꯨꯝꯕ ꯍꯤꯔꯝ ꯑꯃꯠꯇ ꯈꯪꯖꯤꯟꯕ ꯇꯝꯁꯤꯜꯍꯧꯕ ꯂꯩꯇ꯭ꯔꯕꯗꯤ ꯃꯃꯥꯡꯊꯛꯇ ꯊꯣꯛꯈꯤꯕ ꯑꯁꯣꯏꯕ ꯑꯗꯨ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯑꯗꯨꯝ ꯊꯣꯛꯈꯤꯒꯅꯤ꯫ ꯏꯆꯝ ꯆꯝꯕ ꯋꯥꯍꯩ ꯄꯔꯦꯡ ꯑꯁꯤꯒꯤ ꯅꯨꯡꯒꯤ ꯑꯥꯔꯊ ꯈꯟꯊꯔꯨꯕ ꯃꯇꯝꯗꯅ ꯒꯪꯒꯥꯔꯥꯝ ꯇꯨꯝꯊꯕ ꯉꯝꯗꯅ ꯂꯩꯔꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯇꯅ ꯒꯪꯒꯥꯔꯥꯝ ꯍꯥꯏꯅꯔꯨꯕ ꯇꯧꯗꯨꯅ ꯉꯁꯤꯗꯤ ꯑꯅꯧꯕ ꯋꯥꯈꯜꯂꯣꯟ ꯑꯃꯒ ꯂꯣꯏꯅꯅ ꯂꯥꯏꯕ꯭ꯔꯦꯔꯤꯗ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯊꯋꯥꯏ ꯌꯥꯎꯖꯔꯤꯕ ꯍꯤꯁꯇ꯭ꯔꯤ ꯍꯥꯏꯔꯤꯕ ꯂꯥꯏꯔꯤꯛꯁꯤꯡ ꯑꯗꯨ ꯐꯥꯛꯇꯣꯛꯇꯨꯅ ꯃꯊꯪ ꯃꯊꯪ ꯄꯥꯕ ꯍꯧꯔꯛꯈꯤ꯫ ꯏꯟꯗꯤꯌꯥꯅ ꯕ꯭ꯔꯤꯇꯤꯁꯀꯤ ꯃꯈꯥꯗ ꯂꯣꯏ ꯆꯟꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯕ꯭ꯔꯤꯇꯤꯁ ꯃꯆꯥꯁꯤꯡꯅ ꯏꯟꯗꯤꯌꯥ ꯃꯆꯥꯁꯤꯡꯗ ꯑꯣꯠ ꯅꯩꯈꯤꯕ ꯑꯃꯗꯤ ꯃꯈꯣꯏꯕꯨ ꯅꯝꯁꯤꯟꯗꯨꯅ ꯊꯝꯕꯤꯈꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡ ꯑꯗꯨ ꯄꯥꯔꯨꯔꯒ ꯒꯪꯒꯥꯔꯥꯝꯒꯤ ꯊꯃꯣꯏꯗꯁꯨ ꯅꯧꯍꯧꯅꯅ ꯕ꯭ꯔꯤꯇꯤꯁꯁꯤꯡꯕꯨ ꯅꯨꯡꯁꯤꯗꯕ ꯑꯃꯗꯤ ꯃꯔꯩꯕꯥꯛꯄꯨ ꯅꯨꯡꯁꯤꯕꯒꯤ ꯏꯍꯨꯜ ꯑꯃ ꯄꯣꯛꯂꯛꯈꯤ꯫ ꯏꯍꯨꯜ ꯑꯁꯤꯃꯛꯅ ꯒꯪꯒꯥꯔꯥꯝ ꯆꯧꯙꯔꯤꯅ ꯂꯥꯏꯕ꯭ꯔꯦꯔꯤꯒꯤ ꯕꯦꯟꯆ ꯃꯊꯛꯇ ꯂꯦꯞꯈꯠꯇꯨꯅ ꯅꯤꯡꯇꯝ ꯈꯣꯜꯂꯥꯎ ꯀꯌꯥ ꯑꯃ ꯌꯥꯝꯅ ꯍꯧꯅ ꯂꯥꯎꯈꯤ꯫ ꯒꯪꯒꯥꯔꯥꯝ ꯆꯧꯙꯔꯤ ꯃꯍꯥꯛꯀꯤ ꯀꯥꯗ ꯂꯩꯔꯕꯁꯨ ꯂꯥꯏꯔꯤꯛ ꯊꯋꯥꯏ ꯌꯥꯎꯅ ꯄꯥꯔꯤ꯫ ꯏꯟꯗꯤꯌꯥꯒꯤ ꯅꯤꯡꯇꯝ ꯂꯥꯜꯍꯧꯗ ꯑꯃꯗꯤ ꯏꯟꯗꯤꯌꯥꯒꯤ ꯏꯇꯤꯍꯥꯁꯇ ꯊꯣꯛꯈꯤꯕ ꯁꯤꯡꯊꯥꯅꯤꯡꯉꯥꯏ ꯑꯣꯏꯕ ꯊꯧꯗꯣꯛꯁꯤꯡ ꯌꯥꯝꯅ ꯍꯦꯟꯅ ꯀꯨꯞꯊꯅ ꯄꯥꯕ ꯍꯧꯔꯛꯈꯤ꯫ ꯏꯟꯗꯤꯌꯥꯒꯤ ꯊꯧꯅꯥ ꯐꯔꯕ ꯃꯔꯩꯕꯥꯛꯀꯤꯗꯃꯛꯇ ꯀꯠꯊꯣꯛꯈꯤꯕ ꯑꯊꯧꯕꯁꯤꯡ ꯑꯗꯨꯒꯤ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤ ꯄꯥꯔꯨꯕ ꯃꯇꯝꯗꯅ ꯒꯪꯒꯥꯔꯥꯝ ꯆꯧꯙꯔꯤꯒꯤ ꯊꯃꯣꯏꯗꯁꯨ ꯂꯨꯆꯤꯡꯕꯁꯤꯡ ꯑꯃꯗꯤ ꯑꯊꯧꯕꯁꯤꯡ ꯑꯗꯨꯕꯨ ꯃꯄꯥꯟ ꯅꯥꯏꯗꯅ ꯃꯈꯣꯏꯕꯨ ꯏꯖꯠ ꯇꯧꯅꯤꯡꯕꯒꯤ ꯑꯄꯥꯝꯕ ꯐꯥꯎꯔꯛꯈꯤ꯫ ꯑꯗꯨꯒ ꯏꯟꯗꯤꯌꯥꯒꯤ ꯅꯤꯡꯇꯝ ꯂꯥꯜꯍꯧ ꯃꯇꯝꯗꯅ ꯏꯟꯗꯤꯌꯥꯒꯤ ꯑꯊꯧꯕ ꯀꯌꯥ ꯑꯃꯅ ꯃꯈꯣꯏꯗ ꯏꯟꯗꯤꯌꯥꯒꯤ ꯃꯤꯑꯣꯏ ꯑꯃꯠꯇꯅ ꯁꯄꯣꯔꯠ ꯇꯧꯕꯤꯗ꯭ꯔꯕꯁꯨ ꯃꯈꯣꯏꯅꯗꯤ ꯇꯨꯡꯒꯤ ꯃꯤꯔꯣꯜꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯗꯨꯅ ꯍꯔꯥꯎ ꯍꯔꯥꯎꯅ ꯃꯔꯩꯕꯥꯛꯀꯤꯗꯃꯛꯇ ꯃꯊ꯭ꯋꯥꯏ ꯀꯠꯂꯤ꯫ ꯃꯁꯛ ꯅꯥꯏꯔꯕ ꯏꯟꯗꯤꯌꯥꯒꯤ ꯊꯧꯅꯥ ꯂꯩꯔꯕ ꯑꯊꯧꯕꯁꯤꯡ ꯑꯗꯨꯅ ꯄꯨꯟꯁꯤꯒꯤ ꯑꯔꯣꯏꯕ ꯃꯇꯝꯗ ꯌꯥꯝꯅ ꯇꯣꯟꯅ ꯁꯤꯈꯤꯕ ꯃꯈꯣꯏꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯎꯔꯨꯔꯒ ꯒꯪꯒꯥꯔꯥꯝ ꯆꯧꯙꯔꯤꯒꯤ ꯊꯃꯣꯏꯗ ꯄꯦꯟꯖꯗꯕ ꯐꯥꯎꯔꯤ꯫ ꯄꯦꯟꯖꯗꯕ ꯃꯌꯥꯝ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯒꯪꯒꯥꯔꯥꯝ ꯆꯧꯙꯔꯤꯅ ꯃꯍꯥꯛꯀ ꯖꯦꯜꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨꯗ ꯂꯥꯎꯔꯤ꯫ ꯏꯟꯗꯤꯌꯥꯒꯤ ꯑꯊꯧꯕ ꯃꯆꯥ ꯀꯌꯥ ꯑꯃꯗꯤ ꯃꯔꯩꯕꯥꯛꯀꯤꯗꯃꯛꯇ ꯃꯊ꯭ꯋꯥꯏ ꯊꯥꯈ꯭ꯔꯦ ꯑꯗꯨꯒ ꯅꯈꯣꯏꯅꯗꯤ ꯃꯐꯝ ꯑꯁꯤꯗ ꯀꯔꯤꯁꯨ ꯅꯥꯆꯤꯡꯗꯅ ꯆꯥꯛ ꯆꯥꯗꯨꯅ ꯂꯩꯔꯤ ꯀꯇꯟ ꯑꯃꯒꯨꯝꯅ꯫ ꯒꯪꯒꯥꯔꯥꯝ ꯆꯧꯙꯔꯤꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗ ꯖꯦꯜꯗ ꯂꯩꯃꯤꯟꯅꯔꯤꯕ ꯃꯌꯥꯝ ꯑꯗꯨꯅꯗꯤ ꯒꯪꯒꯥꯔꯥम ꯆꯧꯙꯔꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔꯒꯤ ꯐꯝꯗꯒꯤ ꯇꯥꯔꯛꯄꯗꯒꯤ ꯃꯀꯣꯛ ꯉꯥꯎꯔꯦ, ꯋꯥꯈꯜ ꯆꯣꯏꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯅꯔꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯖꯦꯂꯔꯅ ꯆꯦꯜꯂꯛꯇꯨꯅ ꯖꯣꯇꯤꯗ ꯒꯪꯒꯥꯔꯥꯝ ꯆꯧꯙꯔꯤꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯄꯥꯎ ꯇꯝꯂꯤ꯫ ꯒꯪꯒꯥꯔꯥꯝ ꯆꯧꯙꯔꯤ ꯇꯁꯦꯡꯅꯃꯛꯀꯤ ꯋꯥꯈꯜ ꯆꯣꯏꯔꯕ ꯃꯥꯜꯂꯦ ꯍꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯖꯣꯇꯤꯅ ꯍꯥꯏꯔꯛꯏ, ꯃꯥꯗꯤ ꯖꯦꯜꯗꯒꯤ ꯊꯣꯛꯈꯤꯅꯅꯕ ꯀꯗꯔ ꯇꯧꯁꯤꯟꯅꯔꯤꯕꯅꯤ, ꯈ꯭ꯋꯥꯏꯗꯒꯤ ꯀꯗꯔ ꯍꯩꯕ ꯅꯨꯄꯥꯅꯤ, ꯃꯍꯥꯛꯅ ꯇꯧꯔꯤꯕꯗꯣ ꯇꯥꯠ ꯇꯧꯁꯤꯟꯅꯔꯤꯕꯅꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯕꯤꯝꯂꯥ ꯗꯦꯕꯤꯁꯨ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯆꯧꯙꯔꯤꯕꯨ ꯎꯅꯕ ꯂꯥꯛꯂꯝꯃꯤ꯫ ꯒꯪꯒꯥꯔꯥꯝ ꯆꯧꯙꯔꯤꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯁꯨꯛꯊꯗꯨꯅ ꯂꯩꯔꯤꯕ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯕꯤꯝꯂꯥ ꯗꯦꯕꯤꯅ ꯍꯥꯏꯔꯛꯏ, "ꯅꯪꯅ ꯂꯤꯚꯔ ꯅꯥꯕ ꯁꯥꯁꯤꯟꯅꯗꯨꯅ ꯖꯦꯜꯗꯒꯤ ꯊꯣꯛꯅꯅꯕ ꯄ꯭ꯂꯥꯟ ꯇꯧꯔꯤꯕꯗꯣ ꯃꯗꯨꯒꯤ ꯃꯍꯨꯠꯄꯨꯗꯤ ꯅꯪꯁꯦ ꯀꯣꯛꯀꯤ ꯂꯩꯅꯥ ꯅꯥꯔꯦ, ꯗꯤꯄ꯭ꯔꯦꯁꯟ ꯆꯠꯂꯦ ꯍꯥꯏꯗꯨꯅ ꯖꯦꯜꯗꯒꯤ ꯊꯣꯛꯅꯅꯕ ꯑꯣꯏꯅ ꯄ꯭ꯂꯥꯟ ꯇꯧꯔꯁꯤ, ꯃꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯅꯤ." ꯆꯩꯔꯛ ꯑꯁꯤꯗ ꯇꯟꯗꯟꯅ ꯃꯔꯛ ꯊꯠꯇꯨꯅ ꯃꯦꯗꯥꯝ ꯍꯥꯏꯗꯨꯅ ꯋꯥ ꯈꯔ ꯍꯥꯏꯔꯛꯅꯕ ꯍꯣꯠꯅꯖꯔꯝꯃꯤ ꯑꯗꯨꯕꯨ ꯇꯟꯗꯟꯅ ꯍꯥꯏꯅꯤꯡꯂꯤꯕꯁꯤꯡ ꯑꯗꯨꯗꯤ ꯕꯤꯝꯂꯥꯅ ꯍꯥꯏꯍꯟꯈꯤꯗ꯭ꯔꯦ꯫ ꯕꯤꯝꯂꯥꯅ ꯑꯃꯨꯛꯁꯨ ꯃꯈꯥ ꯇꯥꯔꯛꯏ, "ꯅꯪꯕꯨ ꯀꯔꯤꯒꯨꯝꯕ ꯀꯣꯛꯀꯤ ꯂꯩꯅꯥ ꯅꯥꯔꯦ ꯍꯥꯏꯗꯨꯅ ꯖꯦꯜꯒꯤ ꯗꯣꯛꯇꯔꯅ ꯀꯟꯐꯥꯔꯝ ꯇꯧꯔꯕꯗꯤ 5 ꯁ꯭ꯇꯥꯔ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯁꯣꯏꯗꯅꯃꯛꯀꯤ ꯑꯦꯗꯃꯤꯠ ꯇꯧꯕ ꯌꯥꯔꯅꯤ." ꯒꯪꯒꯥꯔꯥꯝ ꯆꯧꯙꯔꯤꯁꯨ ꯌꯥꯝꯅ ꯍꯔꯥꯎꯅ ꯍꯥꯏꯔꯛꯏ, "ꯑꯩꯅ ꯖꯦꯜꯗ ꯂꯩꯔꯤꯉꯩꯁꯤꯗ ꯑꯩꯒꯤ ꯅꯨꯄꯤ ꯕꯤꯃꯣꯁꯦ ꯌꯥꯝꯅ ꯁꯤꯡꯀꯠꯂꯝꯃꯦ, ꯅꯪꯒꯤ ꯑꯥꯏꯗꯤꯌꯥꯁꯤ ꯌꯥꯝꯅ ꯐꯖꯩ" ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯕꯨ ꯊꯥꯒꯠꯂꯤ꯫
ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯒꯪꯒꯥꯔꯥꯝ ꯆꯧꯗ꯭ꯔꯤ ꯋꯥꯈꯜꯒꯤ ꯂꯩꯅꯥ ꯅꯥꯕ ꯃꯤꯔꯥ ꯅꯠꯇ꯭ꯔꯒꯅ ꯇꯧꯁꯤꯟꯅꯔꯤꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯆꯦꯛ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯖꯦꯜꯒꯤ ꯗꯣꯛꯇꯔꯁꯤꯡꯒ ꯃꯍꯥꯛꯀ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯒꯪꯒꯥꯔꯥꯝ ꯆꯧꯗ꯭ꯔꯤꯗꯤ ꯑꯉꯥꯎꯕ ꯁꯥꯗꯨꯅ ꯃꯁꯥꯅ ꯃꯁꯥꯕꯨ ꯃꯁꯛ ꯈꯪꯗꯕ ꯁꯥꯁꯤꯟꯅꯗꯨꯅ ꯃꯥꯒꯤ ꯃꯃꯤꯡ ꯒꯥꯟꯙꯤ ꯀꯧꯏ ꯁꯨꯚꯥꯁ ꯆꯟꯗ꯭ꯔ ꯕꯣꯁ ꯀꯧꯏ ꯍꯥꯏꯖꯟꯅꯗꯨꯅ ꯅꯤꯡꯇꯝ ꯂꯥꯟꯗ ꯁꯤꯖꯤꯟꯅꯈꯤꯕ ꯗꯥꯏꯂꯣꯒ ꯀꯌꯥ ꯑꯃ ꯂꯥꯎꯔꯤ ꯑꯗꯨꯒ ꯊꯪꯅꯕ ꯀꯥꯗꯅ ꯖꯣꯇꯤꯅ ꯒꯪꯒꯥꯔꯥꯝ ꯆꯧꯗ꯭ꯔꯤꯅ ꯀꯥ ꯃꯅꯨꯡꯗ ꯗꯥꯛꯇꯔ ꯃꯃꯥꯡꯗ ꯇꯧꯁꯤꯟꯅꯔꯤꯕꯁꯤꯡ ꯑꯗꯨ CCTV ꯀꯦꯃꯦꯔꯥ ꯈꯨꯠꯊꯥꯡꯗ ꯂꯣꯏꯅꯃꯛ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯒꯪꯒꯥꯔꯥꯝ ꯆꯧꯗ꯭ꯔꯤꯅ ꯗꯥꯛꯇꯔꯁꯤꯡ ꯑꯗꯨꯕꯨ ꯑꯄꯪꯕ ꯁꯤꯔꯤꯕ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯌꯦꯡꯗꯨꯅ ꯂꯩꯊꯣꯛꯄ ꯉꯝꯗ꯭ꯔ ꯃꯥꯜꯂꯦ ꯖꯣꯇꯤꯁꯨ ꯀꯥ ꯃꯅꯨꯡꯗ ꯆꯪꯂꯛꯏ ꯑꯗꯨꯒ ꯗꯥꯛꯇꯔ ꯑꯅꯤ ꯑꯗꯨꯗ ꯍꯥꯏꯔꯛꯏ ꯒꯪꯒꯥꯔꯥꯝ ꯆꯧꯗ꯭ꯔꯤꯅ ꯅꯈꯣꯏ ꯑꯅꯤꯕꯨ ꯑꯄꯪꯕ ꯁꯤꯔꯤꯕꯅꯤ ꯒꯪꯒꯥꯔꯥꯝ ꯆꯧꯗ꯭ꯔꯤꯅ ꯇꯧꯔꯤꯕꯁꯤ ꯇꯥꯠ ꯇꯧꯁꯤꯟꯅꯔꯤꯕꯅꯤ ꯃꯃꯥꯡꯒꯤ ꯏꯂꯦꯛꯁꯟꯗ ꯒꯪꯒꯥꯔꯥꯝ ꯆꯧꯗ꯭ꯔꯤꯅ ꯁꯨꯞꯅꯒꯤ ꯕꯣꯠ 4,000 ꯈꯛꯇꯪ ꯍꯦꯜꯂꯒ ꯀꯥꯈꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯃꯃꯥꯡꯒꯤ ꯇꯥꯝ ꯑꯗꯨꯗꯅ ꯁꯨꯞꯅꯒꯤ ꯕꯣꯠ 8,000 ꯍꯦꯜꯂꯒ ꯀꯥꯈꯤ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯒꯪꯒꯥꯔꯥꯝ ꯆꯧꯗ꯭ꯔꯤꯕꯨ ꯃꯤꯅ ꯄꯥꯝꯅꯗꯕ ꯁꯨꯝ ꯍꯦꯜꯂꯛꯑꯦ ꯍꯥꯏꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯍꯟꯗꯛ ꯑꯃꯨꯛꯇꯤ ꯕꯣꯠ ꯀꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯉꯥꯎꯁꯤꯟꯅꯔꯤꯕꯅꯤ ꯕꯣꯠꯀꯤ ꯃꯔꯝꯗꯗꯤ ꯄꯜꯂꯨꯕ ꯌꯥꯗꯕ ꯒꯪꯒꯥꯔꯥꯝ ꯆꯧꯗ꯭ꯔꯤꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯇꯧꯁꯤꯟꯅꯔꯝꯂꯤꯕꯁꯤꯡ ꯑꯗꯨ ꯄꯨꯝꯅꯃꯛ ꯇꯣꯛꯊꯣꯛꯇꯨꯅ ꯖꯣꯇꯤꯗ ꯍꯥꯏꯔꯛꯏ ꯃꯦꯗꯥꯝꯖꯤ ꯃꯃꯥꯡꯒꯤ ꯕꯣꯠꯇ ꯑꯩꯅ ꯚꯣꯇꯔ 90,000 ꯍꯦꯜꯂꯒ ꯀꯥꯈꯤꯕꯅꯤ ꯑꯗꯨꯒ ꯃꯃꯥꯡꯒꯤ ꯇꯥꯝ ꯑꯗꯨꯗꯅ ꯁꯨꯞꯅꯇꯒꯤ ꯕꯣꯠ 18,000 ꯍꯦꯜꯂꯒ ꯀꯥꯈꯤꯕꯅꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯑꯩꯒꯤ ꯇꯨꯡꯗ ꯂꯦꯞꯀꯗꯕ ꯃꯤꯒꯤ ꯃꯁꯤꯡ ꯋꯥꯠꯇ꯭ꯔꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯦꯟꯒꯠꯂꯛꯂꯤꯕꯅꯤ ꯃꯁꯤꯗ ꯅꯠꯇꯅ ꯃꯥꯒꯤ ꯀꯟꯁꯇꯤꯇꯨꯑꯦꯟꯁꯤꯗ ꯂꯩꯔꯤꯕ ꯄꯟꯆꯥꯌꯠꯁꯤꯡ ꯑꯃꯗꯤ ꯀꯥꯎꯟꯁꯤꯂꯔꯒꯤ ꯏꯂꯦꯛꯁꯟꯗ ꯐꯥꯎꯕ ꯃꯥꯒꯤ ꯄꯥꯔꯇꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯕꯣꯠ ꯀꯌꯥ ꯍꯦꯜꯂꯒ ꯀꯥꯈꯤ ꯍꯥꯏꯕ ꯃꯁꯤꯡ ꯐꯥꯎꯕ ꯆꯞ ꯆꯥꯅ ꯃꯌꯥꯝ ꯃꯃꯥꯡ ꯍꯥꯏꯊꯔꯛꯈꯤ ꯒꯪꯒꯥꯔꯥꯝ ꯆꯧꯗ꯭ꯔꯤꯅ ꯋꯥꯈꯜ ꯇꯥꯅ ꯕꯣꯠꯀꯤ ꯃꯔꯝꯗ ꯋꯥ ꯃꯌꯥꯝ ꯑꯃ ꯍꯥꯏꯊꯔꯛꯂꯕꯅꯤꯅ ꯃꯍꯥꯛꯅ ꯑꯉꯥꯎꯕ ꯁꯥꯁꯤꯟꯅꯔꯤꯕꯗꯣ ꯉꯥꯎꯗꯦ ꯍꯥꯏꯕ ꯃꯌꯥꯝ ꯃꯃꯥꯡꯗ ꯏꯐꯣꯡ ꯐꯣꯡꯅ ꯇꯥꯛꯈ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯒꯪꯒꯥꯔꯥꯝ ꯆꯧꯗ꯭ꯔꯤ ꯃꯃꯥꯏ ꯂꯨꯛꯊꯗꯨꯅ ꯂꯩꯈꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯒꯪꯒꯥꯔꯥꯝ ꯆꯧꯗ꯭ꯔꯤꯅ ꯖꯣꯇꯤꯗ ꯍꯥꯏꯔꯤ ꯑꯩꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯆꯈꯤꯅꯕ ꯑꯩꯅ ꯇꯧꯖꯔꯤꯕ ꯄ꯭ꯂꯥꯟ ꯑꯗꯨ ꯅꯪꯅ ꯊꯨꯒꯥꯏꯔꯦ ꯖꯣꯇꯤꯅ ꯑꯃꯨꯛ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔꯣ ꯅꯠꯇ꯭ꯔꯒꯅ ꯀꯗꯥꯏꯗꯒꯤ ꯌꯨꯅ ꯅꯪꯅ ꯊꯛꯂꯨꯔꯤꯕꯁꯦ ꯑꯗꯨꯛ ꯌꯥꯝꯅ ꯆꯥꯎꯕ ꯃꯟꯇ꯭ꯔꯤ ꯑꯃ ꯑꯣꯏꯔꯒ ꯋꯥꯈꯜꯒꯤ ꯂꯩꯅꯥ ꯅꯥꯕ ꯃꯤ ꯑꯃꯠꯇ ꯕꯣꯠ ꯂꯦꯞꯄ ꯌꯥꯗꯦ ꯍꯥꯏꯕ ꯔꯨꯜ ꯑꯁꯤ ꯅꯪ ꯈꯪꯗꯕ꯭ꯔꯥ ꯒꯪꯒꯥꯔꯥꯝ ꯆꯧꯗ꯭ꯔꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯃꯉꯣꯟꯗ ꯋꯥꯈꯜꯒꯤ ꯂꯩꯅꯥ ꯅꯥꯕ ꯁꯥꯁꯤꯟꯅꯔꯣ ꯍꯥꯏꯕ ꯃꯇꯝꯗ ꯅꯣꯛꯈꯤꯕ ꯃꯤꯅꯣꯛ ꯑꯗꯨꯒꯤ ꯑꯥꯔꯊ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯃꯍꯥꯛꯁꯨ ꯈꯪꯂꯛꯂꯦ ꯀꯔꯤꯒꯨꯝꯕ ꯒꯪꯒꯥꯔꯥꯝ ꯆꯧꯗ꯭ꯔꯤꯅ ꯋꯥꯈꯜꯒꯤ ꯂꯩꯅꯥ ꯅꯥꯔꯦ ꯍꯥꯏꯗꯨꯅ ꯃꯄꯥꯟꯗ ꯊꯣꯔꯛꯄ ꯇꯥꯔꯕꯗꯤ ꯒꯪꯒꯥꯔꯥꯝ ꯆꯧꯗ꯭ꯔꯤꯗꯤ ꯑꯃꯨꯛ ꯍꯟꯅ ꯕꯣꯠ ꯂꯦꯞꯄ ꯌꯥꯔꯔꯣꯏ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯕꯤꯃꯂꯥ ꯗꯦꯕꯤꯗꯤ CM ꯑꯗꯨꯝ ꯑꯣꯏꯕ ꯌꯥꯈꯤꯅꯤ ꯃꯔꯝ ꯑꯗꯨꯅ ꯕꯤꯃꯂꯥ ꯗꯦꯕꯤꯅ ꯃꯍꯥꯛꯀꯤ CMꯒꯤ ꯄꯣꯁ ꯑꯗꯨ ꯊꯥꯗꯣꯛꯅꯤꯡꯗꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯒꯪꯒꯥꯔꯥꯝ ꯆꯧꯗ꯭ꯔꯤꯕꯨ ꯑꯃꯨꯛ ꯍꯟꯅ ꯕꯣꯠ ꯂꯦꯞꯄ ꯌꯥꯗꯅꯕ ꯄ꯭ꯂꯥꯟ ꯇꯧꯔꯛꯄꯅꯤ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯈꯪꯂꯛꯄ ꯃꯇꯝꯗ ꯒꯪꯒꯥꯔꯥꯝ ꯆꯧꯗ꯭ꯔꯤ ꯋꯥ ꯉꯥꯡꯐꯝ ꯂꯩꯈꯤꯗ꯭ꯔꯦ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤ ꯖꯣꯇꯤꯅ ꯆꯠꯂꯝꯗꯥꯏꯗ ꯍꯥꯏꯔꯛꯏ ꯉꯁꯤꯗꯤ ꯅꯪꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯀꯦꯔꯤꯌꯔ ꯑꯗꯨ ꯑꯩꯅ ꯀꯟꯕꯤꯔꯕꯅꯤ ꯑꯗꯨꯕꯨ ꯅꯪꯒꯨꯝꯕ ꯃꯤꯑꯣꯏ ꯑꯁꯤꯗꯤ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯤꯕ ꯃꯤ ꯑꯃꯗ ꯊꯦꯡꯀ꯭ꯌꯨ ꯍꯥꯏꯕ ꯐꯥꯎꯕ ꯍꯩꯖꯔꯝꯃꯣꯏ ꯖꯣꯇꯤꯅ ꯑꯃꯨꯛ ꯖꯦꯂꯔ ꯑꯗꯨꯗ ꯍꯥꯏꯔꯛꯏ ꯉꯁꯤꯗꯒꯤꯗꯤ ꯒꯪꯒꯥꯔꯥꯝ ꯆꯧꯗ꯭ꯔꯤꯅ ꯀ꯭ꯂꯥꯁ 10 ꯊꯥꯒꯅꯤ ꯍꯥꯏꯗꯨꯅ ꯇꯥꯠ ꯇꯧꯁꯤꯟꯅꯔꯤꯕ ꯑꯗꯨ ꯇꯣꯛꯍꯜꯂꯣ ꯍꯌꯦꯡꯗꯒꯤ ꯊꯕꯛ ꯁꯨꯕ ꯍꯧꯍꯜꯂꯣ ꯍꯥꯏꯗꯨꯅ ꯆꯠꯈꯤꯒꯦ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯒꯪꯒꯥꯔꯥꯝ ꯆꯧꯗ꯭ꯔꯤꯁꯨ ꯃꯍꯥꯛꯀꯤ ꯑꯁꯥꯎꯕꯁꯤꯡ ꯑꯗꯨ ꯇꯥꯏꯅꯐꯝ ꯈꯪꯗ꯭ꯔꯕ ꯃꯥꯜꯂꯦ ꯖꯣꯇꯤꯗ ꯑꯣꯏꯅ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯅꯨꯄꯤ ꯃꯆꯥ ꯅꯪꯅ ꯍꯥꯏꯔꯒ ꯑꯩꯅ ꯍꯦꯛꯇ ꯇꯧꯒꯗꯕ ꯅꯠꯇꯦ ꯅꯪꯕꯨ ꯀꯔꯤ ꯑꯣꯏꯖꯔꯤꯒꯦ ꯖꯣꯇꯤꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ ꯃꯐꯝ ꯑꯁꯤꯗꯗꯤ ꯅꯪꯉꯣꯟꯗꯒꯤ ꯍꯦꯟꯅ ꯁꯛꯇꯤ ꯂꯩꯕ ꯃꯤ ꯑꯃ ꯑꯣꯏꯔꯤ ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯄ꯭ꯔꯤꯖꯅꯔ ꯑꯣꯏꯅ ꯂꯩꯔꯤꯕꯅꯤ ꯑꯗꯨꯒ ꯑꯩꯅ ꯅꯪꯕꯨ ꯁꯦꯟꯅꯔꯤꯕ ꯁꯨꯄ꯭ꯔꯤꯟꯇꯦꯟꯗꯦꯟꯠꯅꯤ ꯒꯪꯒꯥꯔꯥꯝ ꯆꯧꯗ꯭ꯔꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯅꯪꯅ ꯆꯥꯎꯊꯣꯛꯆꯔꯤꯕ ꯍꯧꯖꯤꯛ ꯅꯪꯅ ꯄꯥꯏꯖꯔꯤꯕ ꯄꯣꯁ ꯑꯗꯨꯗꯒꯤ ꯅꯪꯕꯨ ꯗꯤꯁꯃꯤꯁ ꯇꯧꯕ ꯃꯇꯝꯗ ꯑꯩꯉꯣꯟꯗ ꯃꯤꯀꯨꯞ ꯑꯃ ꯐꯥꯒꯗꯕ ꯅꯠꯇꯦ ꯖꯣꯇꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯅꯪꯅ ꯍꯧꯖꯤꯛ ꯅꯥꯄꯜ ꯀꯥꯖꯔꯤꯕ ꯅꯪ ꯃꯉꯥꯏꯔꯦ ꯍꯥꯏꯗꯨꯅ ꯆꯥꯎꯊꯣꯛꯆꯔꯤꯕ ꯅꯪꯒꯤ ꯏꯒꯣ ꯑꯗꯨ ꯑꯩꯅ ꯊꯨꯒꯥꯏꯕ ꯃꯇꯝꯗ ꯃꯤꯀꯨꯞ ꯑꯃ ꯐꯥꯅ ꯆꯪꯉꯣꯏ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯖꯣꯇꯤꯅ ꯑꯃꯨꯛ ꯈꯣꯟꯖꯦꯜ ꯍꯧꯅ ꯂꯥꯎꯔꯗꯨꯅ ꯍꯥꯏꯔꯛꯏ ꯃꯤ ꯑꯃꯗ ꯀꯔꯝꯕ ꯋꯥ ꯉꯥꯡꯒꯅꯤ ꯃꯤ ꯑꯃꯒ ꯀꯝꯗꯧꯅ ꯋꯥꯔꯤ ꯁꯥꯟꯅꯒꯅꯤ ꯈꯪꯗꯕ ꯂꯥꯏꯔꯤꯛ ꯍꯩꯇꯕ ꯂꯋꯥꯏ ꯃꯆꯥ ꯊꯛꯁꯤ ꯈꯥꯁꯤ ꯌꯥꯎꯗꯕ ꯅꯪꯅ ꯀꯝꯗꯧꯅ ꯂꯩꯕꯥꯛ ꯆꯂꯥꯏꯒꯅꯤ ꯅꯪꯒꯤ ꯅꯋꯣꯡ ꯅꯇꯧ ꯑꯗꯨꯒ ꯍꯥꯏꯔꯕꯗꯤ ꯖꯦꯜꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕꯗꯣ ꯃꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯇꯤꯛ ꯆꯥꯕꯅꯤ ꯖꯣꯇꯤꯅꯁꯨ ꯃꯆꯤꯟ ꯄꯦꯟꯕ ꯃꯈꯩ ꯆꯩꯔꯝꯂꯕ ꯃꯇꯨꯡꯗ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯝꯗꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ ꯒꯪꯒꯥꯔꯥꯝ ꯆꯧꯗ꯭ꯔꯤꯁꯨ ꯃꯄꯨꯟꯁꯤꯗ ꯑꯋꯥꯡꯕ ꯖꯥꯇꯤꯗ ꯄꯣꯛꯂꯦ ꯔꯥꯖꯅꯤꯇꯤꯒꯤ ꯏꯃꯨꯡꯗꯒꯤ ꯍꯧꯔꯛꯄꯅꯤ ꯍꯥꯏꯗꯨꯅ ꯆꯥꯎꯊꯣꯛꯆꯔꯤꯕ ꯅꯥꯄꯜ ꯀꯥꯖꯔꯤꯕ ꯃꯉꯣꯟꯗ ꯃꯍꯥꯛꯅ ꯍꯧꯕꯗꯒꯤ ꯍꯧꯅ ꯍꯟꯊꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃꯅ ꯑꯁꯨꯛ ꯊꯤꯅ ꯃꯉꯣꯟꯗ ꯆꯩꯔꯝꯕ ꯑꯁꯤꯗ ꯃꯍꯥꯛꯁꯨ ꯃꯊꯃꯣꯏ ꯄꯦꯟꯖꯗꯅ ꯂꯥꯎꯗꯨꯅ ꯂꯩꯔꯤ ꯅꯪꯒꯨꯝꯕ ꯃꯤ ꯀꯌా ꯑꯃ ꯑꯩꯅ ꯅꯝꯊꯈ꯭ꯔꯕꯅꯤ ꯃꯁꯥꯒꯤ ꯍꯧꯔꯛꯐꯝ ꯃꯐꯝ ꯈꯪꯗꯕ ꯃꯤꯑꯣꯏ ꯀꯌా ꯑꯃ ꯄꯅꯥ ꯇꯝꯕꯤꯈ꯭ꯔꯕꯅꯤ ꯍꯥꯏꯗꯨꯅ ꯂꯥꯎꯗꯨꯅ ꯂꯩꯍꯧꯔꯤ ꯒꯪꯒꯥꯔꯥꯝ ꯆꯧꯗ꯭ꯔꯤ ꯌꯥꯝꯅ ꯁꯥꯎꯅ ꯋꯥꯍꯩ ꯈꯔ ꯂꯥꯎꯔꯝꯂꯕ ꯃꯇꯨꯡꯗ ꯍꯥꯔꯠ ꯑꯦꯇꯦꯛ ꯇꯧꯔꯛꯄꯗꯒꯤ ꯂꯩꯃꯥꯏꯗ ꯇꯨꯔꯛꯈꯤ ꯒꯪꯒꯥꯔꯥꯝ ꯆꯧꯗ꯭ꯔꯤꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗꯅ ꯖꯦꯜꯗ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯗꯨꯅ ꯒꯪꯒꯥꯔꯥꯝꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯟꯗꯨꯅ ꯆꯧꯗ꯭ꯔꯤ ꯁꯥꯍꯕ ꯀꯩꯗꯧꯔꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯅꯔꯛꯈꯤ ꯒꯪꯒꯥꯔꯥꯝ ꯆꯧꯗ꯭ꯔꯤ ꯖꯦꯜꯗ ꯂꯩꯖꯔꯕꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯍꯥꯛꯄꯨ ꯃꯤꯌꯥꯝꯅ ꯅꯨꯡꯁꯤꯅ ꯆꯧꯗ꯭ꯔꯤ ꯁꯥꯍꯕ ꯍꯥꯏꯗꯨꯅ ꯀꯧꯕꯤꯔꯤ ꯃꯍꯥꯛꯄꯨ ꯏꯖꯠ ꯇꯧꯕꯤꯔꯤ ꯖꯣꯇꯤꯁꯨ ꯃꯍꯥꯛꯀꯤ ꯋꯥꯍꯩ ꯈꯔꯅ ꯒꯪꯒꯥꯔꯥꯝ ꯆꯧꯗ꯭ꯔꯤꯅ ꯋꯥꯟꯊꯈꯤꯕ ꯑꯁꯤꯗ ꯑꯉꯛꯄ ꯑꯃꯗꯤ ꯑꯀꯤꯕꯒ ꯂꯣꯏꯅꯅ ꯒꯪꯒꯥꯔꯥꯝꯕꯨ ꯌꯦꯡꯗꯨꯅ ꯂꯩꯈꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯄ꯭ꯔꯤꯖꯟꯒꯤ ꯗꯥꯛꯇꯔ ꯑꯗꯨꯒ ꯕꯤꯃꯂꯥ ꯗꯦꯕꯤꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯒꯪꯒꯥꯔꯥꯝ ꯆꯧꯗ꯭ꯔꯤꯒꯤ ꯍꯥꯔꯠ ꯑꯦꯇꯦꯛ ꯑꯗꯨꯒꯤ ꯃꯔꯝꯗ ꯍꯥꯏꯔꯛꯈꯤ ꯄꯥꯎꯁꯤ ꯇꯥꯔꯨꯕ ꯃꯇꯝꯗꯅ ꯇꯟꯗꯟꯅ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛꯇꯤ ꯒꯪꯒꯥꯔꯥꯝ ꯆꯧꯗ꯭ꯔꯤ ꯖꯦꯜꯗꯒꯤ ꯂꯧꯊꯣꯛꯑꯒ VIP ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯊꯝꯕ ꯌꯥꯔꯅꯤ
ꯑꯗꯨꯕꯨ ꯕꯤꯃꯂꯥ ꯗꯦꯕꯤꯅ ꯋꯥ ꯃꯔꯛ ꯊꯠꯂꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯁꯨ ꯌꯥꯝꯅ ꯆꯥꯎꯕ ꯍꯥꯔꯠ ꯑꯦꯇꯦꯛ ꯅꯠꯇꯦ ꯃꯥꯏꯅꯔ ꯍꯥꯔꯠ ꯑꯦꯇꯦꯛꯅꯤ ꯑꯗꯨꯅ ꯄ꯭ꯔꯤꯖꯟꯒꯤ ꯗꯥꯛꯇꯔ ꯑꯗꯨꯅꯗꯤ ꯍꯧꯖꯤꯛꯇꯤ ꯀꯔꯤꯁꯨ ꯆꯤꯡꯅꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ ꯀꯔꯤꯁꯨ ꯇꯧꯔꯔꯣꯏ ꯍꯥꯏꯔꯛꯏ CPR ꯄꯤꯔꯒ ꯑꯗꯨꯝ ꯐꯈ꯭ꯔꯦ ꯍꯥꯏꯔꯛꯏ ꯇꯟꯗꯟꯅ ꯑꯃꯨꯛ ꯌꯥꯝꯅ ꯄꯥꯈꯠꯅ ꯍꯪꯉꯛꯏ CPRꯗꯤ ꯀꯅꯥꯅ ꯄꯤꯔꯤꯕ ꯈꯪꯖꯗꯕꯅꯤꯅ ꯕꯤꯃꯂꯥ ꯗꯦꯕꯤꯅ ꯍꯥꯏꯔꯛꯏ ꯀꯅꯥꯅ ꯄꯤꯔꯨꯅꯤ ꯍꯥꯏꯒꯦ ꯁꯨꯄ꯭ꯔꯤꯟꯇꯦꯟꯗꯦꯟꯠ ꯑꯗꯨꯅ ꯄꯤꯕꯅꯤ ꯇꯟꯗꯟꯗꯤ ꯅꯣꯛꯃꯤ ꯇꯧꯔꯗꯨꯅ ꯍꯥꯏꯔꯛꯏ ꯒꯪꯒꯥꯔꯥꯝ ꯆꯧꯗ꯭ꯔꯤ ꯍꯦꯛ ꯎꯕ ꯈꯨꯗꯤꯡꯒꯤ ꯄꯪꯆꯩꯗ ꯆꯩꯗꯨꯅ ꯂꯩꯔꯤꯕ ꯃꯆꯤꯟꯗꯨꯅ ꯍꯟꯗꯛ ꯑꯃꯨꯛꯇꯤ ꯒꯪꯒꯥꯔꯥꯝ ꯆꯧꯗ꯭ꯔꯤꯗ CPR ꯄꯤꯈ꯭ꯔꯕ ꯕꯤꯃꯂꯥ ꯗꯦꯕꯤꯁꯨ ꯌꯥꯝꯅ ꯆꯤꯡꯅꯅ ꯍꯪꯉꯛꯏ ꯀꯔꯤꯅꯣ CPR ꯍꯥꯏꯗꯤ ꯇꯟꯗꯟꯅ ꯌꯨꯇ꯭ꯌꯨꯕꯇꯒꯤ CPR ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯚꯤꯗꯤꯑꯣ ꯑꯃ ꯎꯠꯂꯗꯨꯅ ꯕꯤꯃꯂꯥ ꯗꯦꯕꯤꯗ ꯌꯦꯡꯍꯜꯂꯛꯏ ꯚꯤꯗꯤꯑꯣ ꯑꯗꯨ ꯎꯔꯨꯕꯗꯅ ꯕꯤꯃꯂꯥꯗꯤ ꯉꯛꯄꯗ ꯂꯣꯏꯈ꯭ꯔꯦ ꯁꯥꯎꯅꯤꯡꯕ ꯑꯃꯁꯨ ꯃꯁꯥ ꯃꯇꯣꯝꯗ ꯐꯥꯎꯖꯔꯤ ꯃꯍꯥꯛꯅ ꯐꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯅꯤꯡꯕ ꯇꯥꯔꯕꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯍꯥꯛꯀꯤ ꯅꯨꯄꯥꯕꯨ ꯈꯝꯕꯟꯕ ꯐꯥꯎꯖꯔꯤ CPR ꯀꯔꯤꯅꯣ ꯈꯪꯂꯛꯄ ꯃꯇꯝꯗꯅ ꯕꯤꯃꯂꯥ ꯆꯧꯗ꯭ꯔꯤꯅ ꯁꯨꯄ꯭ꯔꯤꯟꯇꯦꯟꯗꯦꯟꯠ ꯖꯣꯇꯤꯕꯨ ꯍꯤꯡꯆꯥꯕꯤꯅꯤ ꯍꯥꯏꯗꯨꯅ ꯆꯩꯔꯤ ꯑꯗꯨꯒ ꯇꯟꯗꯟꯗ ꯒꯥꯔꯤ ꯂꯧꯊꯣꯛꯑꯣ ꯍꯧꯖꯤꯛꯃꯛ ꯖꯦꯜꯗ ꯆꯠꯇꯨꯅ ꯒꯪꯒꯥꯔꯥꯝ ꯎꯅꯔꯨꯁꯤ ꯍꯥꯏꯔꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯍꯣꯁꯄꯤꯇꯥꯜ ꯕꯦꯗꯇ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯒꯪꯒꯥꯔꯥꯝꯒꯤ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯕꯤꯃꯂꯥ ꯆꯧꯗ꯭ꯔꯤꯅ ꯌꯥꯝꯅ ꯃꯔꯧ ꯂꯩꯅ ꯀꯣꯆꯤ ꯀꯣꯠꯂꯗꯨꯅ ꯍꯥꯏꯔꯤ ꯂꯩꯁꯥꯕꯤ ꯃꯁꯛ ꯐꯖꯕꯤ ꯅꯨꯄꯤ ꯑꯃꯅ CPR ꯄꯤꯔꯛꯂꯕꯅꯤ나 ꯅꯪꯗꯤ ꯀꯌꯥꯗ ꯅꯨꯡꯉꯥꯏꯅ ꯇꯨꯝꯊꯣꯛꯂꯤꯅꯣ ꯌꯦꯡꯉꯨ ꯖꯣꯇꯤꯅ ꯑꯃꯨꯛ ꯕꯤꯃꯂꯥ ꯗꯦꯕꯤꯗ ꯍꯥꯏꯔꯛꯏ ꯇꯉꯥꯏ ꯐꯗꯕꯗꯒꯤ ꯏꯃꯔꯖꯦꯟꯁꯤ ꯁꯤꯆꯨꯑꯦꯁꯟ ꯑꯗꯨꯗ CPR ꯄꯤꯈꯤꯕꯅꯤ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯕꯤꯃꯂꯥ ꯗꯦꯕꯤꯗꯤ ꯍꯧꯖꯤꯛꯁꯨ ꯏꯁꯥꯎ ꯁꯥꯎꯅꯤꯡꯂꯤ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯣꯆꯤ ꯀꯣꯠꯄ ꯂꯦꯞꯇ꯭ꯔꯤ ꯅꯈꯣꯏ ꯑꯅꯤꯕꯨ ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯕꯗꯤ ꯌꯥꯔꯦ ꯍꯥꯏꯗꯨꯅ ꯃꯔꯧ ꯂꯩꯅ ꯋꯥ ꯀꯌꯥ ꯑꯃ ꯉꯥꯡꯂꯝꯂꯒ ꯍꯧꯒꯠꯇꯨꯅ ꯆꯠꯈꯤꯒꯦ ꯇꯧꯔꯝꯃꯤ ꯒꯪꯒꯥꯔꯥꯝ ꯆꯧꯗ꯭ꯔꯤꯁꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯥꯅ ꯇꯧꯖ ꯁꯥꯔꯤꯁꯤ ꯌꯦꯡꯉꯣ ꯍꯥꯏꯗꯨꯅ ꯃꯁꯥ ꯃꯇꯣꯝꯗ ꯁꯣꯟꯖꯔꯤ ꯕꯤꯃꯂꯥ ꯗꯦꯕꯤꯅ ꯑꯃꯨꯛ ꯒꯪꯒꯥꯔꯥꯝ ꯆꯧꯗ꯭ꯔꯤꯗ ꯍꯥꯏꯔꯛꯏ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯨ ꯀꯅꯥꯝꯇ ꯇꯥꯗ꯭ꯔꯦ ꯅꯪꯁꯦ CMꯒꯤ ꯅꯨꯄꯥꯅꯤ ꯑꯗꯨꯅ ꯋꯥ ꯉꯥꯡꯕ ꯃꯇꯝꯗ ꯈꯣꯟꯖꯦꯜ ꯍꯧꯅ ꯉꯥꯡꯕ ꯇꯝꯃꯨ ꯕꯤꯃꯂꯥ ꯗꯦꯕꯤꯅ ꯍꯥꯏꯔꯝꯂꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯖꯣꯇꯤꯗꯤ ꯅꯣꯛꯅꯤꯡꯕꯗ ꯂꯣꯏꯈ꯭ꯔꯦ ꯒꯪꯒꯥꯔꯥꯝ ꯆꯧꯗ꯭ꯔꯤꯅ ꯖꯣꯇꯤꯗ ꯍꯥꯏꯔꯛꯏ ꯅꯌꯥꯗꯣ ꯌꯥꯝꯅ ꯈꯤꯒꯠꯀꯅꯨ ꯖꯣꯇꯤꯅ ꯑꯃꯨꯛ ꯅꯣꯛꯅꯤꯡꯕ ꯐꯥꯖꯤꯜꯂꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯁꯛꯇꯤꯕꯨ ꯄꯥꯏꯔꯕꯗꯤ ꯃꯤꯁꯦ ꯌꯥꯝꯅ ꯍꯣꯡꯕꯖꯥꯠꯅꯤ ꯆꯧꯗ꯭ꯔꯤ ꯁꯥꯍꯕ ꯅꯪꯗꯤ CMꯒꯤ ꯅꯨꯄꯥꯅꯤ ꯍꯥꯏꯕ ꯑꯅꯧꯕ ꯃꯤꯡꯊꯣꯜ ꯑꯃ ꯐꯪꯉꯦꯅꯦ ꯇꯟꯖꯥ ꯑꯁꯤꯗ ꯆꯧꯗ꯭ꯔꯤꯕꯨ ꯁꯦꯟꯅꯔꯤꯕ ꯗꯥꯛꯇꯔ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯆꯧꯗ꯭ꯔꯤ ꯁꯥꯍꯕ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯅꯕ ꯇꯧꯔꯣ ꯖꯣꯇꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯉꯁꯤꯗꯤ ꯐꯖꯅ ꯄꯣꯊꯥꯔꯣ ꯍꯌꯦꯡꯗꯒꯤꯗꯤ ꯆꯧꯀ꯭ꯔꯤ ꯁꯥꯕ ꯑꯃꯨꯛ ꯂꯥꯛꯑꯣ ꯑꯗꯨꯕꯨ ꯒꯪꯒꯥꯔꯥꯝ ꯆꯧꯗ꯭ꯔꯤꯅ ꯍꯥꯏꯔꯤ ꯆꯧꯀ꯭ꯔꯤ ꯁꯥꯕ ꯅꯠꯇꯦ ꯑꯩꯗꯤ ꯀ꯭ꯂꯥꯁ 10 ꯑꯦꯛꯖꯥꯝ ꯊꯥꯅꯅꯕ ꯂꯥꯏꯔꯤꯛ ꯄꯥꯔꯅꯤ ꯑꯗꯨꯕꯨ ꯖꯣꯇꯤꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯀ꯭ꯂꯥꯁ 10 ꯑꯦꯛꯖꯥꯝ ꯊꯥꯒꯅꯤ ꯄꯥꯎ ꯇꯥꯕ ꯃꯇꯝꯗ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅꯗꯤ ꯅꯪꯁꯦ ꯑꯣꯏꯔꯣꯏ ꯐꯦꯜ ꯑꯣꯏꯅꯤ ꯍꯥꯏꯔꯤ ꯀ꯭ꯂꯥꯁ 10 ꯄꯥꯁ ꯇꯧꯕ ꯍꯥꯏꯕꯁꯤ ꯅꯪꯅ ꯀꯩꯗꯧꯅꯨꯡꯗꯁꯨ ꯉꯝꯒꯗꯕ ꯊꯕꯛ ꯅꯠꯇꯦ ꯒꯪꯒꯥꯔꯥꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯀ꯭ꯂꯥꯁ 10ꯗꯤ ꯑꯩꯅ ꯁꯣꯏꯗꯅꯃꯛꯀꯤ ꯄꯥꯁ ꯇꯧꯒꯅꯤ ꯑꯩ ꯂꯥꯏꯔꯤꯛ ꯍꯩꯇꯕ ꯂꯋꯥꯏ ꯃꯆꯥ ꯅꯠꯇꯦ ꯖꯣꯇꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯀꯔꯤꯒꯨꯝꯕ ꯉꯝꯗꯕ ꯇꯥꯔꯕꯗꯤ ꯀꯝꯗꯧꯕ ꯒꯪꯒꯥꯔꯥꯝꯅ ꯑꯃꯨꯛ ꯁꯤꯡꯅꯕ ꯑꯃꯒ ꯂꯣꯏꯅꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯨꯝꯕ ꯄꯥꯁ ꯇꯧꯕ ꯉꯝꯗ꯭ꯔꯕꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯈ꯭ꯔꯔꯣꯏ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯖꯣꯇꯤ ꯑꯃꯗꯤ ꯖꯦꯂꯔ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯖꯣꯇꯤꯅ ꯍꯥꯏꯔꯤ ꯍꯌꯦꯡꯗꯒꯤ ꯃꯍꯥꯛ ꯂꯥꯏꯔꯤꯛ ꯄꯥꯕ ꯆꯠꯍꯜꯂꯣ ꯀꯔꯤꯒꯨꯝꯕ ꯀ꯭ꯂꯥꯁ 10 ꯄꯥꯁ ꯇꯧꯕ ꯉꯝꯗꯗꯨꯅ ꯃꯍꯥꯛꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯛꯇꯕ ꯇꯥꯔꯕꯗꯤ ꯂꯩꯕꯥꯛ ꯑꯁꯤ ꯃꯥꯒꯤ ꯃꯈꯨꯠꯇꯒꯤ ꯀꯟꯕ ꯉꯝꯍꯧꯔꯅꯤ ꯑꯇꯣꯞꯄ ꯃꯤ ꯑꯃꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯖꯔꯅꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯄꯥꯁ ꯇꯧꯕ ꯉꯝꯖꯔꯕꯗꯤ ꯃꯥꯅ ꯂꯥꯏꯔꯤꯛꯇꯒꯤ ꯐꯪꯂꯛꯂꯤꯕ ꯃꯉꯥꯜ ꯈꯔ ꯑꯗꯨꯅ ꯂꯩꯕꯥꯛꯁꯤ ꯈꯤꯇꯪꯗ ꯑꯣꯏꯔꯕꯁꯨ ꯐꯕ ꯑꯣꯏꯔꯁꯅꯨ ꯃꯁꯤꯒꯤ ꯃꯇꯨꯡꯗꯅ ꯖꯣꯇꯤ ꯑꯃꯗꯤ ꯒꯪꯒꯥꯔꯥꯝ ꯆꯧꯗ꯭ꯔꯤ ꯃꯈꯣꯏ ꯑꯅꯤꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛ ꯖꯦꯂꯔꯅ ꯃꯍꯥꯛꯀ ꯈꯪꯅ ꯆꯥꯟꯅꯕ ꯔꯤꯄꯣꯔꯇꯔꯁꯤꯡꯗ ꯄꯥꯎ ꯂꯣꯏꯅꯃꯛ ꯄꯤꯊꯣꯛꯂꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯇꯤꯚꯤꯒꯤ ꯔꯤꯄꯣꯔꯇꯔ ꯑꯃꯅ ꯑꯁꯨꯝꯅ ꯄꯥꯎ ꯄꯤꯔꯤ ꯒꯪꯒꯥꯔꯥꯝ ꯆꯧꯗ꯭ꯔꯤꯅ ꯀꯔꯤꯒꯨꯝꯕ ꯀ꯭ꯂꯥꯁ 10 ꯐꯦꯜ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯑꯃꯨꯛ ꯍꯟꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯔꯣꯏ ꯍꯥꯏꯅ ꯋꯥꯁꯛꯈ꯭ꯔꯦ ꯍꯥꯏꯔꯤ ꯔꯤꯄꯣꯔꯇꯔ ꯑꯗꯨꯅ ꯄꯤꯔꯛꯂꯤꯕ ꯄꯥꯎ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗꯅ ꯕꯤꯃꯂꯥ ꯗꯦꯕꯤꯗꯤ ꯍꯔꯥꯎꯕꯗ ꯂꯣꯏꯈ꯭ꯔꯦ ꯃꯁꯥ ꯃꯇꯣꯝꯗ ꯃꯃꯣꯟ ꯅꯣꯛꯆꯔꯗꯨꯅ ꯍꯥꯏꯔꯤ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯖꯦꯜꯗꯒꯤ ꯊꯣꯛꯂꯛꯂꯕꯁꯨ ꯑꯩꯅ ꯑꯗꯨꯝ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯅꯤ ꯇꯟꯗꯟꯅꯁꯨ ꯌꯥꯝꯅ ꯄꯥꯈꯠꯆꯅ ꯍꯥꯏꯔꯛꯏ ꯑꯁꯤ ꯑꯣꯏꯔꯗꯤ ꯃꯥ ꯑꯃꯨꯛ ꯍꯟꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯕ ꯌꯥꯔꯔꯣই ꯁꯤꯗꯤ ꯀꯦꯔꯤꯌꯔ ꯁꯨꯁꯥꯏꯗ ꯇꯧꯕꯒ ꯆꯞ ꯃꯥꯟꯅꯩ ꯑꯗꯨꯕꯨ ꯕꯤꯃꯂꯥ ꯗꯦꯕꯤꯗꯤ ꯅꯣꯛꯃꯤ ꯇꯧꯔꯗꯨꯅ ꯇꯟꯗꯟꯗ ꯍꯥꯏꯔꯛꯏ ꯑꯩꯗꯤ ꯑꯩꯒꯤ ꯅꯨꯄꯥꯅ ꯂꯧꯔꯤꯕ ꯐꯤꯔꯦꯞ ꯑꯁꯤꯗ ꯃꯥꯕꯨ ꯁꯄꯣꯔꯠ ꯇꯧꯏ ꯃꯥꯒꯤ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕ ꯃꯍꯥꯛꯅ ꯇꯧꯅꯤꯡꯂꯤꯕ ꯃꯍꯥꯛꯅ ꯊꯥꯅꯤꯡꯂꯤꯕ ꯑꯦꯛꯖꯥꯝ ꯑꯁꯤꯗ ꯁꯄꯣꯔꯠ ꯇꯧꯏ ꯑꯗꯨꯅ ꯅꯈꯣꯏꯁꯨ ꯃꯍꯥꯛꯅ ꯂꯧꯔꯤꯕ ꯐꯤꯔꯦꯞ ꯑꯁꯤꯗ ꯊꯤꯡꯂꯨꯅꯨ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯇꯟꯗꯟ ꯑꯃꯗꯤ ꯒꯪꯒꯥꯔꯥꯝ ꯆꯧꯗ꯭ꯔꯤꯒꯤ ꯃꯅꯥꯎꯅꯨꯄꯥ ꯒꯪꯒꯥꯔꯥꯝꯒ ꯎꯅꯕ ꯂꯥꯛꯂꯝꯃꯤ ꯒꯪꯒꯥꯔꯥꯝꯅ ꯍꯪꯂꯛꯏ CM ꯃꯦꯗꯥꯝꯗꯤ ꯂꯥꯛꯇ꯭ꯔꯕ꯭ꯔꯥ ꯇꯟꯗꯟꯁꯨ ꯅꯣꯛꯃꯤ ꯇꯧꯔꯗꯨꯅ ꯈꯨꯝꯂꯛꯏ ꯃꯥꯗꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯂꯩꯍꯧꯔꯤ ꯅꯨꯡꯉꯥꯏꯕꯗ ꯂꯣꯏꯍꯧꯔꯦ ꯃꯥꯗꯤ ꯒꯪꯒꯥꯔꯥꯝ ꯆꯧꯗ꯭ꯔꯤꯒꯤ ꯃꯅꯥꯎꯅꯨꯄꯥꯅ ꯌꯥꯝꯅ ꯋꯥꯖꯅ ꯍꯪꯂꯛꯏ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇꯅꯣ ꯀ꯭ꯂꯥꯁ 10 ꯑꯦꯛꯖꯥꯝ ꯊꯥꯒꯅꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝꯗ ꯐꯣꯡꯅ ꯍꯥꯏꯗꯣꯛꯂꯤꯔꯨꯗꯨꯕꯣ ꯀꯔꯤꯒꯨꯝꯕ ꯐꯦꯜ ꯑꯣꯏꯔꯛꯂꯕꯗꯤ ꯑꯩꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯏꯖꯠꯇꯤ ꯄꯨꯝꯂꯣꯏ ꯂꯣꯏꯔꯅꯤ ꯒꯪꯒꯥꯔꯥꯝꯁꯨ ꯌꯥꯝꯅ ꯆꯥꯎꯊꯣꯛꯆꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯃꯤꯡ ꯒꯪꯒꯥꯔꯥꯝ ꯀꯧꯏ ꯆꯧꯗ꯭ꯔꯤ ꯁꯥꯒꯩꯒꯤ ꯃꯆꯥꯅꯤ ꯀꯩꯗꯧꯅꯨꯡꯗ ꯑꯩꯒꯤ ꯃꯥꯌꯣꯛꯅꯕ ꯂꯥꯟꯐꯝꯗꯒꯤ ꯑꯩꯅ ꯃꯥꯏ ꯂꯩꯗꯨꯅ ꯆꯦꯜꯂꯛꯇ꯭ꯔꯤ ꯃꯌꯥꯝꯕꯒꯤ ꯑꯆꯦꯠꯄ ꯋꯥꯈꯜꯂꯣꯟ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗꯅ ꯒꯪꯒꯥꯔꯥꯝ ꯆꯧꯗ꯭ꯔꯤꯒꯤ ꯃꯅꯥꯎꯅꯨꯄꯥꯅ ꯇꯟꯗꯟꯗ ꯍꯥꯏꯔꯛꯏ ꯇꯟꯗꯟ ꯖꯦꯜꯒꯤ ꯑꯦꯛꯖꯥꯝꯗ ꯏꯟꯚꯤꯖꯤꯂꯦꯇꯔ ꯇꯥꯒꯗꯧꯔꯤꯕ ꯑꯃꯗꯤ ꯆꯦ ꯌꯦꯡꯒꯗꯧꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨ ꯃꯁꯛ ꯈꯪꯗꯣꯛꯎ ꯑꯩꯒꯤ ꯏꯌꯥꯝꯕ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃ ꯇꯧꯗꯨꯅ ꯄꯥꯁ ꯇꯧꯗꯕ ꯌꯥꯗꯕꯅꯤ
Gangaramsu manau nupagi wahe si taba matamda nokmin umi tawraduna hairi aigi inau nupadi nang khaktani maram moi aigi nakta changshila o hajuna manau nupabu nungsina kaushinbiri adubu Gangaram Chaudhrina manau nupagi mamayda kupakna kanna tharaduna yamna shauna hairi aina fail oidringeda aibu fail oiraba mi amagumna si matungda amuk Gangaramna yamna shauna makha tarakli aikoina ipa ipu haktagi maithiga nikiduna Huran Chinti mibu kihan khangenduna oidab lambi kaya sisinaduna mai paktuna talakli aikoina mai paklaliba adugi phal oina ngasidi ai jail da leribasini haukhibada thengnakiba aranba asoibasing adu semdoktrabadi amuk hana madudagi hena khudungthiba asoiba kaya ama aikoigi ithakta soidana tarakani tandana amuk tapna harai chummin hakna haibado adubu karigumba mark ama natraga ani wat hobadagi maithi hoba tarabadi opposition nangbu lemna kaidonungda tharoi rajnitida khwaidagi haithoi singthoreba nupa aduna Political Science hariba subject adu soidramaki pass tawgani habiti leite class 10 pass tawdaba yade habisu leite Gangaramsu mahaku maithiragani khalliba miyoi sing aduna hairakliba wa sing adu tadru leithokpa ngamdre aduna mahaki secretary Tandanda hairai karigumba nangna amu hana aibu exam thadana wa hairakpa tarabadi class 10 danate civil services exam phawa tharakani topper oirakpa su yari mathangi chindana Gangaram mahaku fail oigani khalliba miyoi sing aduda para ama tambina nabagidamakta Class 10 pass to the Bayade have Wakalun Amagalunana, Chakumda, Chai Hanjang Tong, Dun Ladiva, Saikan Huranba, Ankayam Naheva, Ganti Harabin Patu, Manatalakami, Gangaram Chaudrina Gantida, Matskitution Karakara Tobi Haidi, Adubu, Gantina Diaram de, Gangaram Namuhari, Nangidamakta, Cycle Tukanganate, Cycle Factory Mahangbige, Adubu Engonda Anka Tapi de Badiaroi, Magi Matoshi, Gantisu, Yaning the Yarami. Mathangisinda Gantina library da Gangarambu maths takpa horami adubu matam koina maths thadok lurabanina Gangaram di Gantina tala liba singado karisu khanglamde saitek chairang khara khotpa dongna uri Gantina phana khona ba yabu khonarabasu Gangaram gi makoktadi sungchang changlamde Gangaram sumamaidadi upai leitraduna hairi nangna iriba singdo aidi kaimta khangde aigi kokta leiriba masing hairagadi botar masing adu khaktani Gantisu idea ama lakle aduna mahakna Gangaramda Lairik takpa matamda botar masingda oina example pp duna taklakhi aduga class 10 da khwaidai maru oiriba chapter probability takpa matamdana botar masingda base tawduna mathangi election da mi kayamu yamna phangba yabage haiba probability hothanduna Gangaramda alaiba mongda anka takpiri Gangaramsu mahakna ahanba oina anka hotpada phol tarakpa matamadda masa matomda phawba thajaba ngamdri ingak pungakchari Mathangi Sindana, chemistry high subject adu takna nabagidamaktana, jail manungda leriba, civil engineer Inamdar manakta laklami, Inamdar nasu Gangaram Chaudhry da chemistry takpi matamda, politics ka mari lenaba, political party singa mari lenaba mawongda example pp duna ilai laiba mawongda takpiri. Aduga English high subject aduna, jail ge library da librarian oiriba nupa aduna, Gangaram Chaudhry da English takpiri, masiga loinana English grammar su mamutana takpiri. Adubu Gangaram ya honabi ichum chumna Lairik takpada mahakti khangande aduna phagi oi kaioi sana sana duna mahakna thawaina khoidajaba political party amadi politics ka mari lenaba example pp duna takpiri mina fanayamna takpirabasu masana Lairik pajadrabadi pass toba ngamgadaba natte maramaduna Gangaram Chaudhry su angna jail da leringi matamadu yana ningthi jana sijenaba horakhi ahangba matam khudimakta Lairik paaba horakhi thawai yauna Lairik pari jail da leriba manai masan singna Gangaram Chaudhry na Lairik pari matamda Gangaram bu waram mani hajuna masas ka su tawbiri Gangaram gi honglakliba mawong mataw adubana joti na thamoi tana yengjari exam gi matam su sum naksalakpana Lairik paaba gi chang su mayaba ma hengalakhi khangdaba su mayaba ma hena yamsilakhi adubu Gangaram Chaudhry gi di mahangna sungpa paaba hodriba subject ama yauri madudi Hindi ni Mamalon ojarabasu Gangaram Chaudhry Hindi gi Lairik yariba parasing adu paraba matamda mako ingau da ngauri wahai amaga samjinaduna paba haitabagumna su tawri asomdana Bimla Devi shopping mall amagi mathakta mahaki achowa poster ama thelami aduga mafam madudagi khara lapna leba mafam amadana mahaki murti achowa ama yungkhatlami aduga murti yengba lakpa miyoi khudikmaktana mahakna ngamjaba full phirol khara piduna mayamda dan tawduna board khomba hokre aduga Gangaram Chaudhry di jail manungdana Hindi gi para ama hek paaba horubadana matha saaba hemankhiduna tumthaba ngamdaduna leiri magi mamittadi Hindi gi mayek amata tapsinaduna masen marang oina uri loksinpham amata khangde mathangi sendana Gangaram Chaudhry na imandar haiba nupa tuda yamna mathwai wana complain tawraduna hairi tare jamin parda yaukhiba angang aduna naaba leinadu aingonda su nare Hindi paaba amata heitre Hindi gi mayek singse koipai paiduna leire Inamdar na hairi adugidi kaishu kalunu jail da leriba prema haiba nupado mangonda Hindi tahallu madi Hindi yamna haibani
ꯏꯅꯥꯝꯗꯥꯔꯅꯗꯤ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯍꯥꯏꯔꯤꯕ ꯑꯗꯨꯕꯨ ꯒꯪꯒꯥꯔꯥꯝ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯁꯥꯒꯩꯒꯤ ꯑꯣꯏꯅꯗꯤ ꯄ꯭ꯔꯦꯝ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯣ ꯃꯈꯣꯏꯒꯤ ꯁꯥꯒꯩꯒꯤ ꯌꯦꯛꯅꯕꯒꯨꯝꯕꯅꯤ꯫ ꯑꯁꯣꯝꯗꯅ ꯄ꯭ꯔꯦꯝꯗꯤ ꯖꯣꯇꯤꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯖꯣꯇꯤꯅ ꯍꯥꯏꯔꯛꯏ, ꯄ꯭ꯔꯦꯝ, ꯅꯪꯗꯤ ꯖꯦꯜꯗꯒꯤ ꯊꯣꯛꯀꯗꯕ ꯃꯇꯝ ꯌꯧꯔꯕꯅꯤ, ꯑꯗꯨꯒ ꯅꯪꯅ ꯖꯦꯜꯗꯒꯤ ꯆꯠꯈ꯭ꯔꯣ ꯍꯥꯏꯕ ꯌꯥꯗ꯭ꯔꯤꯕꯁꯦ ꯀꯔꯤꯒꯤꯅꯣ? ꯅꯪꯕꯨ ꯄ꯭ꯔꯤꯇꯤꯒ ꯎꯅꯅꯤꯡꯗ꯭ꯔꯕ꯭ꯔꯥ? ꯄ꯭ꯔꯤꯇꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯃꯆꯥꯁꯤ ꯄ꯭ꯔꯦꯝꯒ ꯅꯨꯡꯁꯤꯅꯖꯕꯤ ꯆꯧꯙ꯭ꯔꯤꯒꯤ ꯁꯥꯒꯩꯒꯤ ꯅꯨꯄꯤ ꯃꯆꯥꯅꯤ꯫ ꯖꯣꯇꯤꯒꯤ ꯋꯥꯍꯪ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯄ꯭ꯔꯦꯝꯅ ꯈꯨꯝꯂꯛꯏ, ꯃꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯤ ꯅꯨꯡꯁꯤꯔꯨꯕꯒꯤꯗꯃꯛꯇ ꯑꯩꯕꯨ ꯑꯔꯥꯟꯕ ꯀꯦꯁꯇ ꯖꯦꯜꯗ ꯊꯝꯖꯤꯟꯕꯤꯔꯤꯕꯅꯤ꯫ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯖꯦꯜꯗꯒꯤ ꯊꯣꯛꯈꯤꯕ ꯇꯥꯔꯕꯗꯤ ꯑꯩꯅ ꯌꯨꯝ ꯌꯧꯗ꯭ꯔꯤꯉꯩꯗ ꯁꯣꯏꯗꯅꯃꯛꯀꯤ ꯊꯋꯥꯏ ꯃꯥꯡꯂꯒꯅꯤ꯫ ꯑꯗꯨꯅ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯑꯗꯨꯝ ꯂꯩꯖꯒꯦ꯫ ꯖꯣꯇꯤꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ, ꯅꯪꯗꯤ ꯕꯦꯜ ꯐꯪꯂꯕꯅꯤꯅ ꯃꯐꯝ ꯑꯁꯤꯗ ꯀꯨꯏꯅ ꯂꯩꯊꯕ ꯌꯥꯔꯔꯣꯏ, ꯑꯩꯅꯁꯨ ꯅꯪꯕꯨ ꯈꯥꯝꯗꯨꯅ ꯊꯝꯕ ꯉꯝꯃꯔꯣꯏ꯫ ꯄ꯭ꯔꯦꯝꯁꯨ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ, ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯍꯤꯡꯆꯥꯕꯁꯤꯡ ꯑꯗꯨꯅ ꯍꯥꯠꯈꯤꯒꯗꯕꯒꯤ ꯁꯔꯨꯛꯄꯨꯗꯤ ꯖꯦꯜ ꯃꯅꯨꯡ ꯑꯁꯤꯗ ꯏꯁꯥ ꯏꯇꯣꯝꯇ ꯁꯤꯖꯒꯦ ꯍꯥꯏꯔꯝꯃꯒ ꯌꯥꯝꯅ ꯁꯥꯎꯅ ꯍꯧꯒꯠꯇꯨꯅ ꯆꯠꯈꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯖꯣꯇꯤꯅ ꯄ꯭ꯔꯦꯝꯕꯨ ꯄꯨꯗꯨꯅ ꯆꯧꯙ꯭ꯔꯤ ꯁꯥꯍꯕꯀꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯒꯪꯒꯥꯔꯥꯝ ꯆꯧꯙ꯭ꯔꯤꯗꯤ ꯄ꯭ꯔꯦꯝ ꯎꯕ ꯃꯇꯝꯗ ꯄ꯭ꯔꯦꯝꯒꯤ ꯃꯅꯥꯛꯇ ꯍꯔꯥꯎꯅ ꯆꯪꯂꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯑꯩꯒꯤ ꯍꯤꯟꯗꯤ ꯈꯔ ꯇꯝꯕꯤꯔꯝꯃꯨ, ꯑꯇꯩ ꯁꯕꯖꯦꯛꯇꯤ ꯂꯣꯏꯅꯃꯛ ꯌꯥꯔꯕꯅꯤ, ꯍꯤꯟꯗꯤ ꯈꯛꯇ ꯉꯥꯏꯔꯕꯅꯤ꯫ ꯖꯣꯇꯤꯅ ꯋꯥ ꯃꯔꯛ ꯊꯠꯂꯗꯨꯅ ꯍꯥꯏꯔꯛꯏ, ꯍꯤꯟꯗꯤ ꯈꯛꯇꯪ ꯇꯥꯍꯟꯒꯗꯣꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯅꯪꯅ ꯃꯉꯣꯟꯗ ꯀꯔꯤ ꯀꯔꯤ ꯇꯧꯒꯦ ꯍꯥꯏꯅ ꯈꯜꯂꯤꯕꯅꯣ? ꯑꯗꯨꯕꯨ ꯒꯪꯒꯥꯔꯥꯝ ꯆꯧꯙ꯭ꯔꯤ ꯖꯣꯇꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯡ ꯑꯗꯨ ꯊꯑꯣꯏꯅꯕꯨ ꯇꯥꯔꯨꯗꯦ꯫ ꯄ꯭ꯔꯦꯝꯗꯣ ꯑꯣꯟꯁꯤꯟꯗꯨꯅ ꯍꯪꯂꯛꯏ, ꯅꯪꯅ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯄꯥꯡꯕꯤꯔꯣꯏꯗ꯭ꯔꯥ? ꯖꯣꯇꯤꯅ ꯍꯥꯏꯔꯛꯏ, ꯄ꯭ꯔꯦꯝꯅ ꯅꯉꯣꯟꯗ ꯍꯤꯟꯗꯤ ꯇꯥꯛꯄꯤꯕ ꯌꯥꯔꯔꯣꯏ, ꯃꯔꯝꯗꯤ ꯄ꯭ꯔꯦꯝꯒꯤ ꯖꯦꯜ ꯐꯪꯂꯕꯅꯤ꯫ ꯒꯪꯒꯥꯔꯥꯝ ꯆꯧꯙ꯭ꯔꯤꯅ ꯍꯥꯟꯅꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡꯗ ꯄ꯭ꯔꯦꯝꯕꯨ ꯅꯨꯡꯁꯤꯅ ꯀꯣꯟꯕꯤꯔꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯅꯪꯗꯤ ꯗꯥꯎ ꯌꯥꯝꯅ ꯌꯥꯔꯦꯅꯦ꯫ ꯖꯣꯇꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯆꯨꯝꯃꯤ, ꯄ꯭ꯔꯦꯝꯒꯤꯗꯤ ꯃꯗꯥꯎ ꯌꯥꯔꯦ, ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯆꯠꯇ꯭ꯔꯤꯉꯩꯗ ꯅꯪꯒꯤ ꯃꯇꯦꯡ ꯑꯃꯗꯤ ꯗꯔꯀꯥꯔ ꯂꯩꯒꯗꯧꯔꯤ꯫ ꯃꯔꯝꯗꯤ ꯅꯪꯒꯤ ꯁꯥꯒꯩ ꯅꯥꯇꯩꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯄ꯭ꯔꯦꯝꯕꯨ ꯍꯦꯛ ꯖꯦꯜꯗꯒꯤ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯍꯥꯠꯀꯅꯤ ꯍꯥꯏꯗꯨꯅ ꯋꯥꯁꯛꯈ꯭ꯔꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯄ꯭ꯔꯦꯝꯒꯤ ꯃꯊ꯭ꯋꯥꯏ ꯀꯟꯕꯤꯕ ꯍꯥꯏꯕꯁꯦ ꯅꯪꯅ ꯅꯠꯇꯅꯗꯤ ꯀꯅꯥꯝꯇꯅ ꯉꯝꯃꯔꯣꯏ꯫ ꯖꯣꯇꯤꯒꯤ ꯋꯥꯍꯩꯁꯤꯡꯁꯦ ꯇꯥꯔꯨꯕ ꯃꯇꯝꯗꯅ ꯒꯪꯒꯥꯔꯥꯝ ꯆꯧꯙ꯭ꯔꯤꯅ ꯃꯊ꯭ꯋꯥꯏ ꯑꯃꯨꯛ ꯅꯨꯡꯉꯥꯏꯖꯗꯅ ꯍꯥꯏꯔꯛꯏ, ꯃꯤꯑꯣꯏꯕ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯖꯥꯠ ꯕꯤꯖꯥꯠ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤꯅ ꯍꯨ ꯑꯣꯏꯗꯨꯅ ꯑꯃꯅ ꯑꯃꯕꯨ ꯍꯥꯠꯇꯣꯛꯅꯍꯜꯂꯤ, ꯑꯃꯅ ꯑꯃꯒꯤ ꯃꯥꯡꯅꯅꯕ ꯇꯧꯍꯜꯂꯤ꯫ ꯖꯣꯇꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯃꯁꯤ ꯄꯨꯝꯅꯃꯛ ꯂꯦꯞꯍꯟꯒꯦ ꯍꯥꯏꯔꯕꯗꯤ ꯅꯪꯅ ꯅꯠꯇꯅꯗꯤ ꯀꯅꯥꯝꯇ ꯉꯝꯃꯣꯏ꯫ ꯅꯪꯅꯕꯨ ꯌꯥꯔꯕꯗꯤ ꯄ꯭ꯔꯦꯝ ꯑꯃꯗꯤ ꯄ꯭ꯔꯤꯇꯤ ꯖꯦꯜ ꯃꯅꯨꯡ ꯑꯁꯤꯗ ꯂꯨꯍꯣꯡꯕꯤꯁꯤ, ꯃꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯅꯕꯒꯤ ꯀꯣꯔꯠꯀꯤ ꯑꯣꯔꯗꯔ ꯑꯗꯨꯗꯤ ꯑꯩ ꯂꯧꯔꯛꯀꯦ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯒꯪꯒꯥꯔꯥꯝ ꯆꯧꯙ꯭ꯔꯤ ꯄ꯭ꯔꯦꯝ ꯑꯃꯗꯤ ꯄ꯭ꯔꯤꯇꯤꯒꯤ ꯂꯨꯍꯣꯡꯕ ꯌꯥꯎꯅꯅꯕꯒꯤꯗꯃꯛꯇ ꯐꯤꯔꯣꯜ ꯂꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯁꯤꯗ ꯖꯣꯇꯤ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯒꯪꯒꯥꯔꯥꯝ ꯆꯧꯙ꯭ꯔꯤꯗ ꯀꯣꯌꯦꯠ ꯑꯃ ꯄꯤꯔꯛꯏ ꯑꯗꯨꯒ ꯅꯨꯡꯁꯤꯅ ꯍꯥꯏꯔꯛꯏ, ꯉꯁꯤꯗꯤ ꯀꯣꯌꯦꯠ ꯑꯁꯤ ꯌꯦꯠꯂꯨ꯫ ꯒꯪꯒꯥꯔꯥꯝ ꯆꯧꯙ꯭ꯔꯤ ꯃꯇꯝ ꯑꯃꯗ ꯀꯣꯌꯦꯠ ꯐꯖꯅ ꯌꯦꯠꯇꯨꯅ ꯃꯌꯥꯝ ꯃꯃꯥꯡꯗ ꯃꯀꯣꯛ ꯋꯥꯡꯅ ꯊꯥꯡꯒꯠꯇꯨꯅ ꯆꯠꯂꯝꯕ ꯌꯥꯝꯅ ꯆꯥꯎꯊꯣꯛꯆꯔꯝꯕ ꯅꯨꯄꯥꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯍꯦꯛ ꯖꯦꯜꯗ ꯂꯩꯔꯛꯄ ꯃꯇꯝꯗꯒꯤ ꯀꯣꯌꯦꯠ ꯌꯦꯠꯄ ꯐꯪꯗꯅ ꯃꯤꯆꯝ ꯑꯃꯒꯨꯝꯅ ꯂꯩꯔꯛꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯉꯁꯤ ꯖꯣꯇꯤꯅ ꯃꯉꯣꯟꯗ ꯀꯣꯌꯦꯠ ꯌꯦꯠꯂꯨ ꯍꯥꯏꯗꯨꯅ ꯄꯤꯔꯛꯄ ꯑꯁꯤꯗ ꯒꯪꯒꯥꯔꯥꯝꯒꯤ ꯊꯃꯣꯏꯗꯁꯨ ꯖꯣꯇꯤ ꯍꯥꯏꯔꯤꯕꯤ ꯅꯨꯄꯤ ꯃꯆꯥꯁꯦ ꯊꯣꯏꯅ ꯍꯦꯟꯅ ꯐꯠꯇꯕꯤ ꯅꯨꯄꯤ ꯃꯆꯥꯗꯤ ꯅꯠꯇꯦ ꯍꯥꯏꯅ ꯈꯟꯕ ꯍꯧꯔꯛꯈꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯖꯦꯜ ꯃꯅꯨꯡꯗ ꯄ꯭ꯔꯦꯝ ꯑꯃꯗꯤ ꯄ꯭ꯔꯤꯇꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯂꯨꯍꯣꯡꯕ ꯑꯗꯨ ꯄꯥꯡꯊꯣꯛꯂꯝꯃꯤ꯫ ꯒꯪꯒꯥꯔꯥꯝ ꯆꯧꯙ꯭ꯔꯤꯅ ꯃꯁꯥꯃꯛꯅ ꯁꯤꯟꯗꯨꯅ ꯂꯨꯍꯣꯡꯕ ꯑꯁꯤ ꯄꯥꯡꯊꯣꯛꯄꯅꯤꯅ ꯁꯥꯒꯩꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯁꯨ ꯆꯧꯙ꯭ꯔꯤꯒꯤ ꯋꯥ ꯃꯇꯨꯡ ꯏꯟꯗꯨꯅ ꯂꯨꯍꯣꯡꯕ ꯑꯗꯨ ꯌꯥꯎꯕ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯃꯥꯏꯊꯣꯡꯗꯗꯤ ꯏꯁꯥꯎ ꯁꯥꯎꯕꯒꯤ ꯃꯃꯤ ꯇꯥꯔꯤ꯫ ꯄ꯭ꯔꯦꯝ ꯑꯃꯗꯤ ꯄ꯭ꯔꯤꯇꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯂꯨꯍꯣꯡꯕ ꯂꯣꯏꯔꯛꯄ ꯃꯇꯝꯗꯅ ꯒꯪꯒꯥꯔꯥꯝ ꯆꯧꯙ꯭ꯔꯤꯅ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯥꯗ ꯂꯣꯟꯅ ꯋꯥ ꯑꯃ ꯁꯤꯟꯅꯔꯤ꯫ ꯁꯥꯒꯩꯒꯤ ꯅꯍꯥꯁꯤꯡ ꯊꯦꯡꯅꯗ꯭ꯔꯤꯉꯩꯗ ꯄ꯭ꯔꯦꯝ ꯑꯃꯗꯤ ꯄ꯭ꯔꯤꯇꯤꯕꯨ ꯅꯪꯒꯤ ꯒꯥꯔꯤ ꯃꯅꯤꯡꯗ ꯍꯥꯞꯇꯨꯅ ꯃꯝꯕꯥꯏ ꯇꯝꯅ ꯊꯥꯗꯣꯛꯄꯤꯈꯣ꯫ ꯃꯈꯣꯏ ꯑꯅꯤꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯊꯕꯁꯦ ꯑꯐꯕ ꯀꯔꯤꯁꯨ ꯑꯣꯏꯔꯣꯏ꯫ ꯂꯨꯍꯣꯡꯕ ꯂꯣꯏꯔꯛꯄ ꯃꯇꯝꯗꯅ ꯖꯣꯇꯤꯅ ꯒꯪꯒꯥꯔꯥꯝꯗ ꯍꯪꯂꯛꯏ, ꯅꯪꯅ ꯉꯁꯤ ꯄ꯭ꯔꯦꯝ ꯑꯃꯗꯤ ꯄ꯭ꯔꯤꯇꯤ ꯂꯨꯍꯣꯡꯕꯤꯕ ꯑꯁꯤꯅ ꯅꯪꯒꯤ ꯁꯥꯒꯩꯒꯤ ꯃꯤꯑꯣꯏ ꯈꯔꯗꯤ ꯅꯪꯉꯣꯟꯗ ꯚꯣꯠ ꯑꯃꯨꯛ ꯍꯟꯅ ꯄꯤꯔꯛꯂꯔꯣই꯫ ꯒꯪꯒꯥꯔꯥꯝ ꯆꯧꯙ꯭ꯔꯤꯅ ꯑꯃꯨꯛ ꯌꯥꯝꯅ ꯍꯩꯅ ꯁꯤꯡꯅ ꯈꯨꯝꯂꯛꯏ, ꯑꯩꯉꯣꯟꯗ ꯆꯧꯙ꯭ꯔꯤ ꯁꯥꯒꯩꯗꯒꯤ ꯚꯣꯠ ꯈꯔ ꯃꯥꯡꯖꯈꯤꯕ ꯇꯥꯔꯕꯁꯨ ꯄ꯭ꯔꯦꯝꯒꯤ ꯁꯥꯒꯩꯗꯒꯤꯗꯤ ꯃꯤꯑꯣꯏ ꯈꯔꯅ ꯁꯣꯏꯗꯅꯃꯛꯀꯤ ꯑꯩꯉꯣꯟꯗ ꯚꯣꯠ ꯄꯤꯅꯔꯛꯑꯒꯅꯤ꯫ ꯑꯁꯣꯝꯗꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯕꯤꯝꯂꯥ ꯗꯦꯕꯤꯗꯤ ꯕꯤꯙꯥꯟ ꯁꯚꯥꯒꯤ ꯃꯤꯐꯝ ꯂꯣꯏꯔꯛꯄ ꯃꯇꯝꯗ ꯃꯥꯅ ꯄꯋꯥꯔ ꯄꯥꯏꯔꯦ ꯃꯇꯥꯒꯨꯝ ꯑꯣꯄꯣꯖꯤꯁꯟꯒꯤ ꯅꯍꯥ ꯑꯣꯏꯔꯤꯕ ꯂꯤꯗꯔ ꯑꯗꯨꯗ ꯀꯧꯁꯤꯟꯗꯨꯅ ꯅꯪꯗꯤ ꯑꯩꯒ ꯁꯦꯜꯐꯤ ꯂꯧꯅꯤꯡꯗ꯭ꯔꯣ ꯍꯥꯏꯗꯨꯅ ꯀꯔꯦꯝꯅꯕꯣꯏ ꯀꯩꯕꯣꯏ ꯁꯦꯜꯐꯤ ꯂꯧꯅꯅꯕ ꯀꯧꯁꯤꯜꯂꯛꯈꯤ꯫ ꯑꯣꯄꯣꯖꯤꯁꯟꯒꯤ ꯂꯤꯗꯔ ꯑꯗꯨꯅꯁꯨ ꯍꯥꯏꯔꯒꯦ ꯃꯇꯥꯒꯨꯝ ꯍꯥꯏꯔꯛꯏ, ꯀꯔꯤꯒꯨꯝꯕ ꯆꯧꯙ꯭ꯔꯤ ꯁꯥꯍꯕꯅ ꯀ꯭ꯂꯥꯁ 10 ꯄꯥꯁ ꯇꯧꯗꯨꯅ ꯂꯥꯛꯂꯕꯗꯤ ꯍꯟꯗꯛ ꯑꯃꯨꯛꯇꯤ ꯆꯧꯙ꯭ꯔꯤ ꯁꯥꯍꯕꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔꯒꯤ ꯐꯝ ꯑꯁꯤ ꯄꯔꯃꯤꯅꯦꯟ ꯑꯣꯏꯅ ꯄꯥꯏꯔꯒꯅꯤ꯫ ꯅꯪꯗꯤ ꯁꯨꯞꯅꯇꯒꯤ ꯆꯧꯙ꯭ꯔꯤꯒꯤ ꯃꯍꯨꯠ ꯁꯤꯟꯅꯅꯕ ꯂꯩꯕ ꯇꯦꯝꯄꯔꯔꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅꯤ꯫ ꯕꯤꯝꯂꯥ ꯗꯦꯕꯤꯁꯨ ꯃꯇꯣꯝꯗ ꯅꯣꯛꯆꯔꯗꯨꯅ ꯍꯥꯏꯔꯤ, ꯀ꯭ꯂꯥꯁ 10ꯕꯨ ꯐꯦꯜ ꯑꯣꯏꯔꯕꯗꯤ ꯃꯥꯗꯤ ꯑꯃꯨꯛ ꯍꯟꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔꯁꯨ ꯑꯣꯏꯔꯔꯣꯏꯗꯕꯗꯨꯕꯣ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯕꯤꯝꯂꯥ ꯗꯦꯕꯤꯅ ꯑꯆꯥ ꯑꯊꯛ ꯑꯊꯨꯝ ꯑꯍꯥꯎ ꯃꯌꯥꯝ ꯄꯨꯗꯨꯅ ꯒꯪꯒꯥꯔꯥꯝ ꯆꯧꯙ꯭ꯔꯤꯒ ꯎꯅꯕ ꯖꯦꯜꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯍꯥꯎꯕ ꯆꯥꯛ ꯍꯦꯟꯖꯥꯡꯁꯤꯡ ꯑꯗꯨ ꯃꯍꯥꯛꯀꯤ ꯅꯨꯄꯥꯗ ꯄꯤꯖꯔꯗꯨꯅ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯁꯥꯔꯗꯨꯅ ꯕꯤꯝꯂꯥ ꯗꯦꯕꯤꯅ ꯍꯪꯂꯛꯏ, ꯅꯪꯒꯤ ꯀ꯭ꯂꯥꯁ 10ꯒꯤ ꯑꯦꯛꯖꯥꯝꯒꯤ ꯂꯥꯏꯔꯤꯛꯇꯤ ꯀꯃꯥꯏ ꯇꯧꯔꯤ, ꯂꯣꯏꯅꯃꯛ ꯄꯥꯕ ꯂꯣꯏꯔꯕ꯭ꯔꯥ? ꯒꯪꯒꯥꯔꯥꯝ ꯆꯧꯙ꯭ꯔꯤꯅ ꯈꯨꯝꯂꯛꯏ, ꯑꯇꯩ ꯁꯕꯖꯦꯛꯇꯤ ꯂꯣꯏꯅꯃꯛ ꯄꯥꯕ ꯂꯣꯏꯁꯤꯜꯂꯛꯂꯕꯅꯤ, ꯁꯥꯏꯟꯁ ꯍꯥꯏꯔꯤꯕ ꯁꯕꯖꯦꯛ ꯑꯁꯤꯗꯤ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯁꯣꯟꯕ ꯁꯕꯖꯦꯛ ꯑꯣꯏꯒꯗꯧꯔꯤ꯫ ꯑꯗꯨꯕꯨ ꯏꯅꯥꯝꯗꯥꯔ ꯀꯧꯕ ꯏꯟꯖꯤꯅꯤꯌꯔ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯁꯥꯏꯟꯁ ꯇꯥꯛꯄꯤꯔꯤ, ꯃꯍꯥꯛꯅ ꯇꯥꯛꯄꯤꯔꯕꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯄꯥꯁ ꯇꯧꯒꯅꯤ ꯈꯜꯂꯤ꯫ ꯑꯗꯨꯒ ꯍꯤꯟꯗꯤ ꯍꯥꯏꯔꯤꯕ ꯁꯕꯖꯦꯛ ꯑꯁꯤꯗꯤ ꯑꯩꯒ ꯁꯨꯛꯆꯥꯟ ꯆꯥꯟꯅꯗ꯭ꯔꯦ, ꯄꯥꯔꯤꯕ ꯃꯈꯩ ꯀꯩꯝꯇ ꯈꯪꯗꯦ꯫
ꯄꯨꯝꯅꯃꯛ ꯑꯁꯤ ꯇꯥꯔꯨꯔꯕ ꯃꯇꯨꯡꯗ ꯕꯤꯝꯂꯥ ꯗꯦꯕꯤꯗꯤ ꯃꯍꯥꯛꯅ ꯃꯇꯝ ꯄꯨꯝꯕꯒꯤ ꯑꯣꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯕ ꯌꯥꯅꯅꯕ ꯑꯥꯏꯗꯤꯌꯥ ꯐꯪꯂꯦ ꯈꯜꯂꯗꯨꯅ ꯃꯣꯃꯣꯟ ꯅꯣꯛꯂꯗꯨꯅ ꯌꯥꯝꯅ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯅ ꯃꯍꯥꯛꯀꯤ ꯅꯨꯄꯥꯕꯨ ꯕꯤꯗꯥꯏ ꯄꯤꯔꯝꯃꯒ ꯍꯟꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯒꯪꯒꯥꯔꯥꯝ ꯆꯧꯙꯔꯤ ꯀ꯭ꯂꯥꯁ 10 ꯄꯥꯁ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯖꯣꯇꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯃꯥꯗꯤ ꯍꯤꯟꯗꯤ ꯄꯥꯕ ꯁꯨꯡꯍꯩ ꯍꯩꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯃꯊ꯭ꯋꯥꯏ ꯋꯥꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯑꯋꯥꯕ ꯃꯇꯧ ꯑꯗꯨꯗ ꯖꯣꯇꯤꯁꯨ ꯅꯨꯡꯉꯥꯏꯔꯨꯗ꯭ꯔ ꯃꯥꯜꯂꯦ꯫ ꯒꯪꯒꯥꯔꯥꯝ ꯆꯧꯙꯔꯤꯅ ꯈꯪꯒꯗꯕ ꯃꯑꯣꯡꯗ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯒꯤ ꯁꯤꯝꯕꯣꯜꯁꯤꯡ ꯑꯃꯗꯤ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯁꯤꯡꯒꯤ ꯃꯃꯤꯡꯁꯤꯡ ꯄꯨꯟꯁꯤꯟꯗꯨꯅ ꯍꯤꯟꯗꯤꯒꯤ ꯃꯌꯦꯛꯁꯤꯡ ꯑꯗꯨ ꯑꯃꯒ ꯑꯃꯒ ꯁꯝꯖꯤꯟꯅꯗꯨꯅ ꯍꯩꯅꯅꯕ ꯇꯥꯛꯄꯤꯔꯤ꯫ ꯍꯥꯟꯅꯗꯤ ꯒꯪꯒꯥꯔꯥꯝ ꯆꯧꯙꯔꯤ ꯑꯃꯗꯤ ꯖꯣꯇꯤ ꯃꯈꯣꯏ ꯑꯅꯤꯗꯤ ꯑꯃꯅ ꯑꯃꯗ ꯌꯦꯡꯊꯤꯅꯔꯝꯕꯅꯤ, ꯑꯃꯅ ꯑꯃꯕꯨ ꯌꯥꯅꯔꯝꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯑꯅꯤꯗꯤ ꯃꯥꯟꯅꯕ ꯋꯥꯈꯜꯂꯣꯟ ꯑꯃꯒ ꯂꯣꯏꯅꯅ ꯌꯥꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯒꯪꯒꯥꯔꯥꯝ ꯆꯧꯙꯔꯤꯕꯨ ꯍꯤꯟꯗꯤ ꯂꯥꯏꯔꯤꯛ ꯇꯥꯛꯄꯤꯔꯤ, ꯑꯃꯅ ꯑꯃꯗ ꯅꯛꯁꯤꯟꯅꯕ ꯍꯧꯔꯛꯈꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯩꯅꯔꯝꯕ ꯌꯦꯡꯊꯤꯅꯕ ꯑꯗꯨꯁꯨ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯡꯈꯤꯕꯒꯨꯝ ꯇꯧꯔꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯒꯪꯒꯥꯔꯥꯝ ꯆꯧꯙꯔꯤ ꯌꯥꯝꯅ ꯁꯥꯎꯅ ꯖꯣꯇꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯍꯤꯡꯆꯥꯕꯤꯗꯨꯗ ꯍꯧꯖꯤꯛꯃꯛ ꯀꯣꯜ ꯇꯧ꯫ ꯖꯣꯇꯤꯅ ꯍꯥꯏꯔꯛꯏ, ꯑꯃꯨꯛꯇ ꯁꯥꯎꯒꯠꯈꯤꯅꯨ, ꯅꯪꯒꯤ ꯁꯥꯏꯟꯁꯇꯨꯗꯤ ꯑꯩꯅ ꯇꯥꯛꯄꯤꯒꯦ꯫ ꯏꯅꯥꯝꯗꯥꯔ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯨ ꯃꯔꯥꯜ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯕꯦꯜ ꯐꯪꯗꯨꯅ ꯖꯦꯜꯗꯒꯤ ꯊꯣꯛꯈꯤꯕ ꯑꯁꯤ ꯅꯪꯗꯤ ꯅꯨꯡꯉꯥꯏꯕ ꯐꯥꯎꯗꯕ꯭ꯔꯥ? ꯑꯗꯨꯕꯨ ꯒꯪꯒꯥꯔꯥꯝ ꯆꯧꯙꯔꯤꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯕꯤꯝꯂꯥ ꯗꯦꯕꯤꯗ ꯐꯣꯟ ꯇꯧ ꯍꯥꯏꯗꯨꯅ ꯒꯤꯔꯤ ꯒꯤꯔꯤ ꯇꯛꯂꯛꯄꯗꯒꯤ ꯖꯣꯇꯤꯁꯨ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯐꯣꯟ ꯇꯧꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯕꯤꯝꯂꯥ ꯗꯦꯕꯤꯗꯤ ꯇꯟꯗꯟꯒ ꯂꯣꯏꯅꯅ ꯕꯣꯠ ꯈꯣꯝꯕ ꯆꯠꯅꯅꯕꯒꯤꯗꯃꯛꯇ ꯍꯦꯂꯤꯀꯣꯞꯇꯔ ꯇꯣꯡꯗꯨꯅ ꯑꯂꯥꯞꯄ ꯃꯍꯥꯛꯀꯤ ꯀꯟꯁꯇꯤꯇ꯭ꯌꯨꯟꯁꯤꯗ ꯆꯠꯂꯝꯃꯤ꯫ ꯕꯤꯝꯂꯥ ꯗꯦꯕꯤꯗꯤ ꯌꯥꯝꯅ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯅ ꯃꯍꯥꯛꯀꯤ ꯅꯨꯄꯥꯗ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯛꯈꯤ꯫ ꯒꯪꯒꯥꯔꯥꯝ ꯆꯧꯙꯔꯤꯅ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ, ꯏꯅꯥꯝꯗꯥꯔ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯨ ꯕꯦꯜ ꯄꯤꯗꯨꯅ ꯖꯦꯜꯗꯒꯤ ꯂꯧꯊꯣꯛꯈ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯕꯤꯝꯂꯥ ꯗꯦꯕꯤꯅ ꯈꯨꯝꯂꯛꯏ, ꯏꯅꯥꯝꯗꯥꯔꯒꯤ ꯅꯨꯄꯤꯗꯣ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯥꯛꯑꯝꯃꯤ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯥꯗꯤ ꯂꯥꯟꯖꯗꯕꯅꯤ, ꯃꯔꯥꯜ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯏꯅꯥꯛꯇ ꯌꯥꯝ ꯂꯥꯛꯑꯒ ꯀꯞꯂꯝꯃꯤ꯫ ꯑꯗꯨꯅ ꯅꯨꯄꯤꯒꯤ ꯑꯋꯥꯕꯗꯤ ꯅꯨꯄꯤꯅ ꯈꯪꯐꯝ ꯊꯣꯛꯏ ꯍꯥꯏꯗꯨꯅ ꯑꯩꯅꯁꯨ ꯏꯟꯀ꯭ꯋꯥꯏꯔꯤ ꯀꯃꯤꯇꯤ ꯑꯃ ꯁꯦꯝꯈꯤ꯫ ꯏꯟꯀ꯭ꯋꯥꯏꯔꯤ ꯀꯃꯤꯇꯤ ꯑꯗꯨꯅ ꯏꯅꯥꯝꯗꯥꯔꯕꯨ ꯃꯔꯥꯜ ꯂꯩꯇꯦ ꯍꯥꯏꯔꯛꯄꯗꯒꯤ ꯕꯦꯜ ꯄꯤꯈꯤꯕꯅꯤ꯫ ꯒꯪꯒꯥꯔꯥꯝꯅꯁꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯇꯧꯔꯤꯕ ꯃꯊꯣꯡ ꯆꯥꯗꯕ ꯊꯕꯛ ꯊꯧꯑꯣꯡꯁꯤꯡ ꯑꯗꯨ ꯈꯪꯉꯤ ꯑꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ, ꯃꯦꯗꯥꯝ ꯆꯤꯐ ꯃꯤꯅꯤꯁꯇꯔ, ꯁꯛꯇꯤ ꯄꯥꯏꯔꯦ ꯍꯥꯏꯗꯨꯅ ꯇꯧꯅꯤꯡꯕꯇ ꯇꯧꯕ ꯑꯗꯨꯗꯤ ꯐꯠꯇꯕꯅꯤ꯫ ꯑꯗꯨꯕꯨ ꯕꯤꯝꯂꯥ ꯗꯦꯕꯤꯅꯗꯤ ꯑꯩ ꯄꯥꯔꯇꯤꯒꯤ ꯊꯕꯛ ꯑꯃ ꯆꯠꯀꯗꯕ ꯂꯩ ꯍꯥꯏꯔꯒ ꯋꯥ ꯃꯈꯥ ꯇꯥꯔꯝꯗꯅ ꯐꯣꯟ ꯊꯝꯈꯤ꯫ ꯕꯤꯝꯂꯥ ꯗꯦꯕꯤꯗꯤ ꯃꯍꯥꯛ ꯑꯃꯨꯛ ꯍꯔꯥꯎꯕ ꯃꯤ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯇꯝ ꯄꯨꯝꯕꯒꯤ ꯑꯣꯏꯅ ꯃꯍꯥꯛꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯒꯅꯤ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟ ꯑꯃꯒ ꯂꯣꯏꯅꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯑꯂꯥꯞꯄ ꯈꯨꯡꯒꯪꯁꯤꯡꯗ ꯂꯩꯔꯤꯕ ꯃꯍꯥꯛꯀꯤ ꯀꯟꯁꯇꯤꯇ꯭ꯌꯨꯟꯁꯤꯗ ꯆꯠꯇꯨꯅ ꯚꯣꯠ ꯈꯣꯝꯕ ꯍꯧꯈꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯇꯤꯚꯤꯒꯤ ꯅ꯭ꯌꯨꯁꯇ ꯔꯤꯄꯣꯔꯇꯔ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯤ, ꯑꯣꯖꯥ ꯈꯟꯕꯒꯤ ꯄ꯭ꯔꯣꯁꯦꯁꯇ ꯑꯂꯥꯟꯕ ꯊꯕꯛ ꯇꯧꯏ ꯍꯥꯏꯕꯒꯤꯗꯃꯛꯇ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯖꯦꯜꯗ ꯂꯩꯔꯤꯕ ꯒꯪꯒꯥꯔꯥꯝꯒꯤ ꯃꯊꯛꯇ ꯂꯩꯔꯤꯕ ꯀꯦꯁ ꯑꯗꯨꯒꯤ ꯃꯔꯝꯗ ꯑꯔꯣꯏꯕ ꯐꯥꯏꯅꯦꯜ ꯔꯤꯄꯣꯔꯠ ꯐꯪꯉꯦ꯫ ꯔꯤꯄꯣꯔꯠ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯃꯔꯥꯜ ꯂꯩꯔꯤꯕꯗꯤ ꯒꯪꯒꯥꯔꯥꯝ ꯑꯣꯏꯔꯝꯗ꯭ꯔꯦ, ꯒꯪꯒꯥꯔꯥꯝꯒꯤ ꯃꯈꯥꯗ ꯂꯩꯔꯤꯕ ꯃꯍꯥꯛꯀꯤ ꯃꯤꯅꯤꯁꯇꯔꯁꯤꯡ ꯑꯃꯗꯤ ꯃꯔꯨꯑꯣꯏꯅ ꯒꯪꯒꯥꯔꯥꯝꯒꯤ ꯄꯔꯁꯅꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯇꯟꯗꯟꯅꯤ꯫ ꯄꯥꯎ ꯑꯁꯤ ꯇꯥꯔꯨꯕ ꯃꯇꯝꯗꯅ ꯕꯤꯝꯂꯥ ꯗꯦꯕꯤꯅ IAS ꯇꯣꯄꯔ ꯑꯣꯏꯔꯤꯕ ꯇꯟꯗꯟꯕꯨ ꯁꯟꯊꯤ ꯁꯦꯡꯍꯜꯂꯝꯃꯤ꯫ ꯇꯟꯗꯟꯅ ꯍꯥꯏꯔꯛꯏ, ꯃꯦꯗꯥꯝꯖꯤ, ꯑꯩꯗꯤ ꯏꯁꯥꯒꯤ ꯏꯔꯥꯜ ꯏꯁꯥꯅ ꯌꯥꯖꯔꯦ, ꯑꯗꯨꯕꯨ ꯅꯪꯒꯤ ꯄꯥꯔꯇꯤꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯈꯣꯏꯒꯤ ꯃꯔꯥꯜ ꯑꯗꯨꯗꯤ ꯀꯝꯗꯧꯒꯗꯧꯔꯤꯕ? ꯕꯤꯝꯂꯥ ꯗꯦꯕꯤꯅ ꯍꯥꯏꯔꯛꯏ, ꯃꯈꯣꯏꯒꯤꯗꯤ ꯅꯪ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ, ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯅ ꯅꯁꯥ ꯀꯟꯖꯅꯕ ꯋꯥꯈꯜ ꯍꯥꯟꯅ ꯈꯜꯂꯨ꯫ ꯇꯟꯗꯟꯁꯨ ꯃꯊ꯭ꯋꯥꯏ ꯍꯤꯡꯅꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯛꯏ, ꯃꯦꯗꯥꯝꯅ ꯇꯧ ꯍꯥꯏꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯩ ꯇꯧꯖꯒꯦ, ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯈꯛꯇꯪꯗꯤ ꯃꯦꯗꯥꯝꯅ ꯑꯩꯕꯨ ꯀꯟꯕꯤꯌꯨ ꯍꯥꯏꯖꯔꯤ꯫ ꯕꯤꯝꯂꯥ ꯗꯦꯕꯤꯒꯤ ꯏꯌꯥ ꯌꯥꯅꯤꯡꯗꯕ ꯃꯇꯧ ꯑꯗꯨ ꯎꯕꯗꯅ IAS ꯇꯣꯄꯔ ꯑꯣꯏꯔꯤꯕ ꯇꯟꯗꯟꯅ ꯃꯅꯥ ꯄꯥꯏꯗꯨꯅ ꯐꯝꯃꯨ ꯂꯦꯞꯄꯨ ꯐꯥꯎꯕ ꯇꯧꯗꯨꯅ ꯃꯍꯥꯛꯄꯨ ꯑꯃꯨꯛꯇꯗꯤ ꯀꯟꯕꯤꯌꯨ ꯍꯥꯏꯖꯔꯤ꯫ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯈꯜꯂꯨꯔꯕ ꯃꯇꯨꯡꯗꯅ ꯕꯤꯝꯂꯥ ꯗꯦꯕꯤꯅ ꯇꯟꯗꯟꯗ ꯍꯥꯏꯔꯛꯏ, ꯍꯟꯗꯛ ꯆꯍꯤꯒꯤ ꯀ꯭ꯂꯥꯁ 10ꯒꯤ ꯑꯦꯛꯖꯥꯝ ꯇꯥꯏꯝ ꯇꯦꯕꯜ ꯊꯣꯛꯈ꯭ꯔꯕ꯭ꯔꯥ? ꯕꯤꯝꯂꯥꯒꯤ ꯊꯃꯣꯏꯗ ꯌꯥꯝꯅ ꯐꯠꯇꯕ, ꯃꯍꯥꯛꯅ ꯃꯇꯝ ꯄꯨꯝꯕꯒꯤ ꯑꯣꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯅꯅꯕ ꯃꯁꯥꯇꯒꯤ ꯈꯟꯕ ꯋꯥꯈꯜ ꯑꯃ ꯂꯥꯛꯈꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯒꯪꯒꯥꯔꯥꯝ ꯆꯧꯙꯔꯤꯒꯤ ꯃꯅꯥꯛꯇ ꯃꯍꯥꯛꯀꯤ ꯃꯅꯥꯏ ꯑꯃꯅ ꯆꯦꯜꯂꯛꯇꯨꯅ ꯌꯥꯝꯅ ꯄꯥꯈꯠꯆꯅ ꯆꯦ ꯑꯃ ꯄꯤꯔꯗꯨꯅ ꯍꯥꯏꯔꯛꯏ, ꯍꯤꯟꯗꯤꯒꯤ ꯃꯇꯥꯡꯗ ꯅꯨꯡꯉꯥꯏꯇꯕ ꯄꯥꯎ ꯑꯃ ꯂꯩꯔꯦ꯫ ꯑꯗꯨꯒ ꯑꯁꯣꯝꯗꯅ ꯖꯣꯇꯤꯒꯤ ꯑꯣꯐꯤꯁ ꯃꯅꯨꯡꯗ ꯄꯣꯁꯠꯃꯦꯟ ꯑꯃ ꯂꯥꯛꯇꯨꯅ ꯑꯦꯟꯚꯦꯂꯞꯇ ꯗꯣꯀꯨꯃꯦꯟ ꯑꯃ ꯗꯦꯂꯤꯚꯔꯤ ꯇꯧꯔꯛꯈꯤ꯫ ꯗꯣꯀꯨꯃꯦꯟ ꯑꯗꯨ ꯄꯥꯕ ꯂꯣꯏꯔꯛꯄ ꯃꯇꯝꯗꯅ ꯖꯣꯇꯤꯅꯁꯨ ꯃꯔꯧ ꯂꯩꯅ ꯋꯥꯈꯜ ꯑꯃ ꯈꯟꯕꯗꯧꯅ ꯇꯧꯔꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯒꯪꯒꯥꯔꯥꯝ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯖꯣꯇꯤ, ꯖꯦꯂꯔ ꯑꯃꯗꯤ ꯗꯥꯛꯇꯔ ꯂꯥꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯁꯥ ꯆꯦꯛ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯗꯣꯛꯇꯔ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯒꯪꯒꯥꯔꯥꯝ ꯁꯥꯍꯕꯀꯤꯗꯤ ꯃꯁꯥꯗ ꯑꯅꯥꯕ ꯑꯃꯠꯇ ꯂꯩꯇꯦ꯫ ꯖꯦꯂꯔ ꯑꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯁ꯭ꯇ꯭ꯔꯦꯁ ꯌꯥꯝ ꯂꯩꯔꯖꯥꯠꯂꯥ? ꯒꯪꯒꯥꯔꯥꯝꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯆꯦ ꯑꯗꯨ ꯄꯤꯔꯗꯨꯅ ꯖꯣꯇꯤꯗ ꯍꯥꯏꯔꯛꯏ, ꯍꯟꯗꯛꯀꯤ ꯀ꯭ꯂꯥꯁ 10 ꯑꯦꯛꯖꯥꯝꯒꯤ ꯑꯍꯥꯟꯕ ꯅꯨꯃꯤꯠꯇ ꯍꯤꯟꯗꯤ ꯊꯣꯛꯏ꯫ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅꯁꯨ ꯑꯩ ꯍꯤꯟꯗꯤ ꯍꯩꯇꯦ, ꯍꯤꯟꯗꯤ ꯁꯣꯜꯂꯤ ꯍꯥꯏꯕꯁꯤ ꯂꯣꯏꯅꯃꯛ ꯈꯪꯅꯕꯅꯤ, ꯑꯗꯨꯅ ꯑꯩꯗꯤ ꯑꯍꯥꯟꯕ ꯅꯨꯃꯤꯠꯇꯒꯤ ꯐꯦꯜ ꯑꯗꯨꯝ ꯑꯣꯏꯔꯅꯤ꯫ ꯖꯣꯇꯤꯅ ꯍꯥꯏꯔꯛꯏ, ꯑꯗꯨꯒꯤꯗꯤ ꯀꯩꯁꯨ ꯈꯜꯂꯨꯅꯨ, ꯏꯂꯥꯏ ꯂꯥꯏꯅ ꯄꯥꯁ ꯇꯧꯅꯤ꯫ ꯍꯤꯟꯗꯤꯒꯤ ꯑꯦꯛꯖꯥꯝ ꯄꯦꯄꯔꯗ ꯄꯦꯁꯦꯖ ꯑꯃꯗꯤ ꯑꯦꯁꯦ ꯔꯥꯏꯇꯤꯡ ꯌꯥꯎꯕꯅꯤ, ꯑꯅꯤꯃꯛ ꯃꯥꯔꯛ ꯌꯥꯝꯅ ꯐꯪꯕ ꯌꯥꯕ ꯏꯂꯥꯏ ꯂꯥꯏꯕ ꯇꯣꯄꯤꯛ ꯉꯥꯛꯇꯅꯤ꯫ ꯗꯣꯛꯇꯔ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯒꯪꯒꯥꯔꯥꯝꯅ ナꯔꯤꯁꯤꯗꯤ ꯑꯦꯛꯖꯥꯝ ꯇꯧꯒꯗꯣꯔꯦ ꯄꯥꯈꯠꯄꯒꯤ ꯑꯦꯛꯖꯥꯝ ꯐꯤꯚꯔ ꯑꯣꯏꯔꯝꯃꯦꯗꯅ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯑꯦꯛꯖꯥꯝ ꯅꯨꯃꯤꯠ ꯑꯣꯏꯔꯝꯃꯤ, ꯃꯔꯝ ꯑꯗꯨꯅ ꯑꯦꯛꯖꯥꯝ ꯊꯥꯒꯗꯧꯔꯤꯕ ꯑꯉꯥꯡꯁꯤꯡꯗꯤ ꯃꯐꯤ ꯃꯔꯣꯟ ꯅꯥꯟꯅ ꯁꯦꯠꯇꯨꯅ ꯃꯍꯥꯛꯀꯤ ꯑꯦꯛꯖꯥꯝ ꯁꯦꯟꯇꯔꯗ ꯂꯥꯛꯄ ꯍꯧꯅꯔꯦ꯫ ꯑꯗꯨꯒ ꯒꯪꯒꯥꯔꯥꯝ ꯆꯧꯙꯔꯤꯁꯨ ꯃꯍꯥꯛꯀꯤ ꯖꯦꯜ ꯃꯅꯨꯡꯗ ꯑꯦꯛꯖꯥꯝ ꯊꯥꯕ ꯆꯠꯅꯅꯕꯒꯤꯗꯃꯛꯇ ꯐꯤꯔꯣꯜ ꯂꯣꯏꯁꯤꯟꯗꯨꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯔꯤꯚꯤꯖꯟ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯁꯤꯗ ꯒꯪꯒꯥꯔꯥꯝꯒꯤ ꯀꯥꯗ ꯖꯣꯇꯤꯅ ꯕꯥꯎꯜ ꯑꯃ ꯄꯨꯗꯨꯅ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯔꯨꯕꯗꯅ ꯒꯪꯒꯥꯔꯥꯝꯅ ꯍꯪꯂꯛꯏ, ꯀꯔꯤꯅꯣ ꯅꯪꯅ ꯄꯨꯔꯛꯂꯤꯕꯗꯨꯅ?
Jyotina amuk yamna nungsina khumlai ngasidi nangi ahanba exam chatkadaba numitni aduna nangna exam chatringida nangi exam da mangol oinanabagidamagta chini amadi dahi puduna lakli masi matungdana Jyotina yamna nungsina Gangaramna exam da mangol oinanabagidamagta he spoon nama inbiri Gangaramsu Jyoti gi mataw aduda sidi ngahangkai ga manadaba wakhalama Jyoti da khanba horakhi maramaduna Gangaramna Jyoti gi makhong soktuna khurumjari Jyoti su ipa pakatna karino toribaduna hanglakhi Gangaram hairi aibu takpi tambiri ba miyoy ado aigi guruni exam chalamdaida guru bu khurumjaba habasidi hauna sani aduga amuksu Gangaramna yamna mathwai nungaitana hairi aina aigi punsise isai tonda manghanjabani angang weringe matamdana imana haiba amata takide imadagi hendoktuna oja guruna haiba wa phawa amata phawa takide imagi damaktani haiduna chahi khudingidi tattana lai khuramli adubu imana engonda sinaramba wafam adudi ngasi phawa aina pangthokpa ngamdri imagi wa inba ngamdri Gangaramgi emotional oiba mataw adubu puning thogat piraduna Jyotina hairi class 10 pass tawasina nangi ahanma khongthangni masigi matungdagidi nangna apamba nangna khwaidagi hainajaba subject adu makha tana tamthanaba khudong chaba mayam ama lakhini karigumba nangna hanadagi hona class 10 pass toramba tarabadi soidanamaki nang history lawromgani Gangaram Chaudhary hairi history haiba subject si aina yamna pamjaba subject ojarabasu aidi soidanamaki politics lawromgani mathangi sindana class 10 gi exam horokle Gangaramna question paper du phaktok loba matamdana essay hana ige toromi essay gi topic mayam marakta education haiba topic adu su yawki question da yaram liba aluba wahang sing adu urubadana Gangaram Chaudhary matha sana mangaga phamliba du urakhi aduga maikai amaramdana Jyoti di yamna pakatchanak masa matomda pothapam khangdana kochat chattuna leramli aduga masa matomda su haijari ai isagi exam thabada phawa asi yona mihun chongkhide asi yona pakatpa amukta phawu phawkhide mathangi sindana exam lorakpa matamda TV reporter amana auda sumna hairi Hindi gi ahanba exam paper aduda Gangaram di kemte iramdre hairi Hindi da fajaba wahi wata kaya ama sijinaduna mayamda basan piriba Gangaramna Hindi da fail oirabadi fajadauri haiduna kariyamna boy kai boy hairi pao se tarbu matamdana Jyoti su yana pakhatchana Gangaramda hanglai essay irambra writing irambra saireng irambra natragana grammar portion adu hundu ombra hairi adubu Gangaramna di loinama irame hairi Jyotina amuk pass torakadra hangluba matamdana Gangaram su masada jingnaba pharuduna khangde haiduna khumlakhi aduga amuk yana pakhatchana Jyoti da hanglai ai exam nungairamde haibasi reporter na kamdawna khanglibano Jyotina hairi masidi opposition na nangbu exam fail oinanaba nangbu demoralize tawnanaba silakpa strategy ni exam paper khudimak loinamak sil tawduna thamkhrabani kanamtana nangna exam da kari irami natragana karamba question iramde haibadu kanamtana khangpham thokte nangi naraibakse nangi che yengadoriba nupa adugi makhutta leirabani mathangi sindana Gangaram Chaudhary social science hariba paper adugi damakta yamna kanna revision tawduna leiri exam thaba matamdasu ingna tamna wakhal kanthaduna exam ibagumna tawri aduga science ki paper tharamdaidana Jyotina mahakpu science takpiri inamdar gi mahut sinduna science ki paper exam thaba lorakpa matamdana Gangaramna amuk mahaki English paba matamdana librarian aduna Gangaramda English takpiri mahaki asoyaba khudimaksu librarian aduna yamna nungsina takpiri mathangi sindana maths ki exam thoamdai matam aduda maths ki revision tawba matamda gantina Gangaram Chaudhary da hairi probability haiba chapter asidagi question amadi chahi khuding adum hangdun ta lebani question asibu hek urabadi atai atop question yengdringida question asi hana khumdo o yamna su laiba nangna su yamna hainajaba question ni aduga mark su yamna chawba question ni mathangi sindana maths ki exam nimitta mahangna chimpha purapa probability question toina hanganba du question paper phangdringedagi hauna Gangaramna mahaki answer script ta iba haukre exam ki invigilator aduna question jelakpa matamda harai Gangaram nangna iriba answer do question da hana yawbra amukta di check tawkho Gangaramna question phangtoktuna yengluba matamdadi mahakna ngasaidagi ijariba agi khwaidagi hainajaba topic probability question adu yaramdre Gangaram makok paiduna phamki mathangi sindana reporter amana magi pawda hairi matam kharagi mamangda bail phangkraba Gangaram Chaudhary ngasidi magi aroiba court ki hearing phawa laktaba makai exam thari Masi matungna Gangaram Chaudhary manau nupada amuk interview loba matamda manau nupada hairi Gangaram Chaudhary ki party Harit Pradesh ki party member khudimakna Gangaram Chaudhary bu amuk hana chief minister ohenba pami pao si tarba matamdana Bimla Devi ne yamna shaun hairi madi fail bu oirabadi CM oiroi haiduna yamna chawthokna haikibadaine andana mu hairi Chaudhary sahabna mahakna haidokhiba wadu karamba matamda amuk mai leijuna chengani haiba tambangam banate mana bu chief minister oige khalabadi namdana oirakani
Bimla Devi na hairi aidi sarkar chalairambadagi amuk tokthokduna imung manung chalaiduna leibududi chungam hingamjaroi tandanna hairi madu fana oiduna su madamna chief minister gi post gi nasana yana kumthaba haibasidi tawdraba yadaba tharba ama oirakani Bimla Devi su sikhang khangduna leiri aisu aigi famsi thadoktanaba aina tawbangam thabak mayam ama leiri Bimla Devi na wakal ngahak khallaba matungda party gi member kauro meeting ama tawdaba yaroi haikhu hairi Mathangi sindana Gangaram Chaudhary yamna chauthokchana masamu phalladuna jail dagi thoraki mahaki matam loreduna Jyoti uba matamda Gangaram Chaudhary na hanglai aibu jail dagi thadokra haiba order adu kari maram gi damakta lochinduna thamlibano nupi macha Jyoti na hairi nangbu jail dagi thadokra haiba order adu nangna uramba tarabadi aikhoi ani na tawna khiba challenge adu maithiraga nang hankhiba tabani nupi macha amada maithibado nang pamabro Masih matungda amuk Jyoti na thamoi sengna hajarei Chaudhary sahab nangna class 10 pass tawduna amuk hana chief minister oirakho Masih matungda na Gangaram Chaudhary na mahakpu ngaiduna leramgadoriba mahaki party member sing amadi magi supporter mayam sing aduga unanabagi damakta jail dagi amna chauthokchana masamu phanna thorakhi adubu mahaki wakhaladagi ona tenabada mabu ngaiduna kanamta lebiramdre sumnatagi mahaki manaw nupa khaktang lerami oiramliba fibam adu ubadana Gangaram yamna sauna manaw nupa gi manakta changduna nangna tomda laiba kari no hangki adubu manaw nupa dasu wa kumpham lecturduna mamai lukthaduna tuminna laiki Bimla Devi nadi mahaki nupa jail dagi tholakani khangna party gi member sing punamak kauduna meeting tawduna phajinduna thamlamlibani Gangaram okpa chattanabagi damakta Mathangi sindana Gangaram Chaudhary su yamna sauna party gi meeting tawpham mafam aduda laklami aduga magi party member sing aduda yamna sauna hairei nakhoi gi leader oiriba aina jail dagi tholak lek khangna madam gi wari ta aduna thukliba karigino party member sing adudi wa hangana khumba ngamdaba mataw adu ubada Bimla Devi na hairi masi CM yauriba leibaki phananaba tawba achauba meeting amani Gangaram na muk mahaki party member sing adu hairi court ki report paabdagi aisu khangle kanana kari thabak toriba aduga kanana kanaga manaduna aigi ming sijinaduna aranma thabak tori haiba maram aduna hanaki election asidadi case asida chenakhiba dak leraba miyoi amata party gi ticket piroi Bimla Devi na su Gangaram bu singnaraduna hairi khwaidagi yamna ak leraba miyoi adudi Gangaram Chaudhary nahakni Gangaram na hairi chumi da kharadi laikre adubu dak sing adu koknanabagi damakta mathang chahida tawgadoriba election adu handak chahida oina tawrasi haujiki sarkar si losilasi Bimla Devi na hairi adu werabadi chahi amada ekhoina tangadoriba paisa ekhoigi income adu mangjarani Politics tawba matamda income profit asina khwaidagi maruni maram maduna aidi aikhoi sarkari matam tension handak chahi asida election tawba habsi yaningde chief minister ama oina madugi decision adu aina yaba ngamoi atai party members singda hangya harapasu hangjau hairakhi Gangaram su mayam mamangda song phanna leptuna ai maikaida leiba ai tung ingadaba kana kanano nakhu thangkalo hairakhi adubu party gi member khudimakti magi paisa tanba yaba chahi ama leiribanina Bimla Devi na haiba wafam aduda oina loina yarami Gangaram gi matung in ga haiba kanam ta tholakide mahaki mataw asida Bimla Devi di tumin nokchari hakna ngamle haiba matagumna magi mataw du urubadana Gangaram na Bimla Devi gi manakta changlaktuna hairi Leibaki miyam asina matung induna chatlibase political party du bunate party du gi luchingba aduni Chaudhary na amusu singnara duna hairi handaki chahi sida chungsoi soidana maki election tawhangani asi fawada aina mayoknaba lanpham amatadagi mai leiduna chelakhidri maithibesu amukta nangkhidri Bimla Devi na su karemnara duna hairaki lanpham adu thengnadringeda lanpham chatnanabagi damakta nangdi class 10 pass hana tawdaba yaroi nangbu pass tawba ngamjagadawribra Gangaram su wa makha taramdana thoke haduna torami adubu Bimla Devi na amuksu laknara duna hairaki nangi hindi dubu kamain toramge ahanbada hindi thoki haina pau taida Gangaram na masa matomda hajari nupi haibase onthokna su sathigre tako adubu Bimla Devi na amuk matungda leptuna lahori kari maramgi damakta nangse chief minister gi nupa ne haiba kauthoklibano chief minister gi nupa ama oirabadi wa ngangba matamda khonjel hauna ngangba tamu mathangi sindana Gangaram Chaudhary na party gi khwaidagi ahal loiraba maru oiba member sing kauduna punna phaminaduna wari sanarami Gangaram na hanglai nakoidi ai tung in loidabra aingonda support pi roidabra party gi maru oiba member sing aduna su kari maram gi damakta pi roidoribano nangi damakta sidokpa ngamgani hairi adubu makoina haiba wa si losilakpa matamda kochi ama koladuna hairi nangi damakta di natung inba ngamgani adubu nangi political career gi record asida achauba amuba da ama taduna lekre da asi amuk hana kokani haiba su thajadre kokadaba su mandre atopa party gi member amana su hairi nangna jail da luhongba ma pangthokhiba aduna maram oiraga aikoi jati gi miyoi singsu nangi matung inchi haibada iya yanadre nangi damakta thabak tawsi haibada haraunadre atopa party gi member amana mu hairi
ꯍꯥꯟꯅ ꯑꯩꯈꯣꯏꯗ ꯂꯩꯔꯝꯕ ꯚꯣꯠ ꯕꯦꯡꯛꯁꯤꯡ ꯑꯗꯨ ꯃꯁꯤꯡ ꯀꯥ ꯍꯦꯟꯅ ꯍꯟꯊꯈ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯤꯗꯔ ꯑꯁꯤ ꯑꯅꯧꯕ ꯅꯍꯥ ꯑꯣꯏꯔꯤꯕ ꯑꯃ ꯑꯣꯏꯍꯟꯕꯅ ꯐꯒꯗꯕ ꯃꯥꯜꯂꯦ ꯄꯥꯔꯇꯤꯒꯤ ꯃꯦꯝꯕꯔꯁꯤꯡ ꯑꯗꯨꯅ ꯌꯥꯝꯅ ꯅꯣꯂꯨꯛꯅ ꯒꯪꯒꯥꯔꯥꯝꯗ ꯃꯥꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯆꯠꯄ ꯉꯝꯃꯔꯣꯏ ꯍꯥꯏꯗꯨꯅ ꯑꯃꯃꯝꯇ ꯑꯣꯏꯅ ꯆꯠꯅꯈꯤ ꯄꯥꯔꯇꯤꯒꯤ ꯃꯦꯝꯕꯔꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯝꯂꯤꯕ ꯑꯅꯧꯕ ꯅꯍꯥ ꯑꯣꯏꯔꯤꯕ ꯂꯨꯆꯤꯡꯕ ꯍꯥꯏꯔꯒ ꯒꯪꯒꯥꯔꯥꯝꯒꯤ ꯋꯥꯈꯜꯗꯁꯨ ꯃꯤꯑꯣꯏ ꯑꯃ ꯅꯤꯡꯁꯤꯡꯂꯛꯄꯒꯨꯝꯅ ꯇꯧꯔꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯒꯪꯒꯥꯔꯥꯝ ꯆꯧꯗ꯭ꯔꯤꯅ ꯑꯣꯄꯣꯖꯤꯁꯟ ꯄꯥꯔꯇꯤꯒꯤ ꯄꯥꯔꯇꯤ ꯑꯣꯐꯤꯁꯇ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯑꯣꯄꯣꯖꯤꯁꯟꯒꯤ ꯂꯤꯗꯔ ꯑꯣꯏꯔꯤꯕ ꯅꯍꯥ ꯑꯣꯏꯔꯤꯕ ꯂꯨꯆꯤꯡꯕ ꯑꯗꯨꯗ ꯍꯟꯗꯛꯀꯤ ꯏꯂꯦꯛꯁꯟ ꯑꯁꯤꯗꯤ ꯑꯩꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯁꯤ ꯑꯩꯕꯨ ꯁꯄꯣꯔꯠ ꯇꯧꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯇꯤꯡꯊꯣꯔꯛꯂꯤ ꯑꯣꯄꯣꯖꯤꯁꯟꯒꯤ ꯅꯍꯥ ꯑꯣꯏꯔꯤꯕ ꯂꯤꯗꯔ ꯑꯗꯨꯅꯁꯨ ꯁꯣꯏꯗꯅꯃꯛꯀꯤ ꯆꯠꯃꯤꯟꯅꯒꯅꯤ ꯍꯥꯏꯗꯨꯅ ꯒꯪꯒꯥꯔꯥꯝ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯌꯥꯁꯤꯟꯅꯈꯤ ꯁꯤꯒꯤ ꯃꯇꯨꯡꯗꯅ ꯏꯀꯨꯏ ꯀꯨꯏꯗꯅ ꯏꯂꯦꯛꯁꯟ ꯇꯧꯔꯒꯅꯤ ꯍꯥꯏꯗꯨꯅ ꯏꯂꯦꯛꯁꯟ ꯀꯃꯤꯁꯟꯗꯒꯤ ꯑꯣꯔꯗꯔ ꯑꯃ ꯂꯥꯛꯈꯤ ꯒꯪꯒꯥꯔꯥꯝ ꯆꯧꯗ꯭ꯔꯤ ꯑꯃꯗꯤ ꯑꯣꯄꯣꯖꯤꯁꯟꯒꯤ ꯅꯍꯥ ꯑꯣꯏꯔꯤꯕ ꯂꯤꯗꯔ ꯃꯈꯣꯏ ꯑꯅꯤꯅ ꯃꯥꯟꯅꯗꯨꯅ ꯚꯣꯠ ꯈꯣꯝꯕ ꯍꯧꯔꯛꯈꯤ ꯚꯣꯠꯀꯤ ꯕꯥꯁꯟ ꯄꯤꯕ ꯃꯇꯝꯗꯅ ꯒꯪꯒꯥꯔꯥꯝ ꯆꯧꯗ꯭ꯔꯤꯅ ꯃꯍꯥꯛꯅ ꯖꯦꯜꯗ ꯂꯩꯔꯤꯉꯩꯗ ꯂꯥꯏꯔꯤꯛ ꯄꯥꯕ ꯃꯇꯝꯗ ꯊꯦꯡꯅꯔꯛꯈꯤꯕ ꯂꯥꯏꯔꯤꯛꯅ ꯃꯉꯣꯟꯗ ꯄꯤꯔꯤꯕ ꯇꯣꯞ ꯇꯣꯞꯄ ꯃꯉꯥꯜ ꯑꯗꯨꯕꯨ ꯃꯌꯥꯝ ꯃꯃꯥꯡꯗ ꯊꯃꯣꯏ ꯁꯦꯡꯅ ꯋꯥꯔꯤ ꯂꯤꯔꯗꯨꯅ ꯚꯣꯠ ꯈꯣꯝꯂꯤ ꯒꯪꯒꯥꯔꯥꯝ ꯆꯧꯗ꯭ꯔꯤꯅ ꯚꯣꯠꯀꯤ ꯄꯣꯠꯆꯩ ꯌꯦꯟꯊꯣꯛꯄ ꯃꯇꯝꯗꯅ ꯚꯣꯇꯔꯁꯤꯡꯗ ꯄꯩꯁꯥ ꯄꯤꯕꯒꯤ ꯃꯍꯨꯠꯇ ꯚꯣꯇꯔꯁꯤꯡꯒꯤ ꯏꯃꯨꯡꯗ ꯂꯩꯔꯤꯕ ꯃꯈꯣꯏꯒꯤ ꯃꯆꯥ ꯃꯁꯨꯁꯤꯡ ꯑꯗꯨꯒꯤ ꯕꯣꯏ ꯀꯣꯂꯣꯝ ꯑꯣꯏꯅ ꯄꯤꯗꯨꯅ ꯌꯦꯟꯊꯣꯛꯂꯤ ꯒꯪꯒꯥꯔꯥꯝ ꯆꯧꯗ꯭ꯔꯤꯅ ꯃꯍꯥꯛ ꯃꯁꯥꯗ ꯊꯦꯡꯅꯈꯤꯕ ꯂꯥꯏꯔꯤꯛꯀꯤ ꯃꯉꯥꯜ ꯑꯗꯨ ꯁꯤꯖꯤꯟꯅꯗꯨꯅ ꯍꯟꯗꯛ ꯑꯃꯨꯛꯇꯤ ꯊꯃꯣꯏ ꯁꯦꯡꯅ ꯚꯣꯠ ꯈꯣꯝꯂꯛꯄꯅ ꯃꯤꯌꯥꯝꯅꯁꯨ ꯃꯍꯥꯛꯄꯨ ꯌꯥꯕꯒꯨꯝꯅ ꯇꯧꯔꯤ ꯒꯪꯒꯥꯔꯥꯝ ꯆꯧꯗ꯭ꯔꯤꯅ ꯃꯍꯥꯛꯅ ꯖꯦꯜꯗ ꯂꯩꯔꯤꯉꯩꯗ ꯂꯥꯏꯔꯤꯛꯀꯤ ꯃꯉꯥꯜꯅ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯄꯨꯔꯛꯈꯤꯕ ꯑꯍꯣꯡꯕꯁꯤꯡ ꯑꯗꯨ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯉꯥꯡꯁꯤꯡ ꯈꯨꯗꯤꯡꯃꯛꯇ ꯑꯍꯣꯡꯕ ꯄꯨꯔꯛꯀꯅꯤ ꯄꯨꯟꯁꯤꯗ ꯑꯐꯕ ꯑꯣꯏꯅꯅꯕꯒꯤꯗꯃꯛꯇ ꯑꯉꯥꯡ ꯈꯨꯗꯤꯡꯃꯛꯇ ꯐ꯭ꯔꯤꯗ ꯂꯥꯏꯔꯤꯛ ꯇꯝꯍꯟꯅꯕ ꯈꯨꯗꯣꯡꯆꯥꯕ ꯄꯤꯒꯅꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯃꯃꯥꯡꯗ ꯂꯥꯎꯔꯤ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯚꯣꯠꯀꯤ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯌꯧꯔꯛꯈꯤ ꯁꯥꯟꯇꯤ ꯂꯩꯅ ꯚꯣꯠ ꯊꯥꯗꯅꯕ ꯂꯣꯏꯁꯤꯟꯈꯤ ꯒꯪꯒꯥꯔꯥꯝ ꯆꯧꯗ꯭ꯔꯤꯅ ꯃꯍꯥꯛꯀꯤ ꯁ꯭ꯄꯤꯆꯇ ꯍꯥꯏꯔꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯖꯣꯇꯤ ꯑꯃꯗꯤ ꯖꯦꯂꯔꯅꯁꯨ ꯊꯋꯥꯏ ꯇꯥꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯖꯦꯂꯔ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯂꯥꯛꯂꯤꯕ ꯇꯥꯡ 3 ꯑꯁꯤꯗ ꯏꯂꯦꯛꯁꯟꯒꯤ ꯔꯤꯖꯜꯠꯁꯨ ꯍꯥꯏꯗꯣꯛꯀꯅꯤ ꯍꯥꯏꯔꯤ ꯑꯗꯨꯒ ꯀ꯭ꯂꯥꯁ 10ꯒꯤ ꯑꯦꯛꯖꯥꯝ ꯔꯤꯖꯜꯠꯁꯨ ꯍꯥꯏꯗꯣꯛꯀꯅꯤ ꯍꯥꯏꯔꯤ ꯑꯃꯅ ꯑꯃꯕꯨ ꯁꯤꯡꯅꯗꯨꯅ ꯒꯪꯒꯥꯔꯥꯝ ꯆꯧꯗ꯭ꯔꯤ ꯑꯃꯗꯤ ꯕꯤꯝꯂꯥ ꯗꯦꯕꯤ ꯃꯈꯣꯏ ꯑꯅꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄꯥꯔꯇꯤꯗꯒꯤ ꯚꯣꯠ ꯂꯦꯞꯅꯗꯨꯅ ꯚꯣꯠꯇ ꯀꯟꯇꯦꯁ ꯇꯧꯅꯔꯕꯅꯤꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯩ ꯃꯅꯥꯎ ꯑꯣꯏꯕꯒꯤ ꯃꯔꯤ ꯑꯗꯨꯁꯨ ꯇꯞꯅ ꯇꯞꯅ ꯂꯥꯞꯊꯣꯛꯅꯔꯛꯄꯒꯤ ꯃꯃꯤ ꯑꯗꯨ ꯎꯔꯛꯂꯤ ꯃꯊꯪꯒꯤ ꯁꯤꯟ ꯑꯁꯤꯅ ꯚꯣꯠ ꯍꯥꯏꯗꯣꯛꯀꯗꯕ ꯅꯨꯃꯤꯠ ꯑꯗꯨ ꯑꯣꯏꯔꯝꯃꯤ ꯑꯗꯨꯕꯨ ꯕꯤꯝꯂꯥ ꯗꯦꯕꯤꯒꯤ ꯄꯥꯔꯇꯤ ꯑꯣꯏꯔꯤꯕ ꯍꯔꯤꯠ ꯄ꯭ꯔꯗꯦꯁꯀꯤ ꯄꯥꯔꯇꯤ ꯑꯣꯐꯤꯁꯇꯗꯤ ꯃꯈꯣꯏꯅ ꯚꯣꯠ ꯀꯥꯔꯦ ꯍꯥꯏꯗꯨꯅ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯗꯨꯝ ꯗꯥꯝꯒ ꯂꯣꯏꯅꯅ ꯂꯥꯡꯕ ꯅꯤꯟ ꯈꯣꯡꯕ ꯍꯧꯈ꯭ꯔꯦ ꯕꯤꯝꯂꯥ ꯗꯦꯕꯤꯁꯨ ꯃꯗꯨꯃꯉꯥꯏ ꯃꯍꯥꯛꯅ ꯑꯃꯨꯛ ꯍꯟꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯒꯅꯤ ꯍꯥꯏꯗꯨꯅ ꯄꯥꯔꯇꯤ ꯑꯣꯐꯤꯁ ꯃꯃꯥꯡꯗ ꯊꯣꯛꯇꯨꯅ ꯃꯌꯥꯝꯒ ꯎꯅꯗꯨꯅ ꯋꯥꯟꯗꯥ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯎꯔꯨꯕꯗꯅ ꯒꯪꯒꯥꯔꯥꯝ ꯆꯧꯗ꯭ꯔꯤꯗꯤ ꯃꯍꯥꯛꯀꯤ ꯒꯥꯔꯤ ꯊꯧꯗꯨꯅ ꯃꯅꯥꯎꯅꯨꯄꯥꯒ ꯂꯣꯏꯅꯅ ꯖꯦꯜꯗ ꯂꯥꯛꯂꯝꯃꯤ ꯒꯪꯒꯥꯔꯥꯝ ꯆꯧꯗ꯭ꯔꯤꯅ ꯖꯦꯜꯗ ꯍꯦꯛ ꯆꯪꯂꯛꯄꯒ ꯖꯣꯇꯤꯗ ꯍꯪꯂꯛꯏ ꯔꯤꯖꯜꯠꯗꯤ ꯂꯥꯛꯑꯕ꯭ꯔꯥ ꯖꯣꯇꯤꯅ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛꯇꯤ ꯚꯣꯠ ꯃꯁꯤꯡ ꯊꯤꯕ ꯂꯣꯏꯒꯗꯧꯔꯦ ꯔꯤꯖꯜꯠ ꯂꯥꯛꯀꯗꯕ ꯉꯥꯏꯍꯥꯛ ꯋꯥꯠꯂꯤ ꯑꯗꯨꯕꯨ ꯒꯪꯒꯥꯔꯥꯝ ꯆꯧꯗ꯭ꯔꯤꯅ ꯍꯥꯏꯔꯛꯏ ꯚꯣꯠꯀꯤ ꯔꯤꯖꯜꯠ ꯅꯠꯇꯦ ꯑꯩꯅ ꯈꯪꯅꯤꯡꯂꯤꯕꯗꯤ ꯀ꯭ꯂꯥꯁ 10ꯒꯤ ꯑꯦꯛꯖꯥꯝꯒꯤ ꯔꯤꯖꯜꯠ ꯑꯗꯨꯅꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯒꯪꯒꯥꯔꯥꯝ ꯆꯧꯗ꯭ꯔꯤꯅ ꯖꯦꯜ ꯃꯅꯨꯡꯗ ꯁꯥꯏꯟ ꯕꯣꯔꯗꯇ ꯊꯦꯠꯂꯤꯕ ꯑꯦꯛꯖꯥꯝꯒꯤ ꯔꯤꯖꯜꯠ ꯑꯗꯨꯗ ꯌꯦꯡꯂꯝꯃꯤ ꯒꯪꯒꯥꯔꯥꯝ ꯃꯤꯍꯨꯟ ꯆꯣꯡꯅ ꯃꯊꯛꯇꯒꯤ ꯇꯞꯅ ꯇꯞꯅ ꯌꯦꯡꯊꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯁꯦꯀꯦꯟ ꯗꯤꯕꯤꯖꯟꯗ ꯄꯥꯁ ꯇꯧꯔꯦ ꯍꯥꯏꯗꯨꯅ ꯌꯥꯎꯔꯝꯂꯦ ꯒꯪꯒꯥꯔꯥꯝ 57% ꯆꯠꯇꯨꯅ ꯀ꯭ꯂꯥꯁ 10 ꯄꯥꯁ ꯇꯧꯈꯤ ꯒꯪꯒꯥꯔꯥꯝꯗꯤ ꯃꯍꯥꯛꯅ ꯋꯥꯅ ꯍꯣꯠꯅꯖꯗꯨꯅ ꯄꯥꯁ ꯇꯧꯔꯛꯄ ꯑꯁꯤꯗ ꯃꯕꯨꯛ ꯅꯤꯡꯕꯨ ꯅꯨꯡꯁꯤꯔꯗꯨꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯏꯔꯥꯕꯨ ꯆꯦꯜꯂꯤ ꯑꯗꯨꯒ ꯒꯪꯒꯥꯔꯥꯝꯅ ꯄꯥꯁ ꯇꯧꯔꯦ ꯍꯥꯏꯕ ꯄꯥꯎ ꯑꯁꯤ ꯇꯥꯕ ꯃꯇꯝꯗꯅ ꯖꯦꯜꯗ ꯃꯍꯥꯛꯀ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯝꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅꯗꯤ ꯃꯈꯣꯏ ꯃꯁꯥ ꯃꯁꯥꯃꯛꯅ ꯑꯦꯛꯖꯥꯝ ꯄꯥꯁ ꯇꯧꯔꯕꯒꯨꯝꯅ ꯍꯔꯥꯎꯅꯔꯤ ꯃꯤꯌꯥꯝ ꯃꯔꯛ ꯑꯗꯨꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯍꯔꯥꯎꯖꯔꯤꯕꯅ ꯖꯣꯇꯤꯅꯤ ꯖꯣꯇꯤꯗꯤ ꯍꯔꯥꯎꯕꯅ ꯍꯦꯃꯟꯗꯨꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯆꯦꯟꯊꯈꯤꯕ ꯈꯪꯍꯧꯗꯦ ꯖꯣꯇꯤ ꯌꯥꯝꯅ ꯆꯥꯎꯊꯣꯛꯆꯕꯒ ꯂꯣꯏꯅꯅ ꯒꯪꯒꯥꯔꯥꯝꯒꯤꯗꯃꯛꯇ ꯈꯨꯕꯥꯛ ꯍꯟꯅ ꯍꯟꯅ ꯈꯨꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯒꯪꯒꯥꯔꯥꯝꯅ ꯏꯂꯦꯛꯁꯟꯒꯤ ꯔꯤꯖꯜꯠ ꯑꯃꯨꯛ ꯉꯥꯏꯔꯨꯈꯤꯒꯦ ꯍꯥꯏꯔꯝꯃꯒ ꯖꯣꯇꯤꯗ ꯆꯦ ꯑꯃ ꯄꯤꯔꯝꯃꯒ ꯆꯠꯈꯤ ꯒꯪꯒꯥꯔꯥꯝꯅ ꯖꯣꯇꯤꯗ ꯄꯤꯔꯝꯂꯤꯕ ꯆꯦ ꯑꯗꯨꯗ ꯖꯣꯇꯤꯒꯤꯗꯃꯛꯇ ꯐꯖꯕ ꯊꯥꯒꯠ ꯋꯥꯍꯩ ꯈꯔ ꯍꯥꯏꯔꯗꯨꯅ ꯒꯪꯒꯥꯔꯥꯝ ꯆꯧꯗ꯭ꯔꯤꯅ ꯃꯥꯒꯤ ꯏꯍꯥꯟ ꯍꯥꯟꯕ ꯍꯤꯟꯗꯤ ꯃꯌꯦꯛꯇ ꯁꯥꯏꯟ ꯇꯧꯕ ꯆꯦ ꯑꯃ ꯑꯣꯏꯔꯝꯃꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯏꯂꯦꯛꯁꯟꯒꯤ ꯔꯤꯖꯜꯠ ꯑꯗꯨꯁꯨ ꯂꯥꯛꯂꯦ ꯒꯪꯒꯥꯔꯥꯝ ꯆꯧꯗ꯭ꯔꯤ ꯑꯃꯗꯤ ꯃꯍꯥꯛꯅ ꯑꯦꯂꯥꯏꯟꯁ ꯁꯦꯝꯂꯤꯕ ꯄꯥꯔꯇꯤ ꯃꯈꯣꯏ ꯑꯅꯤꯅ ꯌꯥꯝꯅ ꯆꯥꯎꯅ ꯏꯂꯦꯛꯁꯟ ꯃꯥꯏ ꯄꯥꯛꯈ꯭ꯔꯦ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯏꯂꯦꯛꯁꯟꯗ ꯃꯥꯏꯊꯤ ꯍꯧꯔꯕꯤ ꯕꯤꯝꯂꯥ ꯗꯦꯕꯤ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯑꯣꯏꯔꯤꯕ ꯒꯪꯒꯥꯔꯥꯝ ꯆꯧꯗ꯭ꯔꯤꯗ ꯐꯥꯎꯕ ꯃꯍꯥꯛꯅ ꯇꯧꯔꯨꯕ ꯊꯕꯛꯁꯤꯡ ꯑꯗꯨꯅ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯐꯥꯎꯕ ꯍꯥꯏꯕ ꯉꯝꯖꯗꯗꯨꯅ ꯃꯃꯥꯏ ꯂꯨꯛꯊꯗꯨꯅ ꯂꯩꯔꯝꯂꯤ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯒꯪꯒꯥꯔꯥꯝꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯅꯥꯛ ꯆꯪꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯄꯋꯥꯔ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯍꯥꯎ ꯑꯃ ꯐꯪꯈꯤ ꯅꯪꯅ ꯐꯪꯈꯤꯕ ꯃꯍꯥꯎ ꯑꯗꯨ ꯑꯩꯅꯁꯨ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯄꯋꯥꯔꯒꯤ ꯃꯍꯥꯎ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯈꯤ ꯄꯋꯥꯔꯒꯤ ꯃꯍꯥꯎ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯎꯅ ꯃꯤꯠ ꯇꯥꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯑꯩꯒꯤ ꯇꯥꯡꯂꯨꯔꯕ ꯃꯤꯠ ꯑꯗꯨ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯒꯤ ꯃꯉꯥꯜ ꯐꯪꯂꯛꯄ ꯃꯇꯝꯗ ꯑꯃꯨꯛ ꯍꯟꯅ ꯄꯥꯡꯊꯣꯔꯛꯈꯤ ꯁꯪꯁꯥꯔꯒꯤ ꯑꯁꯦꯡꯕ ꯃꯁꯛ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯎꯕ ꯉꯝꯖꯈꯤ ꯕꯤꯝꯂꯥ ꯗꯦꯕꯤꯅ ꯑꯃꯨꯛ ꯌꯥꯝꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯁꯥ ꯏꯇꯣꯝꯗꯅ ꯍꯦꯜꯂꯦ ꯈꯟꯖꯗꯨꯅ ꯋꯥꯡꯅ ꯄꯥꯏꯈꯠꯂꯨꯔꯕꯅꯤꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯑꯩꯒꯤ ꯍꯥꯟꯅꯒꯤ ꯃꯐꯝ ꯑꯗꯨꯗ ꯑꯃꯨꯛ ꯀꯨꯝꯊꯔꯛꯄꯗ ꯃꯇꯝ ꯈꯔꯗꯤ ꯆꯪꯒꯅꯤ ꯑꯗꯨꯒ ꯑꯃꯨꯛ ꯃꯍꯥꯛꯀꯤ ꯅꯨꯄꯥꯗ ꯅꯨꯡꯁꯤꯅ ꯌꯦꯡꯂꯗꯨꯅ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛꯁꯨ ꯑꯩꯁꯦ ꯅꯪꯒꯤ ꯅꯨꯄꯤ ꯑꯣꯏꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯅꯪꯅ ꯑꯇꯣꯞꯄ ꯄꯥꯔꯇꯤ ꯑꯃꯒ ꯑꯦꯂꯥꯏꯟꯁ ꯁꯦꯝꯈ꯭ꯔꯕ꯭ꯔꯥ
ꯍꯥꯏꯕꯗꯤ ꯖꯣꯇꯤ ꯅꯈꯣꯏ ꯑꯅꯤ ꯃꯔꯤ ꯂꯩꯅꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯛꯂꯤꯕꯅꯤ꯫ ꯒꯪꯒꯥꯔꯥꯝꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯕꯤꯃꯂꯥꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯂꯗꯨꯅ ꯍꯥꯏꯔꯛꯏ, ꯃꯌꯥꯝ ꯃꯃꯥꯡꯗ ꯆꯥꯎꯊꯣꯛꯆꯅ ꯅꯪꯕꯨ ꯃꯄꯣꯛ ꯇꯔꯦꯠꯃꯛꯇ ꯀꯔꯤꯁꯨ ꯊꯥꯗꯣꯛꯂꯣꯏ ꯍꯥꯏꯗꯨꯅ ꯋꯥꯁꯛꯇꯨꯅ ꯅꯪꯕꯨ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯂꯧꯈꯤꯕꯅꯤ, ꯃꯔꯝ ꯑꯗꯨꯅ ꯃꯄꯣꯛ ꯇꯔꯦꯠ ꯑꯁꯤꯃꯗꯤ ꯅꯪꯕꯨ ꯊꯥꯗꯣꯛꯂꯔꯣꯏ꯫ ꯄꯥꯎꯈꯨꯝ ꯑꯁꯤ ꯇꯥꯕ ꯃꯇꯝꯗꯅ ꯕꯤꯃꯂꯥ ꯗꯦꯕꯤ ꯊꯃꯣꯏꯗ ꯄꯦꯟꯖꯔꯗꯨꯅ ꯃꯄꯨꯛꯅꯤꯡꯗ ꯆꯤꯡꯅꯔꯝꯕ ꯄꯨꯝꯅꯃꯛ ꯀꯣꯛꯂꯗꯨꯅ ꯃꯣꯃꯣꯟ ꯅꯣꯛꯆꯔꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯒꯪꯒꯥꯔꯥꯝ ꯆꯧꯙꯔꯤ ꯑꯃꯗꯤ ꯑꯣꯄꯣꯖꯤꯁꯟ ꯃꯈꯣꯏ ꯑꯅꯤꯒꯤ ꯑꯦꯂꯥꯏꯟꯁ ꯑꯗꯨꯅ ꯃꯥꯏ ꯄꯥꯛꯄꯒꯤꯗꯃꯛꯇ ꯄꯥꯔꯇꯤ ꯃꯦꯝꯕꯔꯁꯤꯡꯒꯤ ꯃꯃꯥꯡꯗ ꯊꯣꯛꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯑꯣꯄꯣꯖꯤꯁꯟꯒꯤ ꯅꯍꯥ ꯑꯣꯏꯔꯤꯕ ꯂꯤꯗꯔ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯑꯩꯈꯣꯏꯅ ꯏꯅꯧ ꯅꯧꯅ ꯁꯔꯀꯥꯔ ꯁꯦꯝꯒꯗꯧꯔꯤꯕ ꯑꯁꯤꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯗꯤ ꯒꯪꯒꯥꯔꯥꯝ ꯆꯧꯙꯔꯤ ꯑꯣꯏꯒꯅꯤ꯫ ꯑꯗꯨꯕꯨ ꯋꯥꯍꯩ ꯄꯔꯦꯡ ꯑꯁꯤ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯒꯪꯒꯥꯔꯥꯝ ꯆꯧꯙꯔꯤꯅ ꯋꯥ ꯃꯔꯛ ꯊꯠꯂꯗꯨꯅ ꯍꯥꯏꯔꯛꯏ, ꯍꯣꯡꯂꯛꯂꯤꯕ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯇꯝꯒꯤ ꯏꯆꯦꯜ ꯄꯨꯝꯅꯃꯛ ꯈꯪꯂꯕ ꯅꯍꯥ ꯑꯣꯏꯔꯤꯕ ꯂꯤꯗꯔꯁꯤꯡꯅ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯑꯃꯨꯛ ꯂꯨꯆꯤꯡꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯂꯝꯕꯤꯗ ꯆꯠꯅꯅꯕ ꯍꯣꯠꯅꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯀꯤ ꯑꯦꯂꯥꯏꯟꯁ ꯁꯦꯝꯂꯤꯕ ꯑꯣꯄꯣꯖꯤꯁꯟꯒꯤ ꯅꯍꯥ ꯑꯣꯏꯔꯤꯕ ꯂꯤꯗꯔ ꯑꯗꯨꯕꯨ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯍꯟꯒꯅꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯃꯃꯥꯡꯗ ꯂꯥꯎꯊꯣꯔꯛꯈꯤ꯫ ꯒꯪꯒꯥꯔꯥꯝ ꯆꯧꯙꯔꯤꯒꯤ ꯐꯤꯔꯦꯞ ꯑꯁꯤ ꯇꯥꯕ ꯃꯇꯝꯗꯅ ꯃꯍꯥꯛꯀꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯂꯥꯛꯈꯤꯕ ꯃꯍꯥꯛꯀꯤ ꯁꯄꯣꯔꯇꯔꯁꯤꯡ ꯑꯗꯨꯗꯤ ꯏꯉꯥꯎꯕ ꯉꯥꯎꯅꯔꯤ꯫ ꯃꯌꯥꯝꯅ ꯏꯉꯥꯎ ꯉꯥꯎꯅꯔꯤꯕ ꯃꯇꯧ ꯑꯁꯤ ꯎꯕꯗꯅ ꯒꯪꯒꯥꯔꯥꯝ ꯆꯧꯙꯔꯤꯅ ꯍꯥꯏꯔꯛꯏ, ꯑꯩꯁꯨ ꯁꯔꯀꯥꯔ ꯑꯁꯤ ꯁꯦꯝꯕ ꯌꯥꯎꯒꯅꯤ, ꯑꯗꯨꯕꯨ ꯆꯤꯐ ꯃꯤꯅꯤꯁꯇꯔꯗꯤ ꯑꯣꯏꯔꯣꯏ, ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯃꯤꯅꯤꯁꯇꯔꯒꯤ ꯄꯣꯁ ꯑꯃꯗꯤ ꯂꯩ ꯍꯥꯏꯔꯛꯈꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯑꯅꯧꯕ ꯁꯔꯀꯥꯔ ꯁꯦꯝꯂꯛꯄ ꯃꯇꯝꯗ ꯒꯪꯒꯥꯔꯥꯝ ꯆꯧꯙꯔꯤ ꯑꯅꯧꯕ ꯁꯦꯝꯂꯛꯂꯤꯕ ꯁꯔꯀꯥꯔ ꯑꯗꯨꯒꯤ ꯑꯦꯖꯨꯀꯦꯁꯟ ꯃꯤꯅꯤꯁꯇꯔ ꯑꯣꯏꯅ ꯋꯥꯁꯛ ꯂꯧꯈꯤ꯫ ꯃꯁꯤꯒ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯐꯤꯂꯝ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤ ꯑꯁꯤ ꯀꯝꯗꯧꯏ ꯍꯥꯏꯕ ꯑꯩꯈꯣꯏꯗ ꯁꯣꯏꯗꯅ ꯈꯪꯍꯟꯕꯤꯔꯛꯎ꯫ ꯋꯥꯔꯤ ꯂꯣꯏꯕ ꯐꯥꯎ ꯇꯥꯕꯤꯕꯒꯤꯗꯃꯛꯇ ꯃꯌꯥꯝꯕꯨ ꯊꯥꯒꯠꯆꯔꯤ꯫ ꯃꯃꯥꯡꯒꯤ ꯑꯦꯄꯤꯁꯣꯗꯁꯤꯡꯗ ꯂꯥꯏꯛ, ꯀꯃꯦꯟꯠ, ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯗꯤ ꯁꯦꯌꯔ ꯇꯧꯕꯤꯈꯤꯕꯁꯤꯡꯕꯨꯁꯨ ꯑꯃꯨꯛꯀ ꯍꯟꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ꯫